ꯇꯦ ꯃꯤ ꯍꯥꯠꯂꯒꯁꯨ ꯁ꯭ꯀꯨꯜꯁꯤꯗ ꯑꯣꯏꯔꯗꯤ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯗꯣꯔꯤꯅꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ ꯋꯥꯍꯩ ꯋꯥꯇꯥꯗꯨꯗꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯃꯅ ꯐꯥꯎꯟꯗꯔ ꯑꯃꯅ ꯉꯥꯡꯍꯟꯅꯤꯡꯗꯦꯗ. 이나부 hꯧꯔꯕ ꯂꯦꯝ ꯊꯥꯗꯦ ꯍꯥꯏꯔꯤ. ꯒꯥꯔꯤ ꯃꯆꯥꯗꯕꯨ ꯅꯨꯄꯤ ꯐꯥꯕ ꯍꯧꯅꯗꯦꯗ. ꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ ꯁꯥꯔ. ꯀꯩꯗꯧꯔꯤꯕ ꯁꯛꯀꯥ ꯊꯤꯌꯦ ꯃꯁꯛ ꯊꯤꯁꯤꯒ ꯈꯔ ꯐꯖꯔꯗꯤ ꯐꯩꯌꯦ ꯃꯁꯛꯁꯤꯒ ꯑꯩꯈꯣꯏ ꯇꯤꯝ ꯑꯦꯒꯤ ꯂꯟꯆꯤ ꯃꯗꯧꯅ ꯐꯖꯔꯗꯤ ꯐꯩꯅꯦ ꯃꯁꯛꯁꯤꯒ. ꯍꯣꯏ ꯅꯕꯥꯅꯤ ꯈꯪꯅꯦꯕ. ꯏꯁ ꯌꯨꯝꯗꯅ ꯌꯥꯏꯄꯨꯕ ꯇꯧꯔꯒ ꯁꯤꯗꯅ ꯑꯃꯨꯛꯀ ꯂꯟꯆꯦꯟꯕ ꯍꯥꯏꯅ ꯅꯕꯥꯅꯤ ꯌꯥꯏꯄꯨꯕꯗ. ꯅꯣꯡꯊꯥꯡ ꯂꯩꯕ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯣꯡꯅ ꯇꯧꯗꯨꯅ ꯑꯩꯒꯤ ꯏꯁꯇꯗꯤ ꯌꯥꯝ ꯑꯀꯥꯏꯕ ꯄꯤ. Miso TV channel yengbiriba pumnamuk podana manjuri kharibamna taramna okchari ngasi amu akoina pujarakliba film asi true story da based tauba amadi ipom media gi channel da Madam Robita Leimana nungti gi Saturday amadi Wednesday da libiriba wari sing da yumfam oiba nupadi sanani hariba film asi gi update tawba laksabane ngasi gi film se hana digi hana top pa mahaw ama oirakani haibagi thazabadi lai ado horen akhoi gi thengnariba adagi viewers sadi ngasi gi yengba lakpiriba viewers amadi cast amadi crew singa wari sanaraka na film sigi matangda wari sanajaraka na mahaw amtang nominase ngasi nupadi sanani hariba film sigi premiere numitsida akoi dasilaiba amadi inamadona ngahangai thengnagi sungpang phangda bai tare kaino haiba matamda angang apikpa chenbanina adum chengi bai tare adu ngasi di pharaga ekta interview tawrage na tawrakpane adu ngasi gi film se haidi ngahangai di akoi ni urisina sungai leitaba pota adum wari na sagala kanda namba nga ta oidini ko daslaiba adu ngasi gi sna asengba leiba pota akoi na uraba nungti dum uraba adagi taraba wari oina su takraba film oirakadoine simaina hanagi film ga siga se kitang khetna rangani haina thase adu kamaina haidi hanagi na wari oina tawraka na me amma tagraba potuda film oina namakpani dana sigi sina mu samna harabada isana thokraba poto das leibo hoina mu tawrakpane ba deisa kai phaubi haidi simaina mi dugi character chungchanna bangam gata kana khanbibra ꯍꯣꯏ ꯃꯤꯗꯨꯒꯤ ꯀꯦꯔꯦꯛꯇꯔ ꯃꯛ ꯑꯩꯅ ꯆꯤꯡꯁꯤꯜꯂꯒ ꯇꯧꯔꯨꯕꯒꯤꯗꯤ ꯅꯠꯆꯗ꯭ꯔꯦ ꯇꯧꯕꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯁꯥꯖꯔꯤꯅꯤ ꯍꯥꯏꯇꯥꯔꯦ ꯁꯥꯖꯕꯅꯤ ꯃꯤꯉꯣꯟꯗ ꯄꯤꯍꯟꯅꯤꯡꯉꯤꯕ ꯆꯦ ꯔꯣꯕꯤꯇꯥꯅ ꯄꯤꯍꯟꯅꯤꯡꯉꯤꯕ ꯌꯧꯍꯟꯅꯤꯡꯉꯤꯕ ꯚꯥꯕꯣꯛꯇ ꯑꯣꯗꯤꯌꯟꯁꯤꯡꯗ ꯌꯦꯡꯉꯤꯕꯗꯨꯗ ꯌꯧꯍꯟꯅꯤꯡꯕ ꯋꯥꯔꯤꯗꯣ ꯑꯗꯨꯗꯣ ꯌꯧꯅꯅꯕꯒꯤ ꯍꯣꯠꯅꯖꯕꯅꯤ ꯋꯥꯔꯤꯕꯨꯗꯤ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ ꯑꯗꯨꯕꯨ ꯋꯥꯠꯈꯤꯕ ꯃꯌꯥꯝꯅ ꯌꯧꯈꯤꯗꯕ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯈꯤ ꯌꯦꯡꯉꯒ ꯈꯪꯕꯤꯒꯅꯤꯅ ꯂꯩꯖꯩ ꯍꯣꯏ ꯑꯗꯣ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕꯁꯤꯅ ꯑꯃꯨꯛ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯇꯣꯞ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯇꯥꯔ ꯂꯩꯔꯕ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯤ ꯀ꯭ꯔꯥꯏꯝꯗ ꯕꯦꯁ ꯇꯧꯕ ꯐꯤꯂꯝ ꯍꯥꯏꯗꯤ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯣ inama haidi inama da sidung wari sagi ko haidi antak se kaino da shlei baje producer am on to pirage haina khanbir hak pra kamai taino tasengna producer on thoke haina di khande aduga hoi ibani na production tawdi tawjaba film ni ko adubu tasengna ma producer makti natte producer je aina oijaraga aina produce toraga ma bo muktang di film am tang kumhanjage habase aina yam koina khalakpa asa ma khakne ba ko adudo aina produce toraga mana actor pasa yam nungai aduga ma producer di natte aidi ko producer hoi ado yamna nungai bamna ko akhoi gi dasilei bagi inama se khangbra yam supported ba wife am oibo ko sigi matang inama da kai haini dasilei ba adugi da mutai thank you haini thank you kata adu wa kem phungdo roi da si manung da mayam leigre mayam haidi phungdo na re ba koi da haiba ya da sai couple dina adum ko ado yam nungai jai dasilei ba angang su kappaga le hore haina takpire mathangi film da di am koine wari sanagi se angang tudum pubiro haina haijage thagachari Miso TV nang hai wari sana sa habada yabirak pai damakta thank you akhoi gi hanagi interview sing da ko haidi akhoi na loriba interview se film khuding gi dum thengna banina interview se dum che thoi da pi base ama yam free and frank oiraga icham cham ba do akhoi da haidi manaw gum na dum loina biraga interview se answer se dum wari sana bai da dum pi ba dum nungai ba haidi akhoi da interview lo da ki da ba do haidi sana habada celebrity am daga wari sana ba ga kitang di khok tak jaraga kainom di towe do che thoi da di adu gum ba do am ta leite haiba haidi che thoi na akhoi da treat tawri bas na ne ba ko ado yam nungai je smaina Miso TV na dum interview log jab da hara yarak pasisu ba aduga ngasi gi nupadi sanani hairiba film se akhoi gi Madam Robita gi crime the best over magi kaino ata ni akhoi na hana dum uraga leraba taraga slero wari aduga hana gi na wari wen taraga so mitu udriba nga to ko hana gi film sing se aduga sigi sina amu kai haiba matam da akhoi thoga leraba pot ne ba wari na tabi
ꯋꯥꯔꯤ ꯑꯣꯏꯅꯁꯨ ꯇꯥꯔꯦ ꯊꯣꯛꯑꯒ ꯑꯣꯏꯅꯁꯨ ꯃꯤꯠꯇ ꯁꯪꯁꯪ ꯑꯣꯏꯅ ꯎꯔꯒ ꯂꯩꯔꯕ ꯄꯣꯠꯅꯦꯕ ꯁꯤꯒꯨꯝꯕ ꯀꯦꯔꯦꯛꯇꯔ ꯑꯃ ꯂꯧꯔꯛꯄꯁꯦ ꯍꯥꯏꯗꯤ ꯁꯣꯝꯗ ꯀꯩ ꯐꯥꯎꯕꯤ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯀꯩꯅꯣꯅꯦ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯅꯨꯄꯥꯗ ꯕꯦꯁ ꯇꯧꯔꯒ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯃ ꯄꯥꯟꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯥꯟꯕ ꯃꯇꯝꯗ ꯅꯨꯄꯥꯁꯦ ꯄꯤꯕꯥꯁꯦ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯐꯤꯂꯝ ꯑꯃꯈꯛꯅꯦ ꯑꯗ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯄꯤꯕꯥꯁꯦ ꯌꯥꯎꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕ ꯀꯃꯥꯏꯅ ꯍꯥꯏꯕꯗꯤ ꯄꯤꯕꯥ ꯌꯥꯎꯅꯕ ꯍꯣꯠꯅꯕꯗ ꯃꯉꯣꯟꯗ ꯃꯃꯥ ꯑꯃ ꯑꯣꯏꯕ ꯑꯃꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯃꯅ ꯀꯩ ꯍꯥꯏꯅꯤ ꯀꯃꯥꯏꯅ ꯃꯆꯥꯁꯦ ꯄꯤꯕꯥꯁꯦ ꯌꯥꯎꯍꯟꯒꯗꯒꯦꯅ ꯊꯦꯡꯅꯕ ꯃꯌꯥꯝꯁꯦ ꯁꯤꯒꯨꯝꯕ ꯍꯥꯏꯕꯗꯤ ꯑꯗꯨꯒꯨꯝꯕ ꯊꯦꯡꯅꯕ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯎꯠꯄ ꯑꯗꯨꯒꯨꯝꯕ ꯐꯤꯂꯝ ꯑꯃꯅꯦꯕꯀꯣ ꯑꯗꯨꯅ ꯐꯤꯂꯝꯁꯦ ꯌꯦꯡꯉꯒꯁꯨ ꯃꯌꯥꯝꯅ ꯈꯪꯕꯤꯒꯅꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯗ ꯑꯩꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯌꯥꯝꯕꯅ ꯗꯥꯁꯤꯂꯩꯕꯒꯤ ꯑꯣꯏꯅ ꯑꯌꯥꯝꯕ ꯑꯣꯏ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤꯁꯦ ꯗꯥꯁꯤꯂꯩꯕ ꯗꯥꯕꯤ ꯃꯣꯏꯗ ꯊꯣꯟꯕ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯌꯥꯝꯅ ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯀ꯭ꯂꯥꯁ 9, 10 ꯀꯥꯔꯒ ꯌꯥꯝꯅ ꯈꯠꯆꯟꯅꯕꯤ ꯀꯩ ꯍꯥꯏꯅꯤ ꯅꯨꯄꯥꯗꯒꯁꯦ ꯀꯩ ꯍꯥꯏꯅꯤ ꯂꯛꯅꯁꯟꯕꯤ ꯍꯧꯖꯟꯕꯤ ꯑꯩꯅ ꯄꯥꯝꯕꯗꯤ ꯀꯣꯏꯗ ꯌꯥꯗꯦ ꯀꯥꯏ ꯑꯗꯨꯒꯨꯝꯕ ꯂꯩꯕ ꯌꯥꯝꯅ ꯉꯥꯎꯁꯟꯅꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯦꯕꯀꯣ ꯑꯩꯅ ꯍꯥꯟꯅ ꯁꯥꯈꯤꯕ ꯀꯦꯔꯦꯛꯇꯔꯁꯤꯡꯗꯒꯤ ꯈꯤꯇꯪ ꯇꯣꯡꯉꯥꯜꯂꯦ ꯁꯤꯁꯤꯅ ꯑꯃꯨꯛ ꯇꯣꯡꯉꯥꯜꯂꯦ ꯍꯥꯏꯕꯗꯤ ꯀ꯭ꯂꯥꯁ 9, 10 ꯑꯗꯨ ꯁꯥꯟꯅꯕ ꯍꯣꯠꯅ ꯁꯝ ꯁꯤꯗ ꯀꯛꯇꯅ ꯑꯁꯦꯡꯕꯩ ꯀꯛꯏꯔꯣ ꯑꯗꯨꯗ ꯀꯛꯄ ꯍꯥꯏꯕꯗꯤ ꯀꯛꯄꯗꯤ ꯅꯠꯇꯦꯕ ꯍꯥꯞꯄꯤꯅꯦꯕ ꯍꯥꯞꯄꯒꯁꯨ ꯑꯩꯒꯤ ꯀꯛꯄꯁꯦ ꯑꯅꯤ ꯊꯣꯛꯅ ꯂꯥꯟ ꯃꯃꯥꯡꯗ ꯅꯝꯕꯗꯨꯗꯤ ꯀꯛꯑꯦꯕ ꯂꯥꯟ ꯃꯇꯨꯡꯗ ꯅꯝꯕꯗꯨꯗꯤ ꯍꯥꯞꯄ ꯈꯣꯠꯂ ꯁꯦꯝꯃꯦ ꯍꯥꯏꯕꯗꯤ ꯀꯨꯏꯅ ꯒꯦꯞꯇꯣ ꯂꯩꯔꯛꯑꯕꯅꯤꯅ ꯂꯥꯟꯒꯤ ꯃꯇꯨꯡꯗ ꯅꯝꯕꯗꯣ ꯑꯗꯨꯅ ꯁꯤꯒꯤ ꯐꯤꯂꯝꯁꯦ ꯅꯝꯕꯗ ꯀꯟꯇꯤꯅ꯭ꯌꯨꯇꯤꯁꯦ ꯈꯤꯇꯪ ꯆꯦꯟꯅꯒꯦ ꯇꯧꯋꯦ ꯀꯩꯒꯤꯅꯣ ꯒꯦꯞꯇꯣ ꯂꯥꯟ ꯃꯃꯥꯡꯗ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯝꯃꯛꯄ ꯑꯣꯏꯕꯅꯤꯅ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯅ ꯏꯄꯣ ꯃꯦꯗꯤꯌꯥꯒꯤ ꯇꯤꯝꯅꯁꯨ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯣꯏꯕꯤꯔꯤꯕ ꯃꯣꯏꯒꯤ ꯇꯤꯝꯅꯁꯨ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯤꯂꯝ ꯑꯃ ꯁꯨꯇꯤꯡ ꯇꯧꯕ ꯃꯇꯝꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏ ꯑꯗꯣ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯍꯥꯏꯖꯒꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯤꯂꯝ ꯑꯗꯒꯤ ꯃꯌꯥꯝꯅꯁꯨ ꯌꯦꯡꯕꯗ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯀꯗꯕ ꯐꯤꯂꯝ ꯑꯃꯁꯨ ꯑꯣꯏꯔꯤꯅꯦꯕꯀꯣ ꯆꯦ ꯊꯣꯏ ꯑꯗꯣ ꯉꯁꯤꯒꯤ ꯗ꯭ꯔꯦꯁꯁꯦ ꯀꯅꯥꯒꯤ ꯑꯣꯏꯗꯣꯏꯅꯣ ꯀꯣꯁꯇ꯭ꯌꯨꯝꯁꯦ ꯆꯔꯩꯒꯤ ꯑꯣꯏꯗꯣꯏꯅꯦ ꯆꯔꯩ ꯐꯤꯖꯦꯠ ꯍꯣꯏ ꯆꯔꯩ ꯐꯤꯖꯦꯠ ꯃꯦꯀꯞꯁꯤꯗꯤ ꯃꯦꯀꯞꯁꯤꯅ JB ꯍꯥꯏꯗꯤ ꯐꯖꯕꯒꯤ ꯃꯄꯥ ꯂꯩꯇ꯭ꯔꯦ ꯐꯖꯕ ꯍꯥꯏꯗꯤ ꯗ꯭ꯔꯦꯁꯇ ꯍꯥꯏꯔꯣ ꯆꯔꯩ ꯐꯤꯖꯦꯠ ꯑꯗꯒꯤ ꯃꯦꯀꯞꯀꯤ ꯈꯨꯠꯇ ꯍꯥꯏꯔో JB ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯦꯟꯅ ꯈꯪꯅꯔꯕꯅꯤꯀꯣ ꯍꯥꯏꯗꯤ ꯁꯤ ꯑꯅꯤꯁꯦ ꯄꯨꯟꯖꯜꯂꯒ ꯆꯔꯩꯁꯤꯅ ꯑꯃꯨꯛ ꯆꯔꯩꯗꯒꯤ ꯂꯧꯕꯅꯦ ꯑꯗꯨꯒ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯕ꯭ꯂꯥꯎꯁꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣꯗꯒ ꯅꯥꯎꯕꯒꯀꯣ ꯅꯥꯎꯕꯅ ꯀꯩꯅꯣ ꯇꯧꯕꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯆꯔꯩꯗꯒꯤꯁꯨ ꯐꯤꯁꯦ ꯂꯧꯕꯤꯔꯦ ꯑꯗꯨꯒ ꯕ꯭ꯂꯥꯎꯁ ꯀꯩꯀꯥꯁꯤꯅ ꯑꯃꯨꯛ ꯃꯥꯅ ꯑꯃꯨꯛ ꯀꯩꯅꯣ ꯁꯦꯝꯕꯤꯔꯛꯄ ꯅꯥꯎꯕꯅ ꯑꯃꯨꯛ ꯁꯦꯝꯕꯤꯔꯛ ꯑꯅꯤꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯄꯨꯂꯞꯁꯦ ꯄꯨꯟꯖꯜꯂꯒ ꯂꯥꯏꯔꯦꯝꯕꯤ ꯑꯣꯜꯍꯜꯂꯛꯄꯅꯦꯕ ꯉꯁꯤꯁꯦ ꯈꯪꯕ꯭ꯔꯥ ꯊꯥꯒꯠꯄꯤꯔꯦ ꯊꯦꯡꯀ꯭ꯌꯨ ꯌꯥꯝ ꯐꯖꯩꯌꯦ ꯆꯦ ꯊꯣꯏ ꯃꯥꯅ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕꯁꯨ ꯋꯥꯈꯜ ꯍꯦꯛꯇ ꯅꯨꯡꯉꯥꯏꯕ ꯃꯥꯅ ꯊꯥꯒꯠꯄꯤꯕꯁꯤꯗꯀꯣ ꯊꯥꯒꯠꯀꯗꯕꯅꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯊꯥꯒꯠꯅꯒꯗꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯤ ꯁꯨꯃꯥꯏꯅ ꯊꯥꯒꯠꯍꯧꯔꯤ ꯍꯣꯔꯦꯟ ꯀꯃꯦꯟꯇ ꯀꯅꯥ ꯈꯪꯗꯦ ꯑꯗꯨꯝ ꯁꯤꯗꯣꯔꯛꯄ ꯌꯥꯎꯔꯤꯅꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯊꯥꯒꯠꯍꯧꯕꯅ ꯐꯩꯌꯦꯕꯀꯣ ꯑꯗꯣ ꯆꯦ ꯊꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯨꯃꯥꯏꯅ ꯊꯦꯡꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯗꯣ ꯃꯃꯥꯡꯒꯤ ꯐꯤꯜꯝꯗ ꯊꯦꯡꯅꯍꯧꯗꯕꯁꯤꯃꯗꯤ ꯑꯩ ꯌꯥꯝ ꯊꯤꯅ ꯆꯥꯛꯑꯦꯀꯣ ꯃꯃꯥꯡꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦ ꯃꯥꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤꯗꯅꯦ ꯀꯩꯅꯣꯒꯤꯗ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯒꯤꯗ ꯑꯩꯁꯦ ꯑꯆꯥꯄꯣꯠ ꯆꯥꯔꯨꯁꯦ ꯑꯁꯣꯝꯗ ꯑꯃꯨꯛ ꯊꯣꯛꯎꯔꯦꯕ ꯅꯣꯏꯁꯤ ꯏꯟꯇꯔꯚ꯭ꯌꯨ ꯃꯤ ꯈꯔ ꯆꯤꯜꯍꯧꯏꯀꯣ ꯉꯥꯛꯇꯪ ꯉꯥꯏꯈꯣ ꯍꯥꯏꯔꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯁꯣꯝ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯅ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯃ ꯊꯥꯖꯤꯜꯂ ꯃꯣꯏ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯅꯕ ꯂꯩꯔꯤꯕ꯭ꯔꯥ ꯌꯦꯡꯉꯣꯅ ꯍꯥꯏꯔ ꯀꯅꯥꯝ ꯂꯩꯍꯧꯗ꯭ꯔꯦ ꯃꯣꯏꯒꯤꯗꯤ ꯀꯦꯃꯦꯔꯥ ꯄꯥꯏꯕ ꯑꯝꯇ ꯂꯩꯍꯧꯗꯦ ꯁꯤꯅꯦꯕ ꯑꯗꯩꯗ ꯈꯔꯗꯤ ꯂꯩꯕ ꯃꯤꯁꯦ ꯑꯩꯅ ꯑꯝꯇ ꯌꯦꯡꯉꯣ ꯂꯩꯕ ꯆꯠꯈ꯭ꯔꯦ ꯀꯅꯥꯅꯣꯝꯁꯨ ꯍꯥꯏꯔꯛꯑꯦꯕ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯗꯩꯅꯦ ꯃꯣꯏ ꯑꯅꯤꯅ ꯍꯥꯏꯔꯛꯄꯅꯦꯕ ꯑꯉꯥꯡꯅꯤꯅ ꯌꯦꯡ ꯍꯩꯇ꯭ꯔꯕ ꯈꯪꯗꯦ ꯑꯁꯤ ꯃꯆꯤꯟꯁꯦ ꯑꯁꯤꯗ ꯂꯩꯌꯦꯕ ꯄꯨꯔꯥ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯆꯠꯂꯦꯕ ꯁꯤ ꯃꯆꯤꯟꯁꯤꯗ ꯑꯁꯤ ꯃꯄꯥꯟ ꯒꯦꯠ ꯋꯥꯡꯕꯁꯦ ꯑꯆꯥꯄꯣꯠ ꯆꯥꯔ ꯂꯩꯕ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝꯗꯤ ꯀꯩꯅꯣ ꯇꯧꯗꯤ ꯉꯥꯏꯖꯔꯝꯕꯅꯦ ꯑꯗꯣ ꯊꯥꯒꯠꯆꯔꯤ ꯆꯦ ꯊꯣꯏ ꯐꯤꯂꯝꯁꯦ ꯍꯧꯈꯤꯗꯣꯔꯦ ꯌꯦꯡꯃꯤꯟꯅꯔꯨꯔꯁꯦ ꯑꯩꯈꯣꯏ ꯄꯨꯂꯞꯀꯣ ꯍꯣꯏ ꯉꯁꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯦ ꯀꯕꯤꯔꯥꯁꯨ ꯂꯥꯛꯑꯦ ꯆꯦ ꯀꯕꯤꯔꯥ ꯉꯁꯤꯒꯤ ꯗ꯭ꯔꯦꯁꯁꯦ ꯀꯅꯥ ꯇꯧꯕꯤꯔꯛꯀꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯦ ꯗ꯭ꯔꯦꯁꯁꯦ ꯀꯩꯅꯣ ꯐꯅꯦꯛꯀ ꯐꯤꯒꯁꯤꯅ ꯆꯔꯩ ꯂꯩꯃ ꯔꯦꯟꯗꯦꯜꯒꯤ ꯏꯆꯦꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯕꯅꯦ ꯑꯗꯨꯒ ꯐꯨꯔꯤꯠꯁꯤꯅ ꯄ꯭ꯔꯕꯤ ꯃꯥꯏꯕꯝꯒꯤ ꯑꯣ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯍꯥꯏꯗꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯦ ꯗꯤꯋꯥꯂꯤ ꯃꯌꯥꯒ ꯑꯣꯏꯁꯜꯂꯛꯄꯒ ꯍꯦꯛꯇ ꯂꯪꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯆꯦꯆꯦꯒꯤ ꯃꯣꯠꯇꯀꯣ ꯍꯥꯏꯗꯤ ꯀꯩ ꯐꯣꯡꯅꯤꯡꯉꯤ ꯍꯥꯏꯗꯤ ꯋꯥꯔꯤꯁꯦ ꯑꯁꯦꯡꯕ ꯑꯣꯏꯕꯅꯤꯅꯀꯣ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯁꯤ ꯃꯇꯥꯡꯗ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯗꯤ ꯅꯦꯅꯦ ꯔꯣꯕꯤꯇꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯅꯨꯄꯥꯁꯤꯡꯁꯤꯗꯤ ꯃꯣꯏꯁꯦ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯛꯑꯕꯅꯤ ꯑꯗꯨꯅ ꯃꯣꯏꯁꯦ ꯁꯅꯥꯅꯦ ꯍꯥꯏꯕꯗꯨꯅꯦꯕ ꯁꯩꯊꯥꯏꯁꯤꯗ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯤꯗꯣꯏꯅꯦ ꯑꯗꯨꯗꯨꯅ ꯁꯅꯥꯗꯨꯒꯤ ꯃꯒꯨꯟꯗꯣ ꯍꯟꯊꯍꯟꯒꯅꯣ ꯍꯥꯏꯕꯒꯤ ꯌꯦꯡꯗ꯭ꯔꯤꯕꯅꯤꯅ ꯈꯪꯗꯦꯀꯣ ꯑꯗꯨꯒꯨꯝꯕ ꯑꯃꯗꯤ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯆꯦ ꯀꯕꯤꯔꯥꯁꯨ ꯄꯥꯈꯠꯈ꯭ꯔꯦꯕꯀꯣ ꯃꯥꯁꯦ ꯀꯩ ꯍꯪꯉꯛꯇꯣꯏꯅꯣꯅ ꯑꯗꯨ ꯀꯩꯝ ꯍꯪꯗꯦꯀꯣ ꯑꯩ ꯃꯌꯥꯝꯁꯨ ꯀꯩꯒꯤꯅꯣꯗ ꯁꯨꯃꯥꯏꯅ ꯄꯥꯈꯠꯄ ꯂꯩꯔꯤꯁꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯚꯥꯏꯔꯦꯜ ꯃꯇꯝꯅꯤꯅ ꯈꯤꯇꯪ ꯁꯣꯏꯕꯗ ꯉꯥꯛꯄꯤꯗꯕꯤꯗ ꯍꯦꯛꯇ ꯚꯥꯏꯔꯦꯜ ꯇꯧꯍꯟꯕꯒꯤ ꯄꯣꯠꯁꯤꯃ ꯂꯩꯕꯒꯤꯅꯤꯀꯣ ꯁꯤꯗ ꯏꯆꯦ ꯇ꯭ꯔꯣꯃꯥ ꯑꯃ ꯂꯩꯕꯒꯤ ꯇꯥꯏꯞ ꯇꯧꯔꯤꯁꯦ ꯑꯗꯨꯒꯨꯝꯕꯅꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯁꯤꯒꯨꯝꯕꯁꯦ ꯍꯥꯏꯗꯤ ꯁꯦꯡꯅ ꯍꯥꯏꯖꯍꯧꯔꯤꯁꯤꯅꯤ
ꯃꯊꯪꯅꯤ ꯁꯤꯒꯨꯝꯕꯁꯦ ꯂꯩꯍꯟꯒꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯃꯒꯨꯟ ꯂꯩꯔꯕ ꯑꯥꯔꯇꯤꯁ ꯃꯌꯥꯝꯕꯨꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯣ ꯁꯤꯗꯕ ꯈꯣꯠꯄ ꯀꯩꯝ ꯇꯧꯕꯤꯔꯛꯀꯅꯣ ꯊꯥꯒꯠꯆꯔꯤ ꯆꯦ ꯀꯕꯤꯔꯥ ꯋꯥꯔꯤ ꯁꯥꯟꯅꯖꯦ ꯍꯥꯏꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄꯩꯗꯃꯛꯇ Thank you. ꯍꯣꯏ ꯉꯁꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯂꯤꯗ ꯑꯦꯛꯇꯔ ꯑꯣꯏꯕꯤꯔꯤꯕ ꯗ ꯑꯕꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯍꯥꯏꯗꯤ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯊꯦꯡꯅꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯁꯦ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯟꯅꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯝ ꯌꯥꯕꯤꯔꯛꯄꯅꯦ ꯑꯗꯨ ꯉꯁꯤꯁꯨ ꯑꯗꯨꯝ ꯌꯥꯕꯤꯔꯛꯑꯦ ꯉꯁꯤꯒꯤ ꯐꯤꯂꯝꯁꯦ ꯍꯥꯏꯗꯤ ꯍꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟ ꯇꯧꯔꯤꯁꯤꯅ ꯋꯥꯔꯤꯁꯦ ꯂꯩ ꯍꯥꯏꯗꯤ ꯑꯁꯦꯡꯕ ꯃꯌꯥꯝ ꯄꯨꯊꯣꯛꯄꯁꯨ ꯂꯩꯀꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯅ ꯑꯃꯨꯛ ꯑꯁꯦꯡꯕ ꯊꯣꯛꯈ꯭ꯔꯕ ꯋꯥꯔꯤꯗ ꯍꯥꯏꯗꯤ ꯇ꯭ꯔꯨ ꯁ꯭ꯇꯣꯔꯤꯗ ꯕꯦꯁ ꯇꯧꯕ ꯐꯤꯂꯝꯅꯤꯗꯅ ꯑꯗꯨꯒ ꯍꯥꯏꯗꯤ ꯌꯦꯡꯉꯛꯀꯗꯣꯔꯤꯁꯤꯁꯨ ꯃꯁꯥꯃꯛ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯗꯥꯏꯗꯤ ꯗꯥ ꯑꯕꯤꯅ ꯁꯥꯔꯤꯁꯦ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯁꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯑꯩꯈꯣꯏ ꯐꯤꯂꯝꯁꯦ ꯌꯦꯡꯗ꯭ꯔꯤꯕꯀꯣ ꯍꯧꯖꯤꯛꯁꯦ ꯌꯦꯡꯗ꯭ꯔꯤꯕꯅꯤꯅ ꯍꯤꯟꯁ खितंग पीबीरमो कई सारीनो अदुगा वरी से कमाइना तौबनो तो फिल्म से की बतांदा केनोने सिसे नुपादी सनानी है फिल्म से कोई नगांग जुबिनाइल आगांग सिंह हाइतारे कोई अंडर एस्ट लेबा आगांग सिंह की सिमोय मोगी मक्ता थोकपा क्राइम सिंह द बेस ऑफ फैमिली अमरोंदा अदो इखोइना सर्जरी से क्लास 11 टेप का आगांग सिंह खलक यांग लावबा खरा ई खेंबा अदुगुंबाई आगांग सिंह की रोल ने हाइतारे अदो असमाइना रोल से कहिनो अखैदी अंगांग मचा ओइना सारेने चही दि अंगांग दि ओइरमरोयबको अदो आइरा अहन नोइसलागा अंगांग की सिन आइदि कइनो करेक्टर पिसलकपसे कइदो गे इसादा ओय तसेंगना हामददि इसेना वारी लिबिरक मतमददैना सिबु खोइना तौबदि यागदरा यारोइद्रा काइनादि किदं खंजानाबदि लै अदुबु खलममे सै विड्रॉ तौरसिरा काइनको अदुबु आई फिल्म सिगी प्रोडक्शन तौबिरे सिंगसे की याम लोना तिनजबै मानबा ngaktasu oire अतैदि इसे गहान बसु पुंजाबसु ओire अदगि तोंगान तेस मा इन एक्सप्लोर तौद्रिबा रोल हाइतारे अदोसु ओइबसिदा सुम खंथरा कान ओके आई ट्राई एमदि तौरगे खला कान एक्सेप्ट तौगिबा रोल ने अदो यामना अखोय येंद्रिबनिना होरेन चानाब्रा चानादब्रा दि होरेन येंबा लोरा कान हाइरकेबको अदुगा गसि दाबि कैनोम ता हंगजावगे लोहोंदोरे हाइबगी पावम ताजे कमाइ तौबनो सिना कना हाइनो हाइराम याजे गसाइ कराइदे अखोयगी के चैनल जी के प्रोप्राइटर बिरिबाई की बरुप संजित नमदो खुजिन सियम दौ मा लाइन खनबदा अदुगुम केमता लैते लैतब्रा से करम कान लोहोंदेना अदो हाइबा ngamde नुपी लेरवा बाय बजे सि कुबानी खुरु कान मखोन हौबने अदो ममांगी इंटरव्यू ददिने नुपी ले ट्रेन ताकपि रखिबने हाइदि सिंगल नेना अदो हंतक सुदम सिंगल लइबिरबा स्टिल अदुम लैनी ओ नुपी फंगद्रे अदुमाइना हाइबिरसु काइदे नोइगी केनोने दुदि अदो आइना इंटरेस्ट लेजतबा हाइतारे कइनो नुपी कोइनिंग दबगिरा नत्रगा इंटरेस्ट लेते हाइजे कई वाट पे यावबगी मदो केनोने आई से रेडी होइद्री हाइतारे से हाइरबो अस नुपी ngang ya bana te kai dire ba अदु मक्सु नते हाइदि आइगी लेजरिबा थबक म्याम दाइ म्याम सिनाने अदोम दाइगी मतम का काइथोको संजतबा हाइतारे ओ अंडरस्टैंड तो लाक्ट्रिबा बा अदुमाइना हाइतारे ngasi akhoi aige leminariba se myamna sena khangbiramani ko adu ngasi yam nungai ba wari wena sanajarani kai na matam aina matam kuina dagi ngairaga lakchaba babung se dum wari sanage tawraga ko ai sum teng teng na film city mayam amadi uraga adu ngasi mi so tv na yamna thajadana su dum theng na nang hoktabagi ne ngasi sina nupadi sanani hariba film sida yamna hari golden chance an pipire babung ga thengna ba adu babung ko bose sumaina mi mamite yam na hawen di uzaba aseng bagi di akoi na hawen so se adu chahi di uraga ne na babung ekta kaurega pa ada mayam ekta bet comments pirak pa yawe adu mati yam na ngak pirasi babung adum kauzarage ado babung ngasi gi film se mayam na ngasai dagi feedback adum lowe message yam piba film amadi oen hai ado ga sigi film se hana true story the base oibo to oibani na ko sigi matang se kai hainingi तसेनमक फिल्म से सोइदनमकी अखोगी लमदम से यामना हेना अफब समाज को सेम बता तारे को यामना सोब थौदांग लगोदबा फिल्म ने नाई हजनी सी फिल्म से अदना अखोगी इनखलंगली बनहा सिंद को नुपी सुन पासो अदिम थाय तारे को नहा सिंदा इसा पाखंग सिंदा दगी टीनेजर सिंदा सही सुदि बंगांग सिंदा को मसिना सोबा अखोई इम्पैक्ट मपिरने नै खल अदुगा ngasai me am yam chakrize nupa pokte na haibagi ama mioi khidi mi akoi gi manipur gi khatang na tabida atopa wakhan sida ama nupa pokte haibagi ama dum chungsal laga leibise chungsal laga legi sigi matang da kai haini masi ta senamaki akoina ko foreign room da ti akoi madugi kono di khangre adubu phanam akoi medical tam chapkhale haidana su ko akoi gi
ꯋꯥꯈꯜꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯁꯤꯃꯗꯤ ꯏꯁꯣꯔꯅ ꯄꯤꯕꯤꯔꯝꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤꯃꯗꯤ ꯑꯗꯨꯝ ꯉꯁꯤꯁꯨ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨ ꯉꯁꯤ ꯍꯧꯖꯤꯛ ꯎꯠꯂꯤꯕ ꯐꯤꯂꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯋꯇꯤꯅ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯔꯤꯕ ꯃꯥꯅ ꯂꯥꯏ ꯈꯨꯔꯨꯝꯗꯅ ꯑꯗꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯍꯧꯖꯤꯛ ꯇꯧꯔꯝꯃꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯎꯕ ꯐꯪꯖꯗꯕ ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯃꯃꯥꯗꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯗꯨꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯃꯥꯌꯣꯛꯅꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯁꯨꯝ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄ ꯊꯦꯡꯅꯔꯛꯄꯗ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯨꯝꯕꯁꯨ ꯑꯗꯨꯝ ꯈꯪꯅꯕ ꯊꯦꯡꯅꯕ ꯑꯩꯈꯣꯏ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯖꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯑꯗꯨꯝ ꯄꯤꯕꯤꯔꯝꯃꯦ ꯍꯥꯏꯗꯤ ꯉꯁꯤꯒꯤ ꯐꯤꯂꯝꯁꯦ ꯃꯌꯥꯝꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯦꯁꯦꯖ ꯄꯤꯒꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯥꯏꯗꯤ ꯊꯣꯛꯏꯕ ꯀ꯭ꯔꯥꯏꯝꯁꯤꯒꯤ ꯍꯥꯏꯗꯤ ꯃꯤꯠꯇ ꯁꯪ ꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯎꯒꯗꯕ ꯐꯤꯂꯝ ꯑꯃꯅꯦ ꯑꯗꯨꯒ ꯄꯥꯕꯨꯡꯁꯤꯁꯤꯅ ꯐꯤꯂꯝ ꯑꯣꯏꯈ꯭ꯔꯦ ꯑꯩꯒꯤ ꯃꯤꯡꯁꯦ ꯗꯅ ꯃꯟꯖꯨꯔꯤꯅꯤ ꯃꯌꯥꯝꯅ ꯅꯍꯥꯟꯗꯒꯤ ꯉꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦꯕꯀꯣ ꯑꯃꯨꯛꯇꯪ ꯍꯥꯏꯗꯤ ꯄꯥꯕꯨꯡ ꯅꯁꯦꯅ ꯈꯪꯉꯝꯃꯅꯤ ꯑꯩꯉꯣꯟꯗ ꯀꯧꯔꯛꯄꯣꯏꯔꯥ ꯁꯦꯝ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯂꯥꯎꯕ ꯀꯧꯗꯣ ꯑꯗꯨꯃꯥꯏꯅ ꯑꯝꯇꯪ ꯀꯧꯕꯤꯔꯣ ꯉꯁꯥꯏꯒꯤꯗ ꯂꯥꯎꯕ ꯑꯗꯨꯃꯥꯏꯅ ꯗꯅ ꯃꯟꯖꯨꯔꯤ ꯙꯅ ꯃꯟꯖꯨꯔꯤ ꯑꯗꯨꯃꯥꯏꯅ ꯅꯠꯇꯦ ꯑꯃꯨꯛꯇꯪꯒ ꯑꯗꯨꯗꯤ ꯁꯥꯡꯅ ꯇꯧꯔꯣꯏ ꯑꯃꯨꯛꯇꯪꯒ ꯈꯔ ꯁꯥꯡꯅ ꯂꯥꯎ ꯍꯥꯏꯔꯣ ꯙꯅ ꯃꯟꯖꯨꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯎꯈꯨꯝꯗꯤ ꯃꯌꯥꯝꯗ ꯂꯩꯖꯔꯦ ꯊꯥꯒꯠꯆꯔꯤ ꯄꯥꯕꯨꯡ ꯉꯁꯥꯏꯒꯤ ꯐꯤꯂꯝꯗꯨꯗꯀꯣ ꯍꯥꯏꯗꯤ ꯃꯧꯄꯤꯌꯣꯒ ꯑꯦꯀꯦꯒꯅ ꯁꯥꯈꯤꯕ ꯔꯣꯜꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯄꯥꯝꯕ ꯑꯣꯏꯈ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏ ꯔꯤꯌꯦꯛꯁꯟ ꯑꯗꯨꯝ ꯎꯔꯝꯃꯅꯤꯗ ꯃꯌꯥꯝꯅ ꯅꯣꯛꯁꯟꯅꯔꯛꯄꯗꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯤꯂꯝꯁꯤꯗ ꯀꯣꯃꯦꯗꯤꯒꯤ ꯀꯩꯅꯣꯁꯦ ꯅꯣꯏ ꯑꯅꯤꯗꯩ ꯇꯥꯈ꯭ꯔꯦꯕꯀꯣ ꯌꯥꯝ ꯐꯖꯕꯗꯣ ꯁꯨꯃꯥꯏꯅ ꯐꯤꯆꯔ ꯐꯤꯂꯝ ꯑꯃꯗ ꯑꯗꯒꯤ ꯇ꯭ꯔꯨ ꯁ꯭ꯇꯣꯔꯤꯗ ꯕꯦꯁ ꯇꯧꯕ ꯐꯤꯂꯝ ꯑꯃꯗꯒ ꯀꯨꯝꯃꯛꯄꯁꯦ ꯀꯩ ꯐꯥꯎꯋꯦ ꯑꯩꯒꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯗꯤ ꯑꯩꯗꯤ ꯑꯍꯥꯟꯕꯅꯦꯕ ꯑꯗꯣ ꯈꯪꯗꯦ ꯍꯥꯏꯐꯝ ꯈꯪꯗꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯔꯥꯎꯕ ꯑꯗꯒꯤ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯂꯣꯏ ꯌꯥꯟꯖꯟꯅꯔꯦ ꯑꯗꯨꯝ ꯈꯪꯗꯦ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯍꯣꯏ ꯑꯗꯣ ꯈꯤꯇꯪ ꯅꯛꯁꯟꯕꯤꯔꯛꯑꯣ ꯋꯥꯔꯤ ꯁꯥꯕꯗ ꯀꯤꯖꯕ꯭ꯔꯣ ꯑꯣꯀꯦ ꯑꯩꯀꯦ ꯉꯁꯤꯒꯤ ꯐꯤꯂꯝꯁꯦ ꯉꯁꯥꯏꯒꯤ ꯃꯧꯄꯤꯌꯣꯒ ꯅꯣꯏ ꯑꯅꯤꯅ ꯇꯧꯈꯤꯕ ꯗꯥꯏꯂꯣꯛ ꯑꯗꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯈꯪꯉꯕ ꯃꯤꯉꯣꯟꯗ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯟꯇꯔꯦꯁꯇꯤꯡ ꯂꯩꯍꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯈꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯧꯄꯤꯌꯣꯒ ꯑꯦꯀꯦꯒꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯤꯁꯣ ꯇꯤꯚꯤꯗ ꯍꯧꯖꯤꯛ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯗꯥꯏꯂꯣꯛ ꯑꯃ ꯁꯥꯒꯠꯂꯒꯀꯣ ꯅꯣꯏ ꯑꯅꯤ ꯉꯥꯡꯅꯒꯗꯧꯔꯦꯕꯀꯣ ꯍꯧꯖꯤꯛ ꯃꯧꯄꯤꯌꯣ ꯈꯜꯂꯒ ꯂꯩꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯤꯁꯣ ꯇꯤꯚꯤꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯖꯔꯤꯁꯦ ꯃꯧꯄꯤꯌꯣ ꯑꯃꯗꯤ ꯑꯦꯀꯦ ꯑꯩꯈꯣꯏ ꯃꯦꯀꯞꯀꯤ ꯂꯝꯗꯁꯨ ꯌꯥꯝꯅ ꯃꯌꯥꯝꯅ ꯈꯪꯅꯔꯕꯀꯣ ꯑꯗꯨꯒ ꯐꯤꯂꯝꯒꯤ ꯂꯥꯏꯟꯗꯁꯨ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏꯅꯦ ꯃꯈꯣꯏꯒꯤ ꯑꯦꯛꯇꯤꯡꯁꯦ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯣ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯣ ꯇꯤꯚꯤ ꯑꯦꯞꯇ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯒ ꯅꯠꯇ꯭ꯔꯒꯅ ꯃꯊꯪꯒꯤ ꯁ꯭ꯄꯦꯁꯦꯜ ꯁꯣ ꯅꯠꯇ꯭ꯔꯒꯅ ꯃꯤꯁꯣ ꯇꯤꯚꯤꯗ ꯊꯥꯗꯣꯔꯛꯄꯗ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣꯀꯣ ꯃꯣꯏ ꯑꯅꯤꯒꯤ ꯑꯦꯛꯇꯤꯡꯁꯦ ꯍꯥꯏꯗꯤ ꯃꯦꯀꯞ ꯑꯥꯔꯇꯤꯁꯀ ꯃꯥꯟꯗ꯭ꯔꯦꯀꯣ ꯄꯨꯔꯥ ꯍꯥꯏꯗꯤ ꯑꯦꯛꯇꯔꯅꯤꯀꯣ ꯃꯣꯏꯅ ꯂꯧꯔꯤꯕ ꯔꯣꯜꯁꯦ ꯑꯗꯣ ꯀꯩ ꯐꯥꯎꯕꯤ ꯁꯤꯒꯨꯝꯕ ꯑꯁꯦꯡꯕ ꯕꯦꯁ ꯑꯣꯏꯕ ꯁ꯭ꯇꯣꯔꯤꯗ ꯄꯨꯊꯣꯔꯛꯄꯁꯦ ꯁꯤꯒꯨꯝꯕ ꯐꯤꯂꯝꯗ ꯀꯨꯝꯕꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤꯀꯣ ꯃꯌꯥꯝ ꯍꯣꯏ ꯃꯃꯥꯡꯗꯁꯨ ꯐꯤꯂꯝ ꯑꯗꯨꯝ ꯃꯇꯤꯛ ꯌꯥꯎꯖꯔꯛꯑꯦꯕ ꯑꯥꯔꯠꯁꯦ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯄꯥꯝꯖꯔꯤꯕ ꯏꯁꯥꯅ ꯑꯗꯨꯝ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯑꯥꯔꯠꯁꯦ ꯑꯗꯨꯝ ꯋꯥꯔꯁꯨ ꯅꯨꯡꯉꯥꯏꯔꯁꯨ ꯑꯥꯔꯠꯁꯦ ꯑꯗꯨꯝ ꯏꯁꯥꯅ ꯂꯣꯏꯅꯖꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯔꯤꯌꯦꯜ ꯀꯩꯅꯣꯁꯤꯗ ꯔꯤꯌꯦꯜ ꯀꯩꯅꯣ ꯍꯤꯁꯇꯣꯔꯤ ꯀꯩꯅꯣꯗ ꯐꯤꯂꯝꯁꯤꯗ ꯄꯨꯊꯣꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯔꯨꯛ ꯌꯥꯖꯕ ꯐꯪꯕꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯦꯗꯥꯝ ꯔꯣꯕꯤꯇꯥꯒꯤ ꯐꯤꯂꯝꯗ ꯌꯥꯎꯕꯁꯨ ꯂꯥꯏꯕꯛ ꯐꯕꯅꯦ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯑꯃ ꯑꯣꯏꯍꯟꯕꯁꯨ ꯄꯥꯝꯃꯦ ꯑꯩꯈꯣꯏꯅꯁꯨ ꯀꯟꯅ ꯍꯣꯠꯅꯖꯒꯦ ꯍꯥꯏꯖꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯃꯤꯁꯣ ꯇꯤꯚꯤꯗꯁꯨ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯤꯁꯣ ꯇꯤꯚꯤꯒꯤꯁꯨ ꯃꯌꯥꯝꯅꯁꯨ ꯌꯦꯡꯕꯤꯕ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯣ ꯇꯤꯚꯤ ꯑꯃ ꯑꯣꯏꯕꯁꯨ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯃꯧꯄꯤꯌꯣꯒ ꯑꯦꯀꯦꯒ ꯍꯧꯖꯤꯛ ꯗꯥꯏꯂꯣꯛ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯐꯤꯂꯝꯗꯨꯗꯒꯤ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯐꯤꯂꯝꯗꯨꯒꯤ ꯇꯣꯉꯥꯟꯕ ꯑꯣꯏꯒꯦꯔꯥ ꯈꯤꯇꯪ ꯃꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯅꯕ ꯇꯧꯕꯤꯔꯝ ꯇꯥꯔꯦ ꯀꯣ ꯍꯧꯖꯤꯛ ꯃꯥꯏꯛ ꯑꯃꯁꯤꯅ ꯃꯧꯄꯤꯌꯣꯗ ꯊꯦꯠꯂꯒꯦ ꯑꯗꯨꯒ ꯃꯥꯏꯛ ꯑꯃꯅ ꯁꯨꯃꯥꯏꯅ ꯄꯥꯏꯒꯦꯀꯣ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ ꯐꯤꯂꯝꯁꯦ ꯑꯗꯨꯝ ꯇꯧꯔꯁꯤꯔꯥ ꯇꯧꯔꯛꯑꯣ ꯃꯌꯥꯝꯅ ꯐꯖꯒꯗꯕ ꯅꯣꯏꯅꯤꯅ ꯑꯄꯥꯝꯕ ꯀꯩ ꯃꯇꯥꯡꯒꯤ ꯇꯧꯁꯤꯒꯦ ꯍꯩꯇꯦ ꯑꯗꯨꯝ ꯅꯣꯛꯅꯤꯡꯕ ꯅꯣꯏꯅꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯌꯥꯔꯕ ꯍꯧꯔꯣ ꯃꯧꯄꯤꯌꯣ ꯑꯗꯨꯝ ꯗꯥꯏ ꯀꯌꯥꯅ ꯍꯣꯜꯂꯁꯦ ꯑꯦꯀꯦ ꯍꯧꯕꯤꯌꯣ ꯐꯤꯂꯝꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦꯀꯣ ꯍꯥꯏꯕꯗꯤ ꯁꯤꯂꯦꯕꯁ ꯂꯥꯛꯑꯒ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯃꯥꯅ ꯌꯦꯡꯕꯁꯨ ꯌꯦꯡꯍꯟꯅꯤꯡꯗꯕ ꯑꯗꯒꯤ ꯑꯩꯅ ꯌꯦꯡꯕꯁꯨ ꯍꯥꯏꯕꯗꯤ ꯑꯩꯅ ꯑꯃꯨꯛ ꯌꯦꯡꯕꯁꯨ ꯍꯦꯟꯃꯟꯕ꯭ꯔꯥ ꯈꯜꯂꯛꯄꯗꯣ ꯑꯗꯨꯒꯤ ꯑꯦꯛꯇꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯗꯥꯏꯂꯣꯛꯇꯤ ꯇꯧꯖꯔꯣꯏ ꯑꯦꯛꯇꯤꯡꯗ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯖꯔꯛꯑꯦꯀꯣ ꯃꯧꯄꯤꯌꯣꯅ ꯑꯦꯛꯇꯤꯡꯗ ꯗꯥꯏꯂꯣꯛ ꯇꯧꯔꯛꯀꯗꯧꯅꯤꯀꯣ ꯃꯁꯛꯁꯦ ꯃꯥꯅ ꯌꯦꯡꯉꯤꯁꯦ ꯀꯅꯥ ꯑꯩ ꯈꯛꯇꯪ ꯑꯣꯏꯔꯗꯤ ꯐꯔꯦ ꯀꯩꯅꯣ ꯅꯪ ꯀꯅꯥꯗ ꯌꯦꯡꯗ ꯑꯩ ꯌꯦꯡꯒꯗꯤ ꯑꯩ ꯊꯗꯒꯤ ꯑꯣꯏꯅꯤꯡꯉꯤ ꯑꯩ ꯊꯗꯒꯤ ꯑꯣꯏꯅꯤꯡꯉꯤ ꯀꯥꯏ ꯃꯧꯄꯤꯌꯣ ꯇꯧꯔꯣ ꯅꯦꯛꯁ ꯇꯥꯏꯔ
ꯀꯥꯏꯖꯩꯌꯦ ꯅꯠꯇꯦꯀꯣ ꯑꯗꯨꯒꯤ ꯌꯥꯝ ꯐꯖꯩ ꯍꯥꯏꯗꯤ ꯈꯨꯗꯛꯇ ꯇꯧꯕ ꯀꯥꯏꯅꯒ ꯇꯧꯕ ꯉꯝꯃꯤꯁꯦ ꯍꯩꯕ ꯀꯧꯔꯤꯅꯤꯀꯣ ꯍꯩꯕꯗ ꯁꯨꯝ ꯍꯥꯏꯕꯗꯤ ꯁꯨꯝ ꯍꯥꯏꯕꯗꯤ ꯐꯤꯜ ꯇꯧꯔꯛꯄꯗꯣ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯑꯗꯨꯒꯤ ꯇꯧꯖꯕꯅꯦꯕ ꯑꯗꯨ ꯂꯥꯛꯄꯤꯌꯣ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕ ꯅꯨꯄꯤꯁꯤꯅ ꯀꯩꯅꯣ ꯃꯥꯅ ꯍꯧꯔꯤꯁꯦ ꯀꯩꯗꯤ ꯉꯁꯤ ꯊꯧꯅꯤꯡꯉꯛꯇꯅꯅꯦ ꯀꯩꯅꯣ ꯂꯝ ꯇꯩꯗꯨꯕ ꯏꯁꯥ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯦꯛꯇꯤꯡ ꯑꯃ ꯇꯧꯕꯤꯔꯣ ꯀꯥꯏꯅꯒ ꯍꯥꯏꯕꯗ ꯁꯠꯁꯠꯀ ꯇꯧꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ ꯃꯥꯎꯄꯤꯌꯣ ꯑꯃꯗꯤ ꯑꯦꯀꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯃꯨꯛ ꯊꯦꯡꯅꯈꯤꯁꯤꯀꯣ ꯉꯁꯤ ꯏꯟꯇꯔꯚꯤꯌꯨ ꯉꯥꯏꯍꯥꯛ ꯃꯤꯁꯣ ꯇꯤꯚꯤꯅ ꯉꯥꯏꯍꯥꯛ ꯏꯟꯇꯔꯚꯤꯌꯨ ꯂꯧꯒꯦ ꯍꯥꯏꯕꯗ ꯌꯥꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯉꯁꯤ ꯐꯤꯂꯝꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯉꯁꯤ ꯐꯤꯂꯝꯁꯦ ꯀꯦꯔꯦꯛꯇꯔ ꯑꯍꯨꯝ ꯈꯛꯇꯪ ꯍꯥꯏꯔꯛꯀꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯍꯥꯏꯒꯦ ꯀꯀꯥ ꯗꯦꯅꯤ ꯑꯩꯈꯣꯏꯒꯤ ꯑꯟꯇꯤ ꯂꯤꯂꯥꯕꯇꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯨꯈꯥꯏ ꯑꯗꯨꯝ ꯍꯥꯏꯔꯒꯦꯀꯣ ꯀꯥꯔꯇꯟ ꯍꯣꯏ ꯀꯥꯔꯇꯟ ꯀꯣ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯑꯗꯨ ꯃꯨꯈꯥꯏ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯋꯥꯍꯩꯁꯦ ꯃꯨꯈꯥꯏꯅ ꯍꯦꯟꯅ ꯐꯖꯩ ꯃꯌꯥꯝꯅ ꯈꯪꯅꯕ ꯑꯗꯨꯅ ꯃꯨꯈꯥꯏꯅ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤꯗ ꯅꯩꯕ ꯈꯨꯅꯩꯁꯦ ꯍꯥꯏꯗꯤ ꯃꯥ ꯐꯤꯂꯝ ꯃꯌꯥꯝ ꯀꯨꯝꯃꯦ ꯂꯤꯂꯥꯒꯤ ꯑꯣꯏꯅꯗꯤ ꯃꯥ ꯑꯗꯨꯝ ꯄꯣꯁꯇ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯕ ꯑꯗꯨ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤꯒꯤ ꯃꯥꯒꯤ ꯑꯦꯛꯇꯤꯡ ꯐꯨꯊꯣꯛꯐꯝꯁꯦ ꯐꯤꯂꯝ ꯑꯇꯣꯞꯄ ꯐꯤꯂꯝ ꯑꯃꯗ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯎꯠꯊꯣꯛꯄ ꯑꯩ ꯊꯦꯡꯅꯗ꯭ꯔꯤꯕ ꯉꯁꯤꯒꯤ ꯊꯤꯅ ꯇꯤꯡ ꯂꯣꯏꯅ ꯍꯥꯠꯇꯣꯛꯄ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯩ ꯄꯨꯊꯣꯛ ꯍꯥꯏꯗꯤ ꯑꯦꯛꯇꯤꯡ ꯃꯥꯒꯤ ꯑꯦꯛꯇꯤꯡꯒꯤ ꯑꯦꯔꯤꯌꯥ ꯌꯥꯝ ꯊꯤ ꯁꯥꯊꯤꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯦ ꯊꯤ ꯅꯨꯡꯉꯥꯏꯕ ꯌꯦꯡꯕ ꯀꯥꯟꯗ ꯑꯗꯨꯒ ꯐꯤꯂꯝꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯏꯟꯈꯠꯂꯛꯏꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯌꯦꯡꯕ ꯀꯥꯟda ꯍꯥꯏꯗꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯍꯥꯏꯗꯤ ꯉꯟꯅ ꯆꯦꯟꯕꯩ ꯀꯥꯟꯅꯗꯕ ꯑꯗꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯨꯄꯤ ꯑꯃꯗ ꯃꯍꯥꯛꯅ ꯊꯦꯡꯅꯔꯤꯕ ꯍꯥꯏꯗꯤ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤꯅ ꯁꯤꯕꯐꯥꯎꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯅꯦ ꯃꯉꯣꯟꯗ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯅꯨꯄꯤ ꯍꯥꯏꯗꯤ ꯐꯤꯂꯝ ꯃꯅꯨꯡꯁꯤꯗ ꯄꯨꯔꯥ ꯌꯥꯎꯔꯦꯕ ꯍꯥꯏꯗꯤ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯄꯣꯛꯄꯗꯒꯤ ꯀꯩꯗꯒꯤ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯄꯗꯒꯤ ꯀꯩꯗꯒꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯗꯅꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯅꯨꯄꯤꯒꯤ ꯃꯌꯥꯝꯁꯦ ꯐꯖꯅ ꯎꯠꯂꯦꯕ ꯐꯤꯂꯝꯁꯤꯗ ꯑꯗꯣ ꯑꯁꯤꯒꯤꯁꯨ ꯌꯥꯝꯅ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯁꯦ ꯁꯤ ꯐꯤꯂꯝ ꯌꯦꯡꯂꯛꯏꯁꯦ ꯑꯇꯩ ꯑꯃꯇꯩ ꯅꯠꯇꯦꯕ ꯑꯩꯁꯦ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯇꯣ ꯏꯄꯣ ꯃꯦꯗꯤꯌꯥꯒꯤ ꯑꯗꯨ ꯐꯖꯅ ꯇꯥꯏꯕ ꯂꯣꯏꯊꯣꯛꯈ꯭ꯔꯦꯕ ꯂꯣꯏꯊꯣꯛꯈꯤꯕꯗꯩ ꯑꯩ ꯉꯁꯤꯗꯤ ꯑꯟꯇꯤ ꯔꯣꯕꯤꯇꯥꯁꯦ ꯎꯗꯗꯤ ꯎꯅꯔꯨꯒꯦꯅ ꯂꯥꯛꯄꯅꯦꯕ ꯉꯁꯤꯁꯦ ꯑꯗꯨ ꯎꯁꯨ ꯎꯅꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤꯁꯨ ꯌꯦꯡꯉꯦ ꯑꯗꯨꯒ ꯐꯤꯂꯝꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯤ ꯑꯩ ꯐꯤꯂꯝꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯨꯝꯃ ꯌꯦꯡꯒꯜꯂꯦꯀꯣ ꯑꯗꯣ ꯁꯤꯁꯤꯃꯗꯤ ꯃꯤꯠ ꯄꯥꯡꯊꯣꯛ ꯌꯦꯡꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯃꯤꯠ ꯇꯩꯁꯜꯂ ꯌꯦꯡꯒꯦ ꯍꯥꯏꯅꯦ ꯅꯠꯇꯦ ꯑꯗꯨꯝ ꯒꯦꯝ ꯈꯔ ꯁꯥꯟꯅꯔ ꯈꯣꯠꯂ ꯑꯗꯨꯝ ꯇꯧ ꯌꯦꯡꯉꯦꯕꯀꯣ ꯍꯥꯏꯗꯤ ꯐꯤꯂꯝꯁꯦ ꯂꯣꯏꯕ ꯉꯥꯏꯕ ꯑꯗꯨꯕꯨ ꯑꯁ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤꯗ ꯑꯩꯅ ꯃꯨꯛꯈꯥꯏꯅ ꯅꯩꯕ ꯈꯨꯅꯩꯁꯤꯗꯤ ꯑꯩ ꯄꯦꯜꯂꯦ ꯑꯩ ꯃꯥꯒꯤ ꯑꯦꯛꯇꯤꯡꯁꯦ ꯐꯖꯅ ꯐꯨꯗꯣꯛꯄ ꯍꯥꯏꯇꯥꯔꯦ ꯂꯣꯏꯔꯦ ꯑꯩꯅ ꯍꯥꯏꯗꯤ ꯊꯤ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝꯗ ꯃꯨꯛꯈꯥꯏꯅ ꯑꯦꯛꯇꯤꯡ ꯅꯩꯈꯥꯏꯔꯒ ꯊꯥꯗꯣꯛꯄ ꯐꯤꯂꯝ ꯌꯦꯡꯅꯤꯡꯉꯒꯗꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤꯗ ꯌꯦꯡ ꯂꯥꯛꯄꯤꯔꯣ ꯑꯩꯗꯤ ꯃꯨꯛꯈꯥꯏꯁꯦ ꯈꯔ ꯄꯥꯝꯖꯕꯅꯤꯅꯀꯣ ꯑꯇꯩ ꯑꯥꯔꯇꯤꯁꯁꯨ ꯅꯩ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯒꯤ ꯃꯨꯛꯈꯥꯏꯅ ꯍꯦꯜꯂꯦ ꯐꯤꯂꯝꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝꯗꯥꯏ ꯍꯥꯏꯔꯒꯦ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯔꯛꯑꯦ ꯀꯩꯒꯤꯅꯣꯗ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯀꯥꯔꯇꯟꯒꯤ ꯍꯥꯏꯗꯤ ꯃꯨꯛꯈꯥꯏꯒꯤ ꯍꯥꯏꯔꯒꯦꯀꯣ ꯃꯥꯒꯤ ꯑꯦꯛꯇꯤꯡꯁꯦ ꯑꯃ ꯂꯤꯂꯥꯗ ꯎꯕꯅ ꯀꯩꯅꯣ ꯑꯃꯅꯦꯕ ꯁꯛ ꯑꯃꯅꯦꯕ ꯑꯗꯨꯒ ꯐꯤꯂꯝꯗ ꯎꯕꯅ ꯑꯃꯅꯦꯕꯀꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯅꯨꯄꯥꯗꯤ ꯁꯅꯥꯁꯤ ꯑꯇꯣꯞꯄ ꯐꯤꯂꯝꯗ ꯃꯥ ꯌꯥꯎꯕꯁꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯑꯦꯛꯇꯤꯡꯁꯦ ꯃꯥꯅ ꯇꯧꯖꯅꯤꯡꯉꯤꯗꯣ ꯌꯧꯗꯖꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯗꯤ ꯔꯣꯜꯗꯨꯅꯅꯤ ꯈꯪꯗꯦ ꯗꯥꯏꯂꯣꯛꯇꯨꯅꯅꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤꯗꯗꯤ ꯑꯣꯁ ꯄꯥꯏꯕꯤꯅꯤ ꯍꯥꯏꯗꯤ ꯐꯖꯅ ꯆꯥꯅꯩꯕ ꯑꯗꯨꯒ ꯐꯖꯅ ꯌꯦꯡ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯦꯛꯇꯤꯡ ꯌꯥꯝ ꯍꯦꯟꯖꯤꯟꯕꯁꯨ ꯑꯣꯏꯗꯦ ꯑꯗꯨꯝ ꯆꯝꯇꯛꯅ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯆꯥꯅꯨꯄꯤ ꯆꯦꯡꯕ ꯀꯥꯟꯗ ꯁꯥꯎꯅꯤꯡꯕ ꯃꯥꯒꯤ ꯈꯨꯠꯁꯥꯎꯅꯤꯡꯗꯣ ꯌꯥꯝ ꯊꯤ ꯔꯤꯌꯦꯜꯇꯤ ꯇꯥ ꯁꯥꯎ ꯑꯗꯨꯒꯅꯦ ꯀꯦꯃꯤꯑꯣꯗ ꯑꯩꯈꯣꯏꯒꯤ ꯑꯟꯇꯤ ꯀꯩꯕ ꯃꯣꯝꯕꯤ ꯃꯥꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯒ ꯄꯨꯈ꯭ꯔꯤꯗ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯅꯪ ꯅꯨꯄꯤꯗꯣ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛ ꯆꯠꯈꯤꯕꯅꯦ ꯑꯝꯇ ꯌꯦꯡꯉꯨ ꯂꯥꯎꯅꯦ ꯍꯥꯏꯕ ꯗꯥꯏꯂꯣꯛꯇꯣ ꯃꯥꯒꯤ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯄꯤꯔꯛꯏꯕ ꯌꯥꯝꯅ ꯆꯝꯕ ꯑꯦꯛꯇꯤꯡꯒꯤ ꯁ꯭ꯇꯥꯏꯜꯗꯨꯗꯤ ꯑꯁ ꯃꯩꯅꯤ ꯍꯥꯏꯗꯤ ꯌꯥꯝ ꯊꯤꯅ ꯁꯤꯝꯄ꯭ꯂꯤꯁꯤꯇꯤꯁꯦ ꯍꯥꯏꯗꯤ ꯈꯪꯗꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯣꯏꯒꯤ ꯑꯍꯟꯈꯩꯒꯤ ꯑꯦꯛꯇꯤꯡꯁꯤꯡꯁꯦ ꯌꯥꯝ ꯊꯤꯅ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯀꯩ ꯍꯥꯏꯔꯨꯅꯤ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯗ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯁꯛꯈꯪꯅꯔꯕ ꯑꯗꯒꯤꯗꯤ ꯑꯦꯛꯇꯤꯡꯒꯤ ꯂꯝꯗꯁꯨ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯍꯩꯔꯕ ꯉꯥꯛꯇ ꯉꯁꯤꯒꯤ ꯃꯤꯅ ꯃꯁꯛ ꯈꯪꯅꯈꯤꯕꯗꯤ ꯑꯃꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯦꯛꯇꯤꯡ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯨꯗꯨꯅꯦꯕ ꯑꯩꯅ ꯉꯁꯤ ꯍꯥꯏꯖꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯄꯦꯟꯖꯕ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤꯁꯦ ꯑꯗꯨꯒ ꯁꯅꯥꯁꯨ ꯐꯥꯎꯅꯈ꯭ꯔꯕꯅꯤꯀꯣ ꯐꯤꯂꯝ ꯌꯦꯡꯕꯗ ꯑꯩꯈꯣꯏ ꯁꯅꯥ ꯁꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯄ꯭ꯔꯥꯏꯖ ꯑꯣꯏꯅꯁꯨ ꯊꯝꯕꯅꯦ ꯑꯗꯣ ꯐꯥꯎꯈ꯭ꯔꯦ ꯂꯥꯏꯕꯛ ꯐꯕ ꯑꯃꯗ ꯑꯩꯅ ꯐꯥꯎꯒꯗ꯭ꯔꯥ ꯀꯥꯏꯅꯒ ꯑꯩꯁꯨ ꯈꯟꯕꯅꯦ ꯇꯤꯀꯦꯠ 3 ꯂꯧꯁꯟꯕꯅꯦ ꯏꯁꯥ ꯑꯃꯇꯪ ꯐꯝꯖꯔꯒꯁꯨꯀꯣ ꯇꯤꯀꯦꯠ 3 ꯂꯧꯔ ꯌꯦꯡꯕꯅꯦ ꯑꯗꯣ
ꯌꯥꯝ ꯐꯥꯎꯗꯦ ꯌꯥꯗꯦ ꯗꯥꯁꯤꯡꯀꯔꯁꯦ ꯃꯥꯅ ꯍꯥꯏꯗꯤ ꯃꯥꯏ ꯋꯥꯈꯜꯗ ꯂꯩꯕ ꯉꯁꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯒꯤ ꯂꯣꯏ ꯐꯨꯗꯣꯛꯈ꯭ꯔꯦ ꯍꯣꯔꯦꯟ ꯑꯗꯨꯒ ꯀꯃꯦꯟꯇ ꯃꯌꯥꯝꯁꯨ ꯊꯝꯕꯤꯔꯝꯃꯣ ꯉꯁꯤꯒꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯒꯤ ꯀꯥꯟꯅꯕ ꯍꯥꯏꯗꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯀꯩꯒꯨꯝꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯇ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤ ꯅꯨꯄꯥꯗꯤ ꯀ꯭ꯔꯥꯏꯝ ꯁꯅꯥꯅꯤ ꯗꯥꯏꯔꯤꯁꯇ ꯂꯣꯏꯔꯦ ꯑꯩꯅ ꯇꯥꯕꯗ ꯂꯣꯏꯔꯦ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤꯒꯤ ꯆꯦꯔꯤꯇꯤ ꯀꯥꯞꯅꯤꯡꯉꯗꯤ ꯃꯌꯥꯝ ꯁꯥꯏꯗ ꯑꯗꯨꯝ ꯀꯟꯇꯦꯛ ꯅꯝꯕꯔ ꯑꯃ ꯊꯣꯛꯂꯒꯅ ꯃꯣꯏꯒꯤꯁꯨ ꯑꯗꯨ ꯁꯤ ꯀꯟꯇꯦꯛ ꯃꯤꯁꯣ ꯇꯤꯚꯤ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯣ ꯁꯤ ꯀꯟꯇꯦꯛ ꯅꯝꯕꯔꯁꯦ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯁꯟꯕꯤꯔꯒ ꯃꯌꯥꯝ ꯑꯗꯨꯝ ꯆꯦꯔꯤꯇꯤ ꯀꯥꯞꯄ ꯈꯣꯠꯄ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯌꯥꯔꯦ ꯌꯥꯝ ꯄꯦꯟꯖꯔꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯌꯥꯝ ꯊꯤ ꯍꯔꯥꯎ ꯋꯥꯔꯦ ꯋꯥꯁꯦ ꯉꯁꯤ ꯑꯩ ꯐꯤꯂꯝ ꯐꯖꯅ ꯌꯦꯡꯈꯤꯗꯕ ꯀꯨꯏꯔꯕ ꯑꯗꯨꯒꯤꯅꯤ ꯑꯗꯨ ꯃꯊꯪ ꯐꯤꯂꯝꯗꯁꯨ ꯃꯊꯪ ꯐꯤꯂꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯍꯟꯗꯛ ꯐꯤꯂꯝ ꯈꯔ ꯇꯧꯗꯧ ꯃꯥꯜꯂꯦ ꯃꯌꯥꯝ ꯇꯧꯈ꯭ꯔꯦ ꯀꯩꯅꯣ ꯑꯩꯅ ꯁꯨꯝ ꯈꯪꯕꯗ ꯌꯣꯠꯀꯤ ꯊꯃꯣꯏ ꯂꯩꯔꯤ ꯑꯗꯒꯤ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤ ꯀꯥꯎꯈ꯭ꯔꯦ ꯌꯣꯠꯀꯤ ꯊꯃꯣꯏ ꯀꯥꯎꯈ꯭ꯔꯕꯣ ꯀꯥꯎꯈ꯭ꯔꯦ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯁꯨ ꯀꯥꯎꯈ꯭ꯔꯦ ꯑꯅꯤꯁꯤꯃꯗꯤ ꯈꯔ ꯌꯦꯡꯒꯦ ꯈꯜꯂꯤ ꯑꯩꯅ ꯑꯗꯨꯕꯨ ꯂꯥꯛꯇꯧꯔꯤꯗꯤ ꯗꯦꯠ 18ꯗ ꯍꯣꯏ ꯑꯗꯨꯁꯨ ꯈꯜꯂꯤ ꯌꯥꯝ ꯀꯟꯅ 18ꯗꯤ ꯍꯌꯦꯡꯅꯤ ꯍꯣꯏꯅꯦ ꯅꯪꯉꯔꯣꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯣꯠꯀꯤ ꯊꯃꯣꯏꯒ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯗꯤ ꯀꯥꯎꯈ꯭ꯔꯦꯀꯣ ꯍꯣꯏ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯥꯁꯤꯡꯀꯔ ꯍꯥꯏꯗꯤ ꯄꯨꯛꯅꯤꯡꯗ ꯂꯩꯕ ꯂꯣꯏ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯃꯣ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯋꯥꯔꯤ ꯑꯣꯏꯅꯁꯨ ꯊꯣꯛꯈ꯭ꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯍꯥꯏꯗꯤ ꯃꯁꯥꯒꯤ ꯀ꯭ꯔꯥꯏꯝ ꯑꯣꯏꯅ ꯕꯦꯁ ꯇꯧꯔꯒ ꯄꯨꯊꯣꯛꯄꯅꯤ나 ꯀ꯭ꯔꯥꯏꯝ ꯑꯣꯏꯅꯁꯨ ꯂꯩꯈ꯭ꯔꯕ ꯀꯩꯅꯣꯅꯤꯅ ꯏꯁꯥꯗ ꯈꯤꯇꯪ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯍꯧꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤꯁꯦ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯉꯁꯤꯒꯤ ꯐꯤꯂꯝꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯤ ꯉꯁꯤꯒꯤ ꯐꯤꯂꯝꯁꯦ ꯍꯥꯏꯗꯤ ꯇ꯭ꯔꯨ ꯁ꯭ꯇꯣꯔꯤꯗ ꯕꯦꯁ ꯇꯧꯕ ꯑꯣꯏꯕꯅꯤꯅ ꯇ꯭ꯔꯨ ꯁ꯭ꯇꯣꯔꯤꯗ ꯕꯦꯁ ꯇꯧꯕ ꯑꯣꯏꯕꯅꯤꯅ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯐꯖꯩ ꯐꯤꯂꯝꯁꯦ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗꯁꯨ ꯐꯤꯂꯝ ꯈꯔ ꯐꯥꯎꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯀꯩ ꯍꯥꯏꯅꯤ ꯅꯨꯄꯥ ꯄꯣꯛꯇꯕ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯗ ꯋꯥꯖꯕꯗꯣ ꯑꯗꯨꯁꯨ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯂꯦꯕ ꯑꯗꯒꯤ ꯃꯆꯥꯅꯨꯄꯥꯁꯦ ꯋꯥꯅ ꯄꯣꯛꯑꯦ ꯍꯥꯏ ꯀꯥꯟꯗ ꯅꯤꯁꯥꯒꯤ ꯄꯥꯛꯇ ꯑꯃꯨꯛ ꯇꯥꯎꯔꯕ ꯑꯗꯒꯤ ꯏꯟꯈꯠꯂꯛꯄꯒꯤ ꯇꯤꯅꯦꯖꯀꯤ ꯃꯇꯝꯗ ꯑꯃꯨꯛ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯃꯇꯥꯡꯗꯁꯨ ꯑꯃꯨꯛ ꯀ꯭ꯔꯥꯏꯝ ꯃꯌꯥꯝ ꯊꯣꯛꯄꯁꯤꯅ ꯃꯃꯥ ꯃꯄꯥꯁꯦ ꯌꯥꯝ ꯋꯥꯍꯜꯂꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯐꯤꯂꯝꯗꯒꯤ ꯈꯤꯇꯪ ꯅꯥꯊꯩꯔꯛꯑꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯅꯤꯁꯥꯒꯤ ꯄꯥꯛꯇꯁꯨ ꯇꯥꯍꯟꯅꯤꯡꯗꯦ ꯐꯤꯂꯝꯁꯤꯗ ꯌꯥꯎꯔꯦꯅ ꯑꯩꯅ ꯄꯪꯍꯥꯏ ꯍꯥꯏꯖꯕ ꯅꯠꯇꯦ ꯑꯩ ꯏꯁꯥꯃꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯀꯔꯤꯝ ꯆꯥꯖꯗꯦ ꯀꯔꯤꯝ ꯊꯛꯆꯗꯦ ꯑꯩ ꯌꯨꯐꯧ ꯊꯛꯆꯗꯦ ꯉꯁꯤꯐꯧ ꯆꯨꯔꯨꯐꯧ ꯊꯛꯆꯗꯦꯀꯣ ꯑꯗꯨꯅ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯏꯅ ꯃꯌꯥꯝ ꯅꯤꯁꯥ ꯆꯥꯗꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯁꯦ ꯑꯥꯔꯇꯤꯁ ꯐꯤꯂꯝꯁꯤꯗ ꯌꯥꯎꯔꯨꯕꯒꯤ ꯋꯥ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯕ꯭ꯂꯤꯛ ꯑꯃ ꯑꯣꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡ ꯅꯨꯄꯥꯁꯤꯡꯁꯦ ꯑꯅꯝꯕꯅ ꯌꯨ ꯊꯛꯄ ꯆꯨꯔꯨꯞ ꯊꯛꯄ ꯅꯤꯁꯥ ꯏꯄꯥꯛꯇ ꯂꯣꯏ ꯇꯥꯎꯅꯔꯦ ꯑꯗꯣ ꯁꯤꯗꯩ ꯈꯤꯇꯪ ꯅꯥꯊꯩꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝ ꯃꯥꯟꯕꯅꯦ ꯃꯤꯅꯁꯨ ꯌꯥꯝ ꯇꯣꯏꯅ ꯍꯪꯉꯦ ꯁꯝꯒ ꯁꯥꯡꯉꯤꯉꯩꯁꯤꯗꯀꯣ ꯑꯩ ꯉꯁꯤꯐꯥꯎ ꯆꯨꯔꯨꯞ ꯊꯛꯆꯗꯦ ꯌꯨ ꯊꯛꯆꯗꯦ ꯑꯩ ꯅꯤꯁꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯑꯩꯒꯤ ꯏꯁꯥꯗ ꯉꯁꯤꯐꯥꯎ ꯇꯁ ꯇꯧꯖꯗ꯭ꯔꯤꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯆꯥꯕꯤꯒꯅꯨ ꯍꯥꯏꯖꯒꯦ ꯑꯩꯅ ꯍꯦꯛꯇ ꯑꯩ ꯆꯥꯗ꯭ꯔꯦꯅ ꯃꯌꯥꯝꯗ ꯂꯣꯏꯅꯃꯛ ꯆꯥꯒꯅꯨ ꯍꯥꯏꯕꯗꯤ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯨ ꯆꯥꯍꯟꯅꯤꯡꯗꯦ ꯁꯤꯅ ꯑꯃꯥꯡꯕ ꯃꯌꯥꯝ ꯑꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯗꯨꯅ ꯏꯟꯈꯠꯂꯛꯄꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯏꯒꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯑꯩꯁꯨ ꯂꯣꯏ ꯐꯥꯎꯔꯤꯅꯤ ꯃꯤ ꯂꯣꯏ ꯐꯥꯎꯔꯤ ꯉꯥꯛꯇꯅꯤꯅ ꯑꯀꯥꯏꯕꯗꯪ ꯇꯧꯕꯤꯗꯕ ꯁꯤ ꯍꯥꯏꯅꯤꯡꯉꯤ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯗꯥ ꯕꯕ꯭ꯂꯨ ꯑꯩꯈꯣꯏ ꯃꯤꯁꯣ ꯇꯤꯚꯤꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯕꯗ ꯌꯥꯕꯤꯔꯛꯄꯩꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯌꯥꯎꯕꯤꯔꯤꯕ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯂꯤꯗ ꯑꯣꯏꯕꯤꯔꯤꯕ ꯑꯃꯗꯤ ꯁꯄꯣꯔꯇꯤꯡ ꯔꯣꯜꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔ ꯂꯥꯛꯑꯦ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯀꯔꯝꯕ ꯃꯇꯥꯡꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯤꯒꯤ ꯐꯤꯂꯝ ꯑꯁꯤ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯑꯃꯗꯤ ꯉꯁꯤꯒꯤ ꯏꯄꯣꯝ ꯃꯦꯗꯤꯌꯥꯗ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯑꯗꯨꯝ ꯂꯥꯏꯔꯦꯝꯕꯤꯀꯣ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯖꯔꯒꯦ ꯉꯁꯥꯏ ꯃꯦꯗꯥꯝꯅꯁꯨ ꯍꯥꯏꯈꯤꯕꯗꯤ ꯅꯨꯄꯤꯁꯦ ꯂꯥꯏꯔꯦꯝꯕꯤꯅꯦꯅ ꯑꯗꯨꯒ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯕꯩ ꯋꯥꯅꯤ ꯅꯨꯄꯤꯗꯤ ꯂꯥꯏꯔꯦꯝꯕꯤ ꯌꯥꯎꯗꯅ ꯄꯣꯠ ꯑꯃꯠꯇ ꯁꯦꯝꯕ ꯌꯥꯗꯦꯀꯣ ꯑꯗꯨꯅ ꯃꯦꯗꯥꯝ ꯉꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅꯁꯨ ꯇꯥꯕꯁꯨ ꯑꯣꯏꯈ꯭ꯔꯦꯗꯅ ꯍꯥꯏꯗꯤ ꯏꯄꯣꯝ ꯃꯦꯗꯤꯌꯥꯗ ꯑꯗꯨꯒ ꯑꯩꯒ ꯋꯥꯔꯤꯁꯤꯁꯨ ꯑꯁꯦꯡꯕ ꯀꯩꯅꯣꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯄꯨꯊꯣꯛꯄ ꯑꯣꯏꯕꯅꯤꯅ ꯃꯦꯗꯥꯝꯗ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯗꯤ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯗꯤ ꯁꯤꯁꯦ ꯃꯤꯅ ꯇꯧꯕꯗ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯜꯂꯛꯀꯗ꯭ꯔꯥ ꯃꯥꯜꯂꯣꯏꯗ꯭ꯔꯥ ꯑꯩꯅ ꯈꯟꯖꯔꯤꯕ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁꯁꯤꯡꯁꯦ ꯈꯜꯂꯝꯒꯅꯤꯀꯣ ꯑꯗꯣ ꯁꯤ ꯑꯝꯇ ꯈꯨꯝꯗ꯭ꯔꯤꯀꯥꯟꯗ ꯃꯦꯀꯞꯁꯦ ꯀꯅꯥ ꯇꯧꯕꯤꯔꯛꯀꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯃꯦꯀꯞꯁꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤꯅꯦ ꯐꯤꯂꯝ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤꯁꯤꯒꯤ ꯀꯣꯔꯧꯁꯦ ꯃꯦꯀꯞ ꯃꯥꯒꯤ ꯑꯦꯁꯤꯁꯇꯦꯟ ꯃꯦꯀꯞ ꯅꯟꯗꯔꯥꯝꯅ ꯇꯧꯔꯛꯄꯅꯦ ꯅꯟꯗꯔꯥꯝꯅ ꯑꯗꯨꯒ ꯑꯗꯣ ꯀꯩꯅꯣ ꯇꯧꯋꯦ ꯗ꯭ꯔꯦꯁ ꯗ꯭ꯔꯦꯁꯁꯤꯅꯅꯦ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤ ꯑꯦꯛꯇ꯭ꯔꯦꯁ ꯒꯦꯄꯦꯂꯤꯅꯥꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯛꯄꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯅꯦꯅꯦ ꯉꯁꯤꯒꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯤ ꯋꯥꯔꯤꯕꯨꯗꯤ ꯃꯌꯥꯝ ꯇꯥꯔꯒ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯃꯤꯁꯣ ꯇꯤꯚꯤꯒꯤ ꯍꯥꯏꯗꯤ ꯊ꯭ꯔꯨꯗ ꯑꯃꯨꯛ ꯋꯥꯔꯤ ꯂꯤꯕꯤꯌꯨ ꯍꯥꯏꯗꯤ ꯏꯄꯣꯝ ꯃꯦꯗꯤꯌꯥ ꯅꯠꯇꯕꯤꯗ ꯍꯥꯏꯗꯤ ꯈꯤꯇꯪ ꯃꯦꯁꯦꯖ ꯑꯣꯏꯕ ꯌꯥꯕ ꯃꯤꯁꯣ ꯇꯤꯚꯤꯁꯦ ꯑꯩ ꯊꯥꯒꯠꯆꯔꯤ
ꯀꯩꯅꯣꯅꯦ ꯉꯁꯤꯒꯤ ꯐꯤꯂꯝꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯦ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯛꯄꯁꯦ ꯑꯩꯈꯣꯏꯁꯦ ꯄꯣꯛꯂꯛꯄ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯗ ꯑꯋꯥꯕꯁꯨ ꯃꯈꯜ ꯃꯌꯥꯝ ꯊꯦꯡꯅꯩꯌꯦꯕꯀꯣ ꯑꯗꯣ ꯅꯨꯄꯥꯒꯤꯗꯤ ꯃꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯗꯅꯦ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯍꯥꯏꯕꯁꯦ ꯀꯩꯝꯇ ꯂꯩꯇꯦꯕ ꯑꯩꯈꯣꯏ ꯅꯨꯄꯤꯗꯗꯤ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯏꯟꯈꯠꯂꯛꯄꯗꯒꯤ ꯍꯧꯅ ꯊꯥꯒꯤ ꯂꯩ ꯂꯥꯛꯄ ꯃꯦꯁꯄꯦꯔꯠꯇ ꯍꯧꯈ꯭ꯔꯦꯀꯣ ꯁꯤꯗꯩꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯊꯦꯡꯅꯕ ꯄꯨꯛ ꯊꯤꯟꯕ ꯂꯦꯡꯕ ꯅꯨꯡꯉꯥꯏꯇꯕ ꯀꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯤꯁꯤ ꯑꯋꯥꯕꯅꯦꯕ ꯁꯤ ꯅꯨꯄꯥꯒꯤ ꯍꯛꯆꯥꯡꯗꯗꯤ ꯂꯩꯇꯦꯕ ꯑꯗꯩ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗꯁꯨ ꯀꯩꯗꯧꯔꯦ ꯅꯨꯄꯥꯗꯗꯤ ꯌꯦꯡꯉꯣ ꯃꯤꯔꯣꯟꯕ ꯆꯥꯛꯃꯧꯕ ꯊꯥ ꯂꯦꯞꯄ ꯑꯉꯥꯡ ꯎꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯅꯨꯄꯤꯗ ꯉꯥꯛꯇꯅꯦꯕ ꯏꯁꯣꯔꯅ ꯅꯨꯄꯤꯗ ꯂꯣꯏꯅ ꯄꯤꯔꯝꯃꯦꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛꯁꯦꯀꯣ ꯑꯗꯣ ꯑꯉꯥꯡ ꯎꯅꯕꯗ ꯅꯨꯄꯤ ꯁꯤꯔꯤꯅꯤꯀꯣ ꯑꯗꯩ ꯑꯉꯥꯡꯁꯦ ꯄꯣꯛꯑꯦ ꯑꯃꯨꯛꯁꯨ ꯈꯣꯝꯂꯥꯡ ꯄꯤꯊꯛꯄꯁꯨ ꯅꯨꯄꯤꯅ ꯑꯃꯨꯛꯁꯨ ꯑꯉꯥꯡꯁꯦ ꯌꯣꯛꯇꯣꯏꯅꯦꯕ ꯑꯃ ꯄꯣꯛꯄꯅꯁꯨ ꯌꯥꯗꯦꯀꯣ ꯃꯊꯪ ꯑꯗꯣ ꯅꯨꯄꯥꯗꯗꯤ ꯑꯩꯈꯣই ꯅꯨꯄꯤꯗꯗꯤ ꯏꯔꯨꯖꯗ꯭ꯔꯒꯅ ꯃꯥꯡꯉꯤ ꯁꯦꯡꯉꯤ ꯑꯗꯩ ꯊꯥꯒꯤ ꯂꯩꯂꯥꯁꯨ ꯃꯥꯡꯉꯤ ꯁꯦꯡꯉꯤ ꯆꯥꯛꯈꯨꯝ ꯄꯥꯏ ꯌꯥꯗꯦ ꯑꯁꯦꯡꯕ ꯄꯥꯏ ꯌꯥꯗꯦ ꯁꯣꯛꯅꯕ ꯌꯥꯗꯦ ꯂꯩꯇ꯭ꯔꯥ ꯅꯨꯄꯥꯁꯤꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯃꯥꯡꯕ ꯑꯣꯏ ꯏꯔꯨꯖꯒꯦꯔꯥ ꯂꯨꯔꯣꯏꯔꯥ ꯅꯨꯄꯥꯗꯤ ꯃꯥꯡꯗꯦ ꯁꯨꯡꯃꯥꯡ ꯃꯥꯡꯗꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯃꯌꯥꯝꯁꯤꯗꯩ ꯌꯨꯝ ꯄꯥꯜꯂꯦ ꯂꯨꯍꯣꯡꯕ ꯍꯦꯛ ꯅꯣꯡꯉꯥꯟꯕ ꯅꯨꯄꯤꯒꯤꯗꯤ ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯑꯗꯩ ꯆꯥꯛꯆꯥ ꯌꯨꯊꯛ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯈꯦꯠꯅꯔꯦ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯅꯨꯄꯥꯒꯤ ꯑꯣꯏꯅꯗꯤ ꯈꯦꯠꯅꯗꯦ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒ ꯍꯥꯟꯅꯒ ꯐꯤꯖꯣꯜ ꯑꯃ ꯑꯝꯇ ꯈꯦꯠꯅꯗꯦ ꯃꯥ ꯍꯧꯒꯠꯅꯤꯡꯕ ꯃꯇꯝ ꯍꯧꯒꯠꯄ ꯌꯥꯏ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯜꯂꯗꯤ ꯅꯨꯄꯥꯅ ꯁꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯃꯥꯒꯤ ꯊꯕꯛ ꯑꯝꯇ ꯂꯩꯇꯦꯕ ꯅꯨꯄꯤꯗꯤ ꯑꯗꯨꯝꯕ ꯃꯌꯥꯝꯅ ꯌꯣꯝꯃꯒ ꯂꯩꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗꯤ ꯆꯤꯡꯗ ꯃꯥꯟꯗ ꯑꯩꯈꯣꯏ ꯑꯍꯤꯡ ꯂꯦꯛꯀꯦꯔꯥ ꯂꯥꯡꯐꯩ ꯆꯠꯀꯦꯔꯥ ꯑꯗꯩ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯒ ꯂꯣꯜꯂꯒ ꯂꯣꯠꯀꯦꯔꯥ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯂꯨꯖ ꯑꯣꯏꯔꯁꯨ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯏꯑꯕ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯁꯥꯒꯩꯅ ꯏꯃꯨꯡꯅ ꯂꯩꯀꯥꯏꯅ ꯈꯨꯟꯅ ꯁꯣꯁꯥꯏꯇꯤꯅ ꯂꯣꯏ ꯑꯦꯛꯁꯦꯞ ꯇꯧꯋꯦꯕ ꯑꯗꯣ ꯅꯨꯄꯤꯒꯤꯗꯤ ꯂꯩꯐꯝ ꯑꯃꯗꯤ ꯆꯥꯐꯝ ꯌꯥꯝ ꯂꯨꯏꯌꯦꯕꯀꯣ ꯅꯨꯄꯤ ꯑꯃꯅ ꯑꯍꯤꯡ ꯑꯃꯇꯪ ꯃꯥꯡꯕꯗ ꯑꯗꯨꯝ ꯂꯣꯏꯔꯦ ꯅꯨꯄꯤꯗꯤ ꯈꯣꯂꯥꯗ ꯍꯦꯛꯇ ꯂꯦꯛꯎ ꯌꯥꯕ ꯅꯠꯇꯦꯀꯣ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯂꯦꯛꯎ ꯌꯥꯕ ꯅꯠꯇꯦꯕ ꯅꯨꯄꯤꯁꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯨꯄꯤ ꯑꯃꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝꯗꯒꯤ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯂꯨꯕ ꯑꯣꯛꯇ ꯂꯤꯆꯠ ꯑꯃ ꯆꯠꯂꯨꯕꯗ ꯍꯟꯖꯜꯂꯛꯄ ꯌꯥꯗ꯭ꯔꯦ ꯃꯥ ꯂꯣꯏꯔꯦꯀꯣ ꯑꯗꯨꯝ ꯁꯤꯒꯨꯝꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯕ ꯑꯑꯣꯟ ꯀꯩꯅꯣꯁꯦ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯅꯨꯄꯤꯗꯗꯤ ꯂꯩꯔꯤꯅꯦꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯏꯌꯦꯕꯀꯣ ꯑꯗ ꯅꯨꯄꯥꯁꯤꯡꯁꯤꯗꯤ ꯌꯥꯝ ꯃꯅꯤꯡꯇꯝꯅ ꯄꯣꯛꯂꯛꯄꯅꯦꯕ ꯃꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛꯅꯦ ꯀꯜꯂꯛꯆꯩ ꯃꯣꯏꯒꯤ ꯃꯄꯣꯛꯁꯦ ꯅꯨꯄꯥ ꯑꯃ ꯍꯥꯏꯕꯁꯤꯗꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯂꯥꯛꯈ꯭ꯔꯕꯅꯦꯕ ꯄꯣꯛꯄꯗꯒꯤ ꯃꯣꯏꯁꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯌꯥम ꯊꯤꯅ ꯃꯅꯤꯡꯇꯝꯅ ꯅꯨꯄꯤꯅ ꯁꯨꯛꯐꯪ ꯐꯪꯉꯔꯣꯏ ꯃꯣꯏ ꯃꯄꯣꯛꯁꯦꯀꯣ ꯑꯗꯨꯗꯩꯗꯨꯗ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯕ ꯃꯅꯤꯡꯇꯝꯃꯕ ꯃꯄꯣꯛꯁꯤꯗꯅꯦ ꯏꯃꯨꯡ ꯑꯃꯃꯝꯒꯤ ꯉꯁꯥꯏ ꯑꯩꯅ ꯐꯤꯂꯝꯗꯁꯨ ꯑꯗꯨꯝ ꯏꯆꯦꯝꯃ ꯂꯤꯂꯥꯕꯇꯤꯗ ꯗꯥꯏꯂꯣꯛ ꯍꯥꯏꯍꯜꯂꯤꯗꯨꯅꯦꯕ ꯄꯣꯛꯇꯕ ꯁꯨꯛꯌꯥꯃꯛ ꯌꯥꯗꯕ ꯑꯣꯏꯅ ꯂꯧꯋꯦꯕ ꯅꯨꯄꯤꯗꯤ ꯄꯣꯛꯑꯁꯨ ꯄꯣꯛꯇꯁꯨ ꯌꯥꯏꯑꯕ ꯈꯟꯅꯩꯌꯦꯕ ꯋꯥꯈꯟꯗ ꯑꯗꯣ ꯅꯨꯄꯥ ꯉꯥꯛꯇ ꯄꯣꯛꯄꯩꯗꯤ ꯍꯦꯟꯅ ꯄꯥꯡꯒꯟ ꯀꯜꯂꯦ ꯊꯧꯅꯥ ꯂꯩꯌꯦꯅ ꯅꯨꯡꯉꯥꯏꯅꯩꯕ ꯀꯩꯁꯨ ꯃꯊꯥ ꯁꯥꯟꯅꯗꯦ ꯅꯨꯄꯤ ꯄꯣꯛꯇꯦꯅ ꯑꯗꯨꯒ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯄꯩꯗꯤ ꯌꯥꯝ ꯇꯣꯟꯊꯅꯩꯕ ꯋꯥꯈꯟꯁꯦ ꯁꯨꯛꯊꯅꯩꯕ ꯃꯊꯥ ꯁꯥꯟꯅꯩꯕ ꯋꯥꯈꯟꯅ ꯂꯥꯏꯃꯜ ꯑꯣꯏꯔꯒꯅꯦ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯑꯍꯜ ꯂꯃꯟ ꯍꯥꯛꯇꯛꯇꯒꯤ ꯃꯃꯥ ꯃꯄꯥ ꯃꯆꯥ ꯅꯨꯄꯥ ꯄꯣꯛꯇꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯈꯣꯡꯒꯨꯟꯁꯦ ꯃꯨꯠꯂꯕꯅꯤꯀꯣꯅꯅꯦ ꯃꯌꯥꯝ ꯑꯃ ꯅꯤꯡꯕ ꯀꯥꯏꯅ ꯁꯤꯈ꯭ꯔꯕꯅꯦ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅꯦꯕꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃꯁꯦ ꯃꯈꯟ ꯃꯈꯟꯅꯦꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯎꯔꯤꯕ ꯃꯤꯠꯁꯤꯅꯀꯣ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯩꯗ ꯁꯤꯗ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛꯁꯨ ꯃꯅꯤꯡꯇꯝꯅ ꯂꯥꯛꯑꯕ ꯑꯗꯩ ꯃꯣꯏꯁꯤꯗꯤ ꯅꯤꯡꯊꯧꯅꯦꯕ ꯅꯨꯄꯥ ꯑꯃꯃꯝ ꯍꯥꯏꯕꯁꯦ ꯏꯃꯨꯡ ꯑꯃꯃꯝꯒꯤ ꯅꯤꯡꯊꯧ ꯌꯨꯝꯕꯨꯔꯦꯝꯕꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗꯅꯦ ꯃꯣꯏ ꯃꯁꯥꯅ ꯃꯁꯥꯒꯤ ꯄꯨꯟꯁꯤꯁꯦ ꯃꯁꯛ ꯈꯪꯖꯗꯕ ꯑꯥꯔꯊ ꯊꯣꯛꯍꯟꯗꯕ ꯃꯃꯜ ꯇꯥꯡꯅ ꯂꯥꯛꯄꯁꯦ ꯃꯥꯡꯍꯟꯖꯕ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥ ꯆꯥꯗꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯆꯨꯗꯅ ꯃꯈꯟ ꯃꯈꯟꯒꯤ ꯅꯤꯁꯥ ꯆꯥꯗꯅ ꯗ꯭ꯔꯛꯇ ꯑꯗꯩ ꯐꯣꯔꯗ ꯑꯗꯩ ꯀꯩꯅꯣ ꯒꯨꯂꯤ ꯆꯥꯗꯅ ꯌꯨꯗ ꯄꯨꯔꯥ ꯑꯦꯗꯤꯛ ꯑꯣꯏꯗꯅ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝ ꯑꯃ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯇꯧꯗꯅ ꯁꯤꯈ꯭ꯔꯦ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝ ꯀꯥꯏꯔꯦ ꯅꯨꯄꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯣꯠꯂꯦꯀꯣ ꯑꯗꯩ ꯁꯦꯇꯔꯗ ꯊꯝꯃꯦ ꯊꯣꯛꯂꯛꯑꯦ ꯑꯃꯨꯛꯁꯨ ꯀꯩꯅꯣ ꯇꯧꯕꯤ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯅꯨꯄꯥꯁꯦ ꯀꯩꯅꯣ ꯃꯁꯥꯅ ꯃꯁꯥꯒꯤ ꯇꯥꯡꯈ꯭ꯔꯕ ꯃꯃꯜ ꯂꯩꯅ ꯂꯥꯛꯈ꯭ꯔꯕ ꯃꯅꯤꯡ ꯇꯝꯈ꯭ꯔꯕ ꯄꯨꯟꯁꯤꯁꯦ ꯃꯥꯡꯍꯟꯖꯩꯌꯦꯕ ꯑꯗꯣ ꯁꯅꯥ ꯑꯣꯏꯅ ꯃꯣꯏꯒꯤ ꯑꯩꯅ ꯅꯨꯄꯥꯗꯤ ꯁꯅꯥꯅꯦ ꯍꯥꯏꯁꯦ ꯅꯨꯄꯥꯗꯨ ꯅꯠꯇꯦꯀꯣ ꯃꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯍꯥꯏꯕꯅꯤ ꯄꯨꯟꯁꯤꯗꯣ ꯁꯅꯥꯅꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗꯣ ꯂꯣꯏꯅ ꯃꯁꯥꯅ ꯃꯥꯡꯍꯟꯖꯕꯗꯣ ꯄꯥꯝꯃꯨꯏꯕ ꯑꯗꯨꯒ ꯑꯗꯨ ꯄꯥꯝꯃꯨꯏꯕ ꯑꯗꯨꯒ ꯑꯁꯦꯡꯕꯒꯤ ꯁꯅꯥꯗ ꯁꯅꯥ ꯑꯣꯏꯕ ꯅꯨꯄꯥ ꯃꯌꯥꯝꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯃꯌꯥꯝ ꯂꯩ ꯑꯩꯈꯣꯏꯒꯤ ꯃꯥꯗꯣ ꯂꯤꯛꯁꯣ ꯊꯧꯖꯅꯨ ꯍꯖꯤꯔꯥ ꯁꯨꯖꯅꯨ ꯃꯥ ꯑꯣꯐꯤꯁꯥꯔ ꯑꯣꯏꯖꯅꯨ ꯑꯗꯩ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯊꯕꯛ ꯇꯧꯖꯅꯨ ꯁꯔꯀꯥꯔꯒꯤ ꯇꯧꯖꯅꯨ ꯃꯥ ꯃꯁꯥꯒꯤ ꯗꯥꯏꯠ ꯑꯃ ꯂꯧꯕꯗꯣ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯁꯨ ꯃꯃꯥ ꯃꯄꯥ ꯋꯥꯍꯟꯗꯕ ꯅꯤꯌꯝ ꯆꯨꯝꯕ ꯄꯥꯈꯪ ꯃꯆꯥꯅꯨꯄꯥ ꯑꯣꯏꯕ ꯌꯨꯝ ꯄꯥꯜꯂꯒꯁꯨꯅꯦ ꯌꯨꯝꯕꯨꯔꯦꯝꯕ ꯑꯃꯒꯤ ꯗꯥꯏꯇ ꯂꯧꯕ ꯑꯗꯨꯗꯨꯗꯤꯅꯦ ꯁꯅꯥꯅꯦ ꯁꯅꯥ ꯑꯣꯏꯅ ꯃꯣꯏꯗꯤ ꯑꯗꯨꯝ ꯂꯣꯏꯒꯗꯕꯅꯤ ꯃꯄꯨꯡ ꯃꯃꯜ ꯂꯩꯅ ꯃꯁꯥꯒꯤ ꯆꯞ ꯆꯥꯕ ꯗꯥꯏꯇ ꯂꯧꯅ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯁꯤꯡꯗꯣ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯅ ꯏꯟꯈꯠꯂꯛꯄꯗ ꯀ꯭ꯂꯥꯁ 9, 10, 11, 12ꯇ ꯅꯨꯡꯁꯤꯅꯕꯗꯤ ꯂꯥꯛꯑꯕ ꯑꯗꯨꯅ ꯉꯥꯎꯗꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯦꯠ ꯑꯄꯟꯕ ꯑꯣꯏꯍꯜꯂꯒ ꯃꯁꯥꯁꯦ ꯅꯨꯡꯁꯤꯕꯅ ꯄꯨꯡꯉꯥꯎ ꯉꯥꯎꯔ ꯃꯁꯥꯒꯤ ꯃꯄꯨꯟꯁꯤꯁꯦ ꯃꯥꯡꯍꯟꯖꯕ ꯃꯇꯝ ꯆꯥꯗꯅ ꯆꯦꯟ ꯆꯣꯡꯕ ꯆꯍꯤ ꯁꯨꯗ꯭ꯔꯤꯉꯩꯗ ꯄꯣꯛꯁꯣ ꯀꯣ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯁꯨ ꯋꯥꯍꯟꯕ
ꯆꯦꯟꯕ ꯆꯦꯜꯂꯦ ꯑꯃꯨꯛ ꯐꯥꯗꯣꯛꯄ ꯑꯃꯨꯛ ꯆꯦꯟꯁꯤꯟꯈꯤꯕ ꯑꯗꯩ ꯑꯃꯨꯛꯁꯨ ꯀꯦꯁ ꯇꯧꯅꯤ ꯖꯦꯟ ꯆꯪꯅꯤ ꯑꯃꯨꯛ ꯊꯣꯛꯂꯛꯀꯅꯤ ꯑꯗꯩ ꯂꯣꯠꯈꯤꯅꯤ ꯃꯃꯥ ꯃꯄꯥꯁꯦ ꯀꯦꯁ ꯇꯧꯅꯗꯅ ꯐꯨꯗꯠꯅꯗꯅ ꯅꯨꯄꯤ ꯃꯌꯥꯝ ꯅꯨꯄꯥ ꯃꯌꯥꯝ ꯊꯣꯝꯖꯤꯟꯅꯗꯅ ꯁꯤ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯍꯛꯊꯦꯡꯅꯅ ꯎꯔꯕꯅꯦꯕ ꯂꯨꯍꯣꯡꯕ ꯁꯨꯃꯥꯏꯅ ꯆꯠꯂꯒ ꯏꯀꯥꯏ ꯄꯤꯔ ꯊꯥꯔꯛꯄ ꯀꯩꯅꯥ ꯂꯧꯍꯧꯔꯒ ꯁꯤ ꯃꯈꯟ ꯃꯈꯟꯅꯦꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯩꯁꯦꯀꯣ ꯁꯤꯅ ꯃꯃꯥ ꯃꯄꯥ ꯃꯌꯥꯝꯁꯨ ꯋꯥꯍꯜꯂꯛꯄ ꯆꯍꯤ ꯁꯨꯗ꯭ꯔꯤꯉꯩꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩꯗ ꯃꯣꯏꯅ ꯅꯨꯡꯁꯤꯅꯕ ꯀꯣꯂꯦꯖ ꯁ꯭ꯀꯨꯜ ꯀꯌꯥꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯁꯨꯝꯕ ꯃꯈꯟ ꯃꯈꯟ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯁꯤ ꯐꯤꯂꯝꯁꯤꯗ ꯎꯠꯆꯕꯅꯦꯕ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯁꯤꯅ ꯁ꯭ꯇꯗꯤ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯐꯖꯅ ꯁ꯭ꯇꯗꯤ ꯇꯧꯕ ꯑꯗꯩ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯛꯑꯕ ꯃꯣꯏꯒꯤ ꯃꯄꯨꯟꯁꯤꯁꯦ ꯃꯁꯥꯅ ꯃꯁꯥꯁꯦ ꯃꯥꯡꯍꯟꯗꯕ ꯁꯤꯒꯨꯝꯕ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯑꯅꯤꯒꯤ ꯄꯣꯛꯄꯗꯒꯤ ꯈꯦꯠꯅꯔꯕ ꯃꯌꯥꯝꯁꯦ ꯎꯠꯄ ꯑꯗꯨꯝꯕ ꯃꯦꯁꯦꯖ ꯑꯃꯈꯛꯇꯅꯤ ꯅꯨꯄꯥꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯡꯍꯟꯕꯤꯒꯅꯨ ꯍꯥꯏꯕꯅꯤ ꯑꯉꯥꯡꯁꯤꯡꯅ ꯃꯇꯝ ꯆꯥꯗꯅ ꯔꯣꯃꯥꯟꯁꯇ ꯈꯣꯡꯗꯥꯒꯅꯨ ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩꯗ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯨ ꯍꯥꯏꯕꯅꯦ ꯑꯗꯨꯒꯤ ꯃꯦꯁꯦꯖ ꯄꯤꯖꯕꯅꯦꯕ ꯑꯗꯣ ꯃꯦꯗꯥꯝꯒꯤ ꯏꯆꯥ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯏꯆꯥꯁꯦ 3ꯅꯦ ꯅꯨꯄꯤ 2 ꯅꯨꯄꯥ 1 ꯑꯩ ꯏꯁꯥꯃꯛꯁꯨ ꯌꯥꯝ ꯋꯥꯅ ꯑꯗꯨꯝ ꯍꯣꯠꯅꯈꯤ ꯅꯨꯄꯥꯁꯦ ꯄꯣꯛꯅꯕ ꯍꯣꯠꯅꯕꯗꯀꯣ ꯁꯨꯝ ꯅꯨꯡꯉꯥꯏꯇꯗꯅ ꯑꯗꯨꯒ ꯑꯩꯒꯤ ꯀꯩꯅꯣ ꯁꯥꯒꯩꯗ ꯑꯀꯣꯏꯕꯗ ꯑꯩꯅ ꯀꯦꯁ ꯃꯌꯥꯝ ꯊꯦꯡꯅꯔꯛꯄꯗꯁꯨ ꯅꯨꯄꯥ ꯄꯣꯛꯍꯧꯗꯕ ꯏꯃꯨꯡꯁꯤꯡꯁꯤꯅ ꯇꯨꯡꯗ ꯋꯥꯕ ꯃꯌꯥꯝꯁꯦ ꯊꯦꯡꯅꯗꯅꯅꯦ ꯏꯆꯥꯁꯦ ꯅꯨꯄꯥꯁꯨ ꯄꯥꯝꯃꯤ ꯅꯨꯄꯤꯁꯨ ꯄꯥꯝꯃꯤꯗꯅ ꯑꯗꯨꯅ ꯑꯅꯤꯃꯛꯁꯦ ꯂꯣꯏꯅꯃꯛ ꯁꯨꯕ ꯄꯥꯝꯗꯅ ꯑꯩ ꯏꯁꯥꯃꯛꯁꯨ ꯌꯥꯝ ꯋꯥ ꯍꯣꯠꯅꯩ ꯑꯗꯣ ꯏꯁꯣꯔꯅ ꯆꯥꯟꯗꯅ ꯁꯤꯃꯗꯤ ꯐꯪꯉꯦ ꯑꯗꯨ ꯃꯊꯟꯇ ꯄꯣꯛꯄꯒ ꯌꯥꯝ ꯀꯥꯟꯅꯅ ꯄꯣꯛꯄꯒ ꯌꯥꯝ ꯉꯥꯎꯋꯦ ꯌꯥꯝ ꯋꯥꯏꯕ ꯌꯣꯛꯄꯗꯅꯦ ꯄꯣꯛꯂꯛꯄꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯈꯦꯠꯅꯔꯦ ꯅꯨꯄꯤꯒ ꯅꯨꯄꯥꯒꯁꯦ ꯅꯨꯄꯤꯗꯨꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯐꯝꯃꯤ ꯑꯗꯩ ꯃꯈꯨꯠ ꯃꯈꯣꯡ ꯌꯥꯎꯗꯦ ꯁꯤꯗꯤ ꯑꯁ ꯃꯈꯨꯠ ꯃꯈꯣꯡꯁꯦ ꯉꯁꯥꯏ ꯐꯪꯁꯟ ꯇꯧꯔꯤꯉꯩꯗꯁꯨ ꯃꯤꯒꯤ ꯐꯪꯁꯟ ꯀꯟꯅ ꯇꯧꯔꯤꯉꯩꯗ ꯁꯦꯝꯗꯣ ꯀꯠꯄꯗꯣ ꯏꯁꯣꯔꯒꯤ ꯀꯠꯄꯗꯨꯕꯨ ꯆꯥꯒꯦꯅ ꯂꯧꯊꯣꯛꯑꯕꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯩ ꯃꯃꯥꯡꯗ ꯆꯦꯟꯁꯤꯟꯈꯤꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯈꯦꯠꯅꯕꯕꯨ ꯅꯨꯄꯤꯒ ꯅꯨꯄꯥꯒꯁꯦ ꯏꯕꯦꯝꯃ ꯌꯦꯡꯉꯨ ꯃꯄꯥꯗꯤ ꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯃꯦ ꯁꯤ ꯑꯗꯨꯝ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯅ ꯑꯗꯨꯝ ꯁꯦꯟꯅꯩꯁꯤꯅꯦ ꯑꯗꯒꯤ ꯐꯤꯂꯝ ꯍꯦꯛ ꯅꯝꯕꯗꯁꯨꯅꯦ ꯑꯩꯒ ꯅꯠꯇꯗꯤ ꯂꯩꯕꯁꯨ ꯌꯥꯗꯕ ꯑꯗꯨꯅ ꯍꯦꯛ ꯁꯤꯟ ꯈꯨꯗꯤꯡꯃꯛꯁꯦ ꯐꯤꯂꯝ ꯅꯝꯁꯦ ꯅꯣꯡꯃꯩ ꯄꯥꯏꯕ ꯂꯦꯄꯤꯁꯇ ꯌꯧꯔꯒ ꯑꯁꯤ ꯑꯉꯥꯡꯁꯦ ꯄꯝꯃ ꯑꯗꯨꯝ ꯅꯝꯃꯕꯅꯦꯕ ꯑꯗꯨꯅꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯃꯦꯗꯥꯝꯅꯁꯨ ꯇꯥꯛꯄꯤꯔꯤ ꯀꯩꯒꯤꯅꯣꯗ ꯅꯨꯄꯥꯁꯦ ꯄꯣꯖꯤꯇꯤꯚ ꯋꯦꯗ ꯄꯨꯔꯒꯅ ꯀꯩꯒꯤꯅꯣ ꯅꯨꯄꯥ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯇꯕ ꯑꯣꯏꯅ ꯂꯧꯕ ꯑꯗꯒꯤ ꯑꯃꯔꯣꯝꯗ ꯅꯨꯄꯤꯁꯤꯁꯨ ꯅꯨꯄꯤꯒꯤ ꯋꯥꯈꯜ ꯑꯗꯒꯤ ꯅꯨꯄꯤ ꯌꯥꯎꯗ꯭ꯔꯗꯤ ꯊꯕꯛꯁꯦ ꯑꯣꯏꯗꯕꯒꯨꯝꯅꯁꯨ ꯇꯧꯋꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯦꯗꯥꯝ ꯂꯩꯔꯝꯕꯒꯤ ꯉꯁꯤ ꯍꯧꯖꯤक ꯐꯥꯎꯕꯗ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯂꯩꯔꯝꯃꯤꯅꯦ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯂꯩꯔꯝꯃꯤꯅꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯅꯨꯄꯤꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯦꯗꯥꯝ ꯂꯩꯔꯝꯃꯤꯅꯦ ꯅꯨꯄꯤ ꯂꯩꯔꯝꯗ꯭ꯔꯗꯤ ꯃꯦꯗꯥꯝ ꯂꯩꯔꯝꯗ꯭ꯔꯗꯤ ꯉꯁꯤ ꯀ꯭ꯔꯥꯏꯝꯁꯦ ꯑꯗꯨꯝ ꯊꯣꯛꯑꯒ ꯂꯩꯔꯝꯕꯁꯨ ꯌꯥꯏꯑꯕ ꯑꯗꯣ ꯃꯦꯗꯥꯝꯒꯨꯝꯕꯗꯤ ꯑꯇꯥꯡꯕꯅꯦ ꯇꯨꯡꯗꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖ ꯐꯤꯂꯝ ꯃꯌꯥꯝ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯑꯗꯨꯒ ꯅꯨꯄꯤꯒꯤꯗꯃꯛꯇꯁꯨ ꯑꯗꯨꯝ ꯂꯦꯞꯄꯤꯌꯣꯅ ꯍꯥꯏꯖꯒꯦ ꯁꯝꯅ ꯍꯥꯏꯔꯕꯗꯅꯦ ꯅꯨꯄꯥꯒ ꯅꯨꯄꯤꯒꯁꯦ ꯀꯌꯥꯝ ꯈꯦꯠꯅꯒꯦꯕꯨ ꯌꯥꯝ ꯑꯦꯛꯖꯥꯝꯄꯜ ꯑꯃꯈꯛ ꯄꯤꯖꯒꯦꯕ ꯑꯩꯈꯣꯏ ꯐꯤꯂꯝꯒꯤ ꯂꯥꯏꯟꯁꯤꯗ ꯐꯤꯂꯝꯁꯤꯗꯅꯦ ꯌꯥꯎꯔꯤꯕ ꯑꯦꯛꯇꯔ ꯍꯦꯔꯣꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯁꯤꯂꯩꯕ ꯑꯣꯏꯒꯦꯔꯥ ꯑꯕꯤ ꯑꯣꯏꯒꯦꯔꯥ ꯃꯣꯏ ꯃꯌꯥꯝꯁꯦ ꯃꯊꯟꯇ ꯑꯗꯨꯝ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯒ ꯍꯦꯔꯣꯏꯟꯁꯤꯡꯁꯦ ꯑꯦꯛꯇ꯭ꯔꯦꯁꯁꯤꯡꯁꯦ ꯁꯤꯗꯤ ꯏꯊꯣꯏ ꯑꯣꯏꯅꯥꯝ ꯍꯥꯏꯔꯣ ꯃꯃꯥꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯣꯏꯅꯦꯕ ꯁꯤꯗ ꯑꯗꯨꯝ ꯂꯣꯏꯔꯦ ꯈꯦꯠꯅꯕ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯈꯦꯠꯅꯩ ꯑꯗꯨꯅ ꯃꯥꯡꯍꯟꯅꯤꯡꯗꯦ ꯅꯨꯄꯥꯁꯤꯡꯁꯦ ꯂꯣꯏꯅ ꯃꯃꯜ ꯂꯩꯕ ꯑꯣꯏꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯅꯤꯁꯥꯗ ꯑꯗꯒꯤꯗꯤ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯇꯧꯔꯒ ꯃꯣꯏꯅꯀꯣ ꯀ꯭ꯔꯥꯏꯝ ꯀꯌꯥꯗ ꯆꯦꯟꯅꯔ ꯖꯦꯜ ꯆꯪꯉꯦ ꯃꯃꯥ ꯃꯄꯥꯁꯨ ꯋꯥꯔꯦ ꯑꯗꯩ ꯖꯦꯜ ꯑꯃ ꯆꯪꯕ ꯀꯦꯁ ꯑꯃ ꯆꯦꯟꯅꯕ ꯍꯥꯏꯁꯦ ꯅꯨꯄꯤ ꯑꯃ ꯆꯦꯟꯁꯤꯜꯂꯛ ꯑꯃꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯩ ꯀꯩꯅꯣ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯈꯣꯡ ꯊꯣꯡ ꯂꯥꯛꯁꯟꯕ ꯃꯣꯏꯅ ꯅꯨꯡꯁꯤꯅꯕꯗ ꯔꯤꯂꯦꯁꯟ ꯊꯝꯃꯨꯕꯩ ꯑꯗꯩ ꯅꯨꯄꯤ ꯖꯦꯜ ꯂꯧꯔꯦ ꯈꯠꯅꯩ ꯆꯩꯅꯩ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯔꯦ ꯐꯨꯔꯦꯅ ꯑꯣꯠ ꯅꯩꯔꯦ ꯈꯥꯏꯅꯔꯦ ꯑꯗꯨꯁꯨ ꯑꯃꯨꯛ ꯀꯦꯁ ꯇꯧꯔꯦ ꯃꯦꯟꯇꯦꯅꯦꯟꯁ ꯇꯥꯜꯂꯦ ꯃꯃꯥ ꯃꯄꯥꯗ ꯂꯣꯏ ꯋꯥꯗ꯭ꯔꯥ ꯑꯗꯨꯒ ꯀ꯭ꯔꯥꯏꯝ ꯀꯌా ꯑꯃꯁꯨ ꯑꯃꯨꯛ ꯇꯧꯔꯒ ꯃꯣꯏꯁꯤꯅ ꯃꯁꯥꯁꯦ ꯑꯃꯨꯛ ꯃꯥꯡꯍꯟꯖꯩꯕ ꯅꯤꯁꯥ ꯈꯛ ꯅꯠꯇꯅꯀꯣ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯇꯧꯍꯟꯅꯤꯡꯗꯦꯅ ꯑꯩꯈꯣꯏꯅ ꯃꯦꯁꯦꯖꯁꯦ ꯄꯤꯖꯕꯅꯦꯕ ꯑꯗꯨꯅꯦ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤꯁꯦ ꯌꯦꯡꯗ꯭ꯔꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯌꯥꯝꯅ ꯌꯦꯡꯕꯤꯌꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯂꯣꯏꯅ ꯁꯤꯗ ꯌꯥꯎꯔꯦ ꯅꯨꯄꯥ ꯑꯃꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯑꯗꯒꯤ ꯃꯃꯥ ꯃꯄꯥꯅ ꯋꯥꯕ ꯑꯗꯨꯒ ꯃꯄꯥ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯃꯃꯥ ꯑꯃꯅ ꯅꯨꯄꯥ ꯄꯣꯛꯇꯕꯒꯤ ꯑꯋꯥꯕ ꯑꯗꯒꯤ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯄꯒꯤ ꯑꯋꯥꯕ ꯍꯥꯏꯗꯤ ꯁꯤꯁꯦ ꯂꯣꯏꯅ ꯄꯨꯔꯤꯕ ꯐꯤꯂꯝ ꯑꯃꯅꯦ ꯂꯣꯏꯅ ꯌꯥꯎꯔꯕ ꯐꯤꯂꯝ ꯑꯃꯅꯦ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯑꯗꯨꯒꯤ ꯃꯍꯥꯎ ꯂꯧꯕꯤꯅꯤꯡꯕ ꯇꯥꯔꯒꯗꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤꯁꯣ ꯇꯤꯚꯤꯒꯤ ꯊ꯭ꯔꯨꯗꯒꯤ ꯇꯤꯀꯦꯠ ꯀꯛꯄꯤꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯆꯦꯔꯤꯇꯤ ꯑꯣꯏꯅ ꯀꯛꯄꯤꯅꯤꯡꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯤꯁꯣ ꯇꯤꯚꯤꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯁꯨ ꯌꯥꯅꯤ ꯑꯗꯨꯝ ꯑꯣꯐꯔ ꯂꯩꯖꯒꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯦꯗꯥꯝ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯃꯤꯁꯣ ꯇꯤꯚꯤꯒꯤ ꯊ꯭ꯔꯨꯗ ꯉꯁꯥꯏꯁꯦ ꯇꯤꯀꯦꯠꯇꯣ ꯀꯛꯇꯤ ꯀꯛꯑꯒ ꯑꯩꯈꯣꯏ ꯀꯩꯅꯣ ꯐꯝꯐꯝ ꯁꯤꯠ ꯁꯨꯗꯗꯅ ꯏꯟꯚꯥꯏꯇꯦꯁꯅ ꯍꯦꯟꯈꯤꯕꯀꯣ ꯃꯌꯥꯝ ꯑꯃ ꯍꯟꯅꯈ꯭ꯔꯦ ꯑꯗꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯣ ꯑꯃ ꯁꯤꯟꯖꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯣ ꯉꯁꯥꯏ ꯑꯃ ꯏꯕꯥꯅꯤꯅ ꯋꯥꯔꯤ ꯁꯥꯔꯝꯃꯒ ꯑꯃ ꯀꯥꯎꯈ꯭ꯔꯦ ꯑꯩꯅ ꯈꯨꯝꯍꯧꯗ꯭ꯔꯦ ꯀꯩꯅꯣꯗꯣ ꯑꯣ ꯃꯊꯪ ꯄ꯭ꯔꯣꯖꯦꯛ ꯀꯩ ꯂꯩ ꯍꯥꯏꯕꯗꯣ ꯅꯨꯡꯁꯤ ꯆꯩꯔꯥꯛ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ ꯅꯝꯕ ꯂꯣꯏ ꯂꯣꯏꯔꯦ ꯑꯗꯨꯗꯣ ꯖꯅꯋꯥꯔꯤ ꯐꯦꯕꯋꯥꯔꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯁꯨ ꯔꯤꯂꯤꯁ ꯇꯧꯔꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯦꯛ ꯁꯤꯗ ꯄꯥꯝꯅꯈꯤꯕ ꯀꯥꯏꯈ꯭ꯔꯕ ꯂꯨꯍꯣꯡꯕ ꯑꯗꯩ ꯅꯨꯡꯁꯤ ꯄꯥꯞ ꯑꯩꯒꯤ ꯅꯨꯡꯁꯤꯒꯤ ꯗꯥꯏꯔꯤ ꯑꯗꯒꯤ ꯀꯥꯎꯉꯝꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯃꯊꯪ ꯑꯩꯈꯣꯏ ꯄꯨꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔ ꯂꯩꯖꯔꯦ ꯁꯤ ꯍꯥꯏꯔ ꯂꯣꯏꯁꯤꯟꯖꯔꯒꯦ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ ꯑꯩꯈꯣꯏꯅꯁꯨ ꯏꯆꯦꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦꯀꯣ ꯊꯥꯒꯠꯆꯔꯤ ꯃꯤꯁꯣ ꯇꯤꯚꯤꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯖꯦ ꯍꯥꯏꯕꯗ ꯌꯥꯕꯤꯔꯛꯄꯩꯗꯃꯛꯇ ꯍꯣꯏ ꯊꯥꯒꯠꯆꯔꯤ
To acknowledge the incredible team behind this film, Nupadi Sanani, to our brilliant director, Oza Robita Lema, whose vision brought the story to life. Our dedicated producers, the Ipo Media team, talented cast, hard-working crew, and every single person who contributed. Thank you so much. Your commitment and creativity are the heart of this film, Nupadi Sanani, ladies and gentlemen. We also want to extend our heartfelt thanks to our sponsors and to the two main sponsors, the Leiden Jewelry and the Brilliant Management. We also thank to our partners and supporters. Without you, this evening would not be possible. So please sit back, relax, and enjoy the premiere of Nupadi Sanani. Thank you so much. Candle lighting to Vinaba Haina Hangachage, Mayam Ahoba Kubab Tam Kurga, I can see the guitarist program Nasigi, Mangola Siba, Lomina Si and Tanzage. Ladies and gentlemen, we now invite all our dignitaries to lead the candle lighting. By guest of honor Lokachage, Kwai Han Hanbata, Kogi Kai Kunda, the Mani Charaba, Imaibima, RK Sana, former chairperson, Manipur State Social Welfare Board, Kogi, guest of honor Giwarol, Tentana Tambina questions again, ladies and gentlemen, Kubak Ahom and Kubiraga, Kogi, my question ministry. Good evening, everybody present in this auspicious hall. The Sanani Highway premiere function asida kogi chief guest ki phamham lang da election biriba kai khum nazariba Nisikanta Simasapam Honorable MLA Kai Samthong Assembly Constituency Ehangna Ikong Nikai Khumna Uchari Loina na ngasi President ki phamham lang da election biriba Khangembam Kulesor Chairman Film Forum Manipur su kai khumna Uchari Loina na ngasi guest of honor ki phamham lang da election biriba Sri K.S. Menjor Mangang, Chairman KM Blooming Higher Secondary School, MMRC and Unity Park Khangabok Kai Kunabuchari, Loina na Oinam Somoji, Special Contractor Su Kai Kunaba Uchari, Loina na ngasi Tinbiriba Film Premier Show Asida Program Asida Yaubiriba Punamak, ladies and gentlemen, Aduga Kogi. Film di cast crew loina lem hiraliba puna makusu kai kuna bochari aduga aroibada akogi print and media personnel khuding makusu ikongno nai kai kuna bochari ngasi asi yamna nungaiba numit amani matam uina saphom khidraba ai inau Robita
Robita Leima hoina mana direction biba do story writer screen play su oiba asigumba 2022 dagi hauna namba galaga losin bangam dana lebak irang namaram moiduna lerakpado ngasi mak sapongba ngamba sida ehangna yana nungai jabaga loinana koigi mayam punamakta ayat pusu yahan bibagi tamta su amkasu hena ay nungai phongdok sari asigumba koigi matam koina Robita Leimana aiga loinana ayat chu I have a chairperson of the State Social Welfare Board parring in 2010 dagi hauna loina dana kogi women crime against women amadi akogi mangna editor ga oiraga nupi punsi haiba je phom amasu phom dana matam dugi society sida thokiba kogi crime kudimakse against women oiriba crime kudimakse maming mathal lo sallaga mangna nupi singdugi wari singado loina phongdo adudagi hauna mayamna kogi Robita bu yamna mayamna pamna ki ma ki chefong adu su yamna mai pakhi aduga loina na mangna kogi matam gi kogi samasi da khara lebaki seba to machin tung khalapa adugumba kogi lebaki damaka khalapa nupi singi punchi su mangna marang makta yepsen na phongki loina na kogi nupi gi ihawama kanna mangna semgalaki aduda natana ma ngasida natana magi ahanba cinema film puthoki basi koigi semai turel haibaduda adusu matamdudadi lebak irang laitabnina koigi Megachandra Open Air Board asida phongki bani adusu magi amna mai pakhi matamdugi society duga chatna lonchat tawi bapuna maktuga akoigi nupi wazarbi amana imungi pubangam na bahonara padawana ture lengoi po pektana honara pamagi mapuroibana yuda nisada laichu bidana imungonong pubangam bidaba aduna punsido awaba khongdaki badu bakadisu adugi release function dusu yaksu tapiratna yaujaki yamna success oiki aduna ngasi utkadoriba nupadi sanani haibasisu ayana masi soidamaki yamna mayamna pamba koi story su afaba ma oire aduna mangna Robita gi story su oiraba direction su oiraba screenplay dialogue loina mana oi afaba film ma oini haibase yamna thajajai aduna matungda lakadobra kaya da su kogi Robita Leimana yamna phajaba film puthokpirakani loina ngasigi kogi ipom media production na puthokpiribase kogi ipom musu yam thagachaba phonglokchari loina na film si crew and koi cast and crew member khudimakasu kogi thagachaba phongdoksari yam changna matam lojoroi matam si yam dali selatrabani matam ngangada si yam na leina adu hangna matam changna lojoroi adu ayaki tarapdagi kogi Robita gi bangthoriba kogi ipomgi production na cinematic oina bai 5000 khangtang kachage mayam punongna arobidin si haijaraga ai adum losanjage thank you all. Thank you so much. That was a lovely speech from our dignitaries, guest of honor, Madam R.K. Nayan Sana, ladies and gentlemen. Ma'am na yamna koigi ngasigi maru oiraba enosida yamna koibu puning thogat piba amadi contribution su tobiram bagi damukta su hanan thagacheri mathang si guest of honor lagtegi respected Sir K.H. Major Mangang, Chairman KM Blooming High Secondary School, MMRC and Unity Park, Khangaboku, Kausinjeri. Guest of Honor gi warul thambina bagi damakta tentakna guest of honor gi warul thambina bagi Kausinjeri. Ahanbada khudimuk bukong non kurumjari. Asigumba film release tawagi thawram sida athoiba atithi oina lengsin biriba
इकाई खुमनजरीबा लेपाक्सिगी अचौब थौदांग लौबिरिबा ऑनरेबल एमएलए केसामथोंग असेंबली कॉन्स्टिट्यूएंसी श्री निशिकांत सिंह सापुंबु अैना अहानबना इकाई खुमनबु चरी मथंगदा अनिसुबोइना नसिगी थौरम मपु ओइना लेंसिनबिरिबा फिल्म फोरम की प्रेसिडेंट ओइना पुबिरिबा खांगेबम कुलेश्वर अैना इकाई खुमनबु चरी मथंगदा अहुम सुबदा सरकार दबु ओइरगसु खरा फब वाटप मीसिंदबु ओइरगसु करिगुम वाही अमा थारगा ngang मसी असेंबदा ओइना हेक ngang नुंगाइतबा अदुना फिल्म गुमदा पुथोगा ngangaga adagi film gi actor actress khudingmak aidi agi maikedi hanna thagachari hena marik chumba samaj sigu chumthokpa chemdokpa pres khudingmak kuchya ki maikedi gi hanna thagachari Robita Leima akhona kai matanjada YouTube ki channel da ta bai phangjai khunai sigi amot pa kaya bu chumthokna ba honaribi adugumbi yamna thauna pharebi nupi amane hana ai laujai mahaki wahi mahaki wangang adurmana thenari mahaki casing ai tajai asuki matik mahak chumna wayan chumna mi tobiu amot pu chumthok pai base akhoi masen chumthok na dragadi kadai legi kanan chumthok bigani khwaidege na singba mi oibani तबु ख्वाइदगे न फतब तबसु मियोइबनि हाबसि अखोइ लोइनम खनरब ngaktani asi film da lila da suma kumai da khoi uraba ngaktani maramasina nasigi film si yam fajaram gani amukasu sida natta film sida nattana sina aroi ohenbi gano atei anau aduga film sida saruk yabiri sing actor actress kuding bhai manna kumbiram gani ana khali adu amukasu hena खरे हेना माना तौबिना रोगे दमतदा असिमसु या के माइके दगी थमजरी फिल्म ना सुमा कुमैना अमोट प सुमथोकनि हबसिमदि कोइ चपचाना कोइ खंजै हीरो सिंसी अहानबदा वाबगी सिलखत ओय अदुगा ममै थंगदन माइ बेत पाइ अदुगा करिगुमदा बेट की रोल लौरिबा सिंग असिना अहानबदा हेक नुंगाइबा अदुगा मपांगन कनबगी ओइना ओइ अदुगा ममै थंगदना माइ थिबा हेक ओय मसिगवा अखोइगी खुनाइसिदा अखोइना पिनिंगबा प्लेसेस अदुनि लाइरन हरखिबा कया मालेंसे ngasi aso kaya oiri ngasi film su uli aduga film nataba asim su uli aduna asigumba singasi ngasi lapiriba miyoi singasu aigegi mot pibiduna amukena film puthopiriba amasu puthopiribi khwai khudingpo pungning thogat biduna hena ano film puthopada khoi mateng pangminasi khoi masen mateng pangnadragadi kanana pangbigani ayah ki maike de gisu ay anga mateng pangjagi habiduma thamjari hadaki film sinambada aigi school da lai aigi school ki che angang sing aduga oja sing karibumada school ki lairiba security sing ai mateng pangjaki bani aduga sida natana ai MMRCN unity park ki thodokpa mafam sida su film nam ki film asigi ngasi film sida natana tongan film kaya da su ai park da nam ki ai mateng kaya pang ki yam yawgani amaka su ai hena pangjagi habduma ai thamjari ai gi asemba wakhalon di mamangda ngasi film program ki chairman oibiri bisinata ama mamangda program dai mingdi kaujare mahaki matamdagi ai film da asuki matik hena pamjaba adugumba miyo emoina park agi park ta film city ama yam saujadraga su film city ama di ai semjage sajage abi plan da ai thabuk paikhatsagibani aduga film nambada sangadawa karigumba the police station oro the doctor khana oro adagi tongan hiram kaya da sagi ngagi manama singi ayama sarukti agi park ta loina ubo phangani asigumba singasi leiriba atai garden sing park singdasu hen happy duna khoigi Hyderabad ta leiriba Ramaji film city lam chaujabagi wani yam chaujabagi wani je khoina semjari piklaba
ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯁꯨ ꯃꯣꯏꯗꯒꯤ ꯍꯦꯟꯅ ꯇꯥꯕꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯁꯦꯝꯒꯠꯆꯔꯤ ꯍꯧꯖꯤꯛ ꯁꯦꯝꯒꯠꯈꯤꯅꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯁꯦꯝꯕꯗꯁꯨ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯑꯗꯨꯒ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯄꯣꯔꯠ ꯇꯧꯅꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯒꯤ ꯑꯋꯥꯠꯄ ꯑꯃꯅ ꯃꯦꯟꯁꯤꯟꯕ ꯑꯁꯨꯝꯅ ꯃꯦꯟꯁꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯁꯛꯇꯝ ꯃꯅꯤꯄꯨꯔꯒꯤ ꯑꯁꯣꯏꯕ ꯑꯋꯥꯠꯄ ꯈꯨꯗꯤꯡꯃꯛꯁꯦ ꯃꯦꯟꯈꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯩ ꯊꯝꯖꯔꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯄꯥꯠꯇ ꯃꯤꯇꯩ ꯌꯨꯝ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯍꯥꯎꯁ ꯂꯩ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗꯒ ꯃꯤꯇꯩ ꯌꯨꯝꯒꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯑꯩꯇ ꯂꯧꯗꯅ ꯅꯝꯕꯒꯤ ꯑꯩ ꯑꯌꯥꯕꯗ ꯄꯤꯖꯒꯦ ꯁꯤꯃꯁꯨ ꯅꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤꯗ ꯖꯨꯂꯣꯖꯤꯀꯦꯜ ꯖꯨꯒꯤ ꯑꯣꯏꯕ ꯁꯦꯛꯁꯟ ꯑꯩꯒꯤꯗ ꯊꯝꯃꯤ ꯁꯥ ꯉꯥꯒꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯝ ꯐꯖꯅ ꯇꯧꯔꯦ ꯁꯤ ꯑꯩꯗꯤ ꯐꯤꯂꯝꯗ ꯍꯥꯞꯍꯟꯖꯅꯤꯡꯉꯤ ꯂꯐꯨꯒꯤ ꯐꯥꯝ ꯑꯩꯒꯤ ꯐꯥꯝꯗ ꯑꯗꯨꯝ ꯂꯩ ꯂꯐꯨ ꯄꯥꯝꯕꯤ ꯑꯃ ꯊꯥꯕꯗ ꯑꯩꯅ ꯃꯇꯝ ꯀꯌꯥꯝ ꯆꯪꯉꯤ ꯑꯗꯨꯒ ꯂꯐꯨꯗꯒꯤ ꯀꯥꯟꯅꯕ ꯀꯌꯥꯝ ꯐꯪꯕꯒꯦ ꯁꯤ ꯑꯩꯒꯤꯗ ꯔꯤꯁꯥꯔꯁꯅꯤ ꯍꯧꯖꯤꯛ ꯇꯧꯖꯔꯤꯕ ꯑꯗꯒꯤ ꯉꯥ ꯃꯈꯜ ꯁꯨꯅ ꯑꯩꯒꯤꯗ ꯐꯪꯉꯤ ꯑꯁꯤꯒꯨꯝꯕꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯒꯤꯗ ꯊꯝꯖꯔꯤꯕꯁꯤꯡ ꯑꯁꯦ ꯑꯁꯤꯁꯨ ꯑꯩ ꯎꯠꯊꯣꯛꯅꯤꯡꯉꯦꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯃꯤꯄꯥꯟ ꯇꯥꯡꯕ ꯑꯗꯩ ꯂꯣꯟꯗꯕꯨ ꯌꯦꯡꯉꯒꯁꯨ ꯃꯤꯄꯥꯟ ꯍꯦꯛ ꯇꯥꯡꯕ ꯑꯗꯨꯗꯒꯤ ꯆꯥꯅ ꯊꯛꯅꯕꯗ ꯑꯣꯏꯔꯒꯁꯨ ꯍꯦꯛ ꯃꯤꯄꯥꯟ តាꯡꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯒꯗꯤ ꯃꯤꯄꯥꯟ ꯇꯥꯡꯗꯕ ꯌꯥꯏ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯑꯥꯏꯗꯤꯌꯥꯁꯤ ꯑꯩꯒꯤ ꯐꯥꯝꯗ ꯌꯥꯝ ꯐꯖꯅ ꯑꯩ ꯁꯦꯝꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯍꯌꯦꯡꯇ ꯉꯥꯏꯔꯦ ꯂꯥꯛꯀꯗꯧꯔꯤꯁꯦ ꯃꯁꯤꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯉꯥꯁꯤ ꯃꯦꯛꯁꯤꯃꯝ ꯑꯩꯈꯣꯏ ꯃꯄꯥꯟꯗꯒꯤ ꯁꯤꯖꯤꯟꯅꯗꯣꯏꯅꯤ ꯑꯗꯣ ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯁꯦꯟꯃꯤꯠꯂꯣꯟꯁꯤ ꯆꯠꯈꯤꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯏꯔꯝꯗꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯉꯥꯃꯤ ꯀꯌꯥꯅ ꯑꯗꯨꯒꯨꯝꯕ ꯉꯥꯁꯤꯡ ꯑꯗꯣ ꯃꯄꯥꯟꯗꯒꯤ ꯄꯨꯔꯛꯀꯗꯧꯕꯗꯨ ꯑꯩꯈꯣꯏꯅ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯅꯕ ꯍꯣꯠꯅꯕ ꯃꯁꯤ ꯐꯤꯂꯝꯗ ꯃꯃꯤ ꯇꯥꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯃꯅꯥ ꯃꯁꯤꯡ ꯃꯄꯥꯟꯗꯒꯤ ꯂꯩꯔꯨꯕ ꯑꯗꯨꯒ ꯁꯦ ꯑꯩꯈꯣꯏꯒꯤ मार्केट इरमदम की चिंजाना महूत सिंननबा होनबा असिगुमसिंग असे फिल्मदा हापीदुना हेन अखोय मसेंगी मरक्ता वाकल चलेहनबा मतम मांगहनदबा असिगुमसिंग असे तवनजनिंगी हाबा वफम असे थमजबगा लोइनना याके वफम टेंशन जरगे अखोय खुदिमंगना फिल्म की एक्टर एक्ट्रेसिंग अदु फिल्म की डायरेक्टर लोइन खुदिंगमक सिदैसिदा अखोय सपोर्ट तौबिसी अंगम मतेंग पांगबी पांगसी हाबा वफम से थमजरगा अहकी वफम वाई खरसि मतंग टेंशन जरगे इमाले पांगन कोनगा आइगेसु यामदी यामद्रे लुपा 5,000 खतम आई कसरंगे सिमतंगा ए थमजर थैंक यू Thank you so much, sir, for your wonderful speech. Loina loina ko gi ozasina ko gi Manipur gi context le ba ko gi chawkat thorang amadi ozana su mayam gi damak ta phampak ma thambiri ba MMRC and Unity Park khangabo mayam use to view hain ozana invite to besida mayam darka lebe singa ozagi from the lakpiraga mayam use to view hain thamjage. Ladies and gentlemen, that was a wonderful speech from our today's guest of honor, Sir KH Minjor Mangang. Mathang Sidi Ekhoigi guest of honor gi phampham lang de lengsin biriba special contractor Sir Oinam Somorjitbu guest of honor gi barol khara tentak na thabina bagi damata kaushin jage. Ladies and gentlemen, kubak hobam tang khurga ke ojasi mayam aminasi. Masigi chief case president Briba Honorable MLA Sar Nisikanta Sapam Samtung Assembly Constituency bu Hanam to ikai kumna uchari Matanda President ni famam lang lengsin Briba Hangembam Kolesor Chairman Film Forum Manipur su ikai kumna uchari loina na guest of honor ifamam lang lengsin Briba KS Menjor Mangang Chairman KM Blooming Higher Secondary School Amadi RK Nayan Sana former chairperson Manipur State Social Welfare Board pu an maktada ikai kumna wachari loina na punna makusu ikai kumna wachari ngasi ase ipom media ki ana puthokpa Madam Robita Laimana direction piba Nupadi Sarani Haidba film si mayam na hena pamnaba film mama
ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯍꯥꯟꯕꯗ ꯑꯩꯅ ꯊꯝꯖꯔꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯃꯌꯥꯝꯅ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯕ ꯐꯤꯂꯝ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤꯁꯨ ꯊꯥꯖꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯇꯦꯛ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯊꯦꯡꯅꯈꯤꯑꯕ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜ ꯆꯣꯡꯐꯝꯗ ꯈꯠꯅꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯤꯜꯂꯩꯕꯅ ꯊꯥꯕꯜ ꯆꯣꯡꯐꯝꯁꯤꯗ ꯈꯠꯅꯕꯒꯤ ꯑꯩꯗꯤ ꯇꯁꯦꯡꯅ ꯐꯤꯂꯝꯕꯨ ꯃꯥꯜꯂꯨꯗ꯭ꯔꯦ ꯁꯦꯡꯅ ꯁꯤꯜꯂꯩꯕꯁꯦ ꯊꯥꯕꯜ ꯆꯣꯡ ꯆꯠꯂꯒ ꯈꯠꯅꯔꯕ꯭ꯔꯥꯅ ꯈꯜꯂꯨꯔꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯗꯤ ꯌꯥꯝꯅ ꯃꯥꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯕ ꯃꯥꯟꯕ ꯑꯗꯨꯒ ꯑꯩꯗꯤ ꯑꯁꯦꯡꯕꯅꯦꯅ ꯈꯜꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯁꯤ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯩ ꯐꯤꯂꯝꯒꯤ ꯃꯇꯥꯡꯗꯕꯨꯗꯤ ꯀꯌꯥꯕꯨꯗꯤ ꯈꯪꯖꯕꯕꯨꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯀꯣꯚꯤꯠ ꯍꯦꯛ ꯂꯥꯛꯁꯟꯈꯤꯕ ꯍꯦꯛ ꯂꯣꯏꯔꯛꯄꯒ ꯑꯩꯈꯣꯏꯒꯤ 3rd May ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ ꯂꯥꯟ ꯂꯥꯛꯈꯤꯕ ꯁꯤꯗꯩꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯅ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯩ ꯐꯦꯁꯕꯨꯛ ꯀꯌꯥꯗꯩ ꯊꯦꯡꯅꯖꯩ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯃꯈꯣꯏꯅ ꯐꯣꯡꯗꯣꯔꯛꯄꯗꯨꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝ ꯐꯥꯎꯖꯈꯤ ꯑꯗꯨꯒ ꯑꯩ ꯌꯥꯝ ꯁꯥꯡꯅꯕꯨꯗꯤ ꯉꯥꯡꯖꯔꯔꯣꯏꯒꯦ ꯃꯊꯪ ꯐꯤꯂꯝꯁꯨ ꯀꯥꯞꯀꯗꯕ ꯑꯗꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯃꯊꯪ ꯂꯩꯕꯅ ꯑꯩ ꯑꯗꯨꯝ ꯇꯦꯟꯁꯤꯟꯖꯔꯒꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯏꯄꯣꯝ ꯃꯦꯗꯤꯌꯥꯅ ꯄꯨꯊꯣꯛꯄꯤꯗꯅ ꯑꯃꯗꯤ ꯃꯦꯗꯥꯝ ꯔꯣꯕꯤꯇꯥ ꯂꯩꯃꯅ ꯗꯥꯏꯔꯦꯛꯁꯟ ꯄꯤꯗꯅ ꯄꯨꯊꯣꯛꯄꯤꯔꯤꯕ ꯐꯤꯂꯝꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯊꯪ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯃꯌꯥꯝꯗ ꯍꯦꯟꯅ ꯀꯥꯟꯅꯕ ꯄꯤꯕ ꯐꯤꯂꯝ ꯃꯊꯪ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯏꯄꯣꯝ ꯃꯦꯗꯤꯌꯥꯗ ꯂꯨꯄꯥ 10,000 ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯃꯇꯦꯡ ꯄꯥꯡꯖꯔꯝꯒꯦ ꯊꯦꯡꯛ ꯌꯨ Thank you so much, sir, for your wonderful and lovely speech. Loina Ozana lising tara pangbiram bagi damak tasu hanana thagachari amadi ekoi po media busu Ozana sakhang biraga ekoi bu Sogot people the Muktasu Hanan Tagachari Lorina Ngasigi, Oza, director Oibiriba, Oza Robita Lemabusu, Ozana, Ozagi, Tabaksibu Kangbi, Duna Ekogi, Singtabi Bagi the Muktasu, Ozabusu Hanan Tagachari, Lorina Ngasigi, Ekogi, guest of honor gi, Waro Singh, Tampramatung Sida, Marak Sida Ekogi. Nupadi Sanani, High Ribasida, direction, Bibiriba, Amadi, Ozagi. Skills mayam extract tawraga mayam da uhanjana bagidamukta CM Sazariba Oza Robita Lema women activists crime against women loina nupadi sanani haibasiki direction pibasiki matangda director gi warol khadadan tentak na thabina bagdamakta mayam gi Oza Robita Lema kausinjage ahoba kuba amaga loina mayam ladies and gentlemen we would like to now take the privilege to invite Oza Robita Lema for you. Dice Talentin Biva, Kogi Sarmam, Boycom on a Clumsy, Wakano talks of the Kogi crime diaries, give yours. I told her when I'm Langmin, I know Filmsy Kedi Punamak, I crime diaries, give yours in the Epizeri, crime diaries, give yours in the Yam support of Vivadagi, Filmsy, how long so Vivadagi, my papa in a love day. Akoigi Sar Honorable Sar Honorable MLA Sanisikanda Sapam Yam Sinhan and Naiwa Tagasaba Kogi on Isanga Hauropodagi Hona Kankan be my dates and we award Haidana Lamdam Sida Pikli and Pims asking who Salams at Piba Adumba victim oil in Pims asking that Ewadamka Queen Lantway Aduge Wase Sana Dumak Honor Biraga Luparasin Tarabragi Mating Bang Biraga Yam Sound on Isandina Tabak Toram Function Kudimak Mating Bang Biraga Lapi Venisana Adu Matanga Kogi Madam Aina the man and a luxury by Madam Noyonsana Madamna Heck on Isan Horopodagi 2010 and the Gihona Adum Angamba Madam Simwale Simataureana Madam Mating Banga Lapibani Aduga Kogi Sar Menzor in the Pan and a luxury was Sagi School Jimakta films in Amzavani Yam Sauna Sar Mating Bangbi Aduga Sar
ꯁꯥꯔꯅ ꯍꯦꯛ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯀꯩꯅꯣꯝꯃ ꯋꯥꯠꯂꯛꯄ ꯄꯥꯔꯛꯄꯗ ꯁꯥꯔ ꯁꯤꯃ ꯋꯥꯠꯂꯦꯅ ꯂꯤꯁꯥꯡꯁꯤꯟꯅ ꯃꯇꯦꯡ ꯄꯥꯡꯉꯒ ꯂꯥꯛꯄꯤꯔꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯒꯤ ꯏꯄ꯭ꯋꯥ ꯅꯨꯄꯥ ꯑꯩꯅꯗꯤ ꯏꯄ꯭ꯋꯥ ꯅꯨꯄꯥꯅꯦꯅ ꯈꯟꯖꯔꯤꯕ ꯀꯟꯇ꯭ꯔꯦꯛꯇꯔ ꯁꯣꯃꯣꯔꯖꯤꯠ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯤꯒꯤ ꯑꯥꯔꯇꯤꯁꯁꯤ ꯂꯩꯕꯒꯤꯅ ꯍꯦꯛ ꯃꯕꯥꯏ ꯃꯥꯏ ꯃꯆꯥꯅꯨꯄꯤ ꯂꯧꯕꯅꯤꯁꯤ ꯂꯩꯕꯅ ꯑꯩꯈꯣꯏ ꯏꯄ꯭ꯋꯥꯁꯤꯁꯨ ꯀꯟꯇ꯭ꯔꯦꯛꯇꯔꯅꯤ ꯃꯥꯁꯦ ꯑꯗꯨꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤ ꯀꯩꯅꯣꯝ ꯋꯥꯠꯄꯗ ꯏꯄ꯭ꯋꯥ ꯂꯩꯉꯣꯏ ꯑꯃꯗ ꯊꯥꯎꯅꯦ ꯁꯤꯃꯦꯟ ꯈꯤꯇ ꯊꯥꯎꯅꯦꯅ ꯑꯗꯨꯝ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯉ ꯂꯥꯛꯑꯕꯅꯦ ꯂꯤꯁꯥꯡ ꯁꯤꯟꯅꯗꯩ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝꯒꯤ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯁꯪꯒꯥꯏꯅ ꯍꯣꯝ ꯁꯥꯔꯤꯁꯤ ꯃꯌꯥꯝꯅ ꯉꯝꯕ ꯄꯥꯡꯉꯛꯏ ꯑꯗꯣ ꯂꯣꯏꯔꯛꯄꯗ ꯑꯩ ꯑꯗꯨꯗ ꯈꯪꯗꯦ ꯅꯪ ꯂꯥꯛꯑꯒ ꯅꯪ ꯊꯣꯛꯄ ꯂꯣꯏꯁꯤꯟꯒꯗꯕꯅꯤꯅ ꯒꯤꯠ ꯂꯥꯎ ꯅꯝꯃꯤꯕꯅꯦ ꯏꯄ꯭ꯋꯥꯁꯤꯗ ꯑꯗꯨꯒ ꯉꯁꯤ ꯈꯛꯇꯪ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩ ꯁꯛ ꯈꯪꯅꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯐꯣꯔꯝꯒꯤ ꯁꯥꯔ ꯑꯩ ꯁꯥꯔꯕꯨꯁꯨ ꯑꯩ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯐꯤꯂꯝꯁꯦ ꯅꯝꯕꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯌꯥꯝ ꯊꯦꯡꯅꯩ ꯑꯗꯨꯒ ꯐꯤꯂꯝꯁꯤꯒꯤ ꯃꯦꯁꯦꯖꯇꯤ ꯑꯩ ꯄꯣꯏꯟꯗꯨ ꯈꯛꯇꯪ ꯇꯦꯟꯇꯛꯅ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ ꯌꯥꯝ ꯁꯥꯡꯅ ꯃꯇꯝ ꯂꯧꯖꯔꯔꯣꯏꯒꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯇꯣꯉꯥꯟꯕ ꯃꯦꯁꯦꯖ ꯃꯌꯥꯝ ꯄꯤꯔꯦ ꯑꯩꯈꯣꯏ ꯅꯨꯄꯥ ꯄꯣꯛꯇꯕ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯅꯨꯄా ꯄꯣꯛꯇꯕ ꯃꯃꯥ ꯑꯃꯒꯤ ꯑꯋꯥꯕ ꯑꯗꯩ ꯅꯨꯄꯥꯗꯣ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯒ ꯇꯥꯡꯅ ꯄꯣꯛꯑꯀꯥꯟꯗ ꯅꯨꯄꯥꯗꯨꯅ ꯑꯣꯏꯔꯛꯏꯕ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯁꯛꯂꯣꯟ ꯂꯧꯔꯛꯏꯕ ꯏꯃꯨꯡ ꯃꯅꯨꯡ ꯀ꯭ꯔꯥꯏꯝ ꯀꯌꯥꯗ ꯃꯁꯥꯁꯦ ꯆꯦꯟꯅꯔꯀꯥꯟꯗ ꯏꯃꯨꯡ ꯃꯅꯨꯡꯗ ꯋꯥꯍꯜꯂꯤꯕ ꯑꯗꯨꯝꯕ ꯃꯌꯥꯝꯒꯤ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃ ꯄꯤꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯄꯣꯛꯁꯣ ꯑꯦꯛ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯅ ꯆꯍꯤ ꯁꯨꯗ꯭ꯔꯤꯉꯩ ꯀ꯭ꯂꯥꯁ 9, 10, 11, 12ꯇ ꯆꯦꯜꯂꯤꯕ ꯅꯨꯡꯁꯤꯅꯅ ꯃꯁꯥ ꯃꯁꯥꯅꯗꯤ ꯌꯥꯅꯔ ꯆꯦꯜꯂꯒ ꯃꯃꯥ ꯃꯄꯥꯁꯤꯡꯅꯗꯤ ꯃꯌꯨꯝ ꯄꯥꯟꯕ ꯄꯥꯝꯗꯕꯒꯤ ꯑꯃꯨꯛ ꯐꯥꯗꯣꯛꯄ ꯑꯗꯩ ꯑꯃꯨꯛ ꯆꯦꯟꯁꯤꯟꯕ ꯑꯗꯩ ꯂꯣꯠꯈꯤꯕ ꯑꯗꯩ ꯀꯩꯅꯣꯗ ꯖꯨꯕꯦꯅꯥꯏꯜ ꯍꯣꯝꯗ ꯆꯪꯕ ꯑꯃꯨꯛ ꯂꯧꯊꯣꯛꯅꯕ ꯑꯗꯨꯒꯤ ꯋꯥꯕ ꯏꯃꯨꯡ ꯃꯌꯥꯝꯒꯤ ꯃꯦꯁꯦꯖ ꯑꯗꯨꯒ ꯃꯣꯏꯅ ꯆꯍꯤ ꯁꯨꯗꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩꯗ ꯅꯨꯡꯁꯤꯕꯗꯤ ꯐꯥꯎꯔꯛꯑꯕ ꯏꯁꯥꯗ ꯅꯨꯡꯁꯤꯕꯁꯤꯅ ꯍꯨꯝꯗꯅ ꯃꯣꯏ ꯃꯁꯦꯟ ꯑꯃꯅꯁꯨ ꯀꯣꯏꯕ ꯃꯨꯟꯅꯗꯅ ꯑꯉꯝ ꯇꯥꯍꯟꯗꯅ ꯑꯃꯅ ꯑꯃꯨꯛ ꯆꯦꯟ ꯁꯨꯝꯕꯩ ꯊꯣꯛꯅꯔꯤꯕ ꯏꯃꯨꯡꯗꯨꯗꯗꯤ ꯌꯥꯝ ꯃꯊꯥ ꯁꯥꯕ ꯁꯨꯝꯕꯒꯤ ꯑꯃꯨꯛ ꯎꯠꯊꯣꯛꯄ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃ ꯎꯠꯊꯣꯛꯑꯦ ꯑꯗꯨꯒ ꯑꯃꯨꯛ ꯌꯥꯝ ꯆꯥꯎꯅ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯑꯅꯤꯒꯤ ꯈꯦꯠꯅꯕꯁꯦ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯥꯏ ꯆꯠꯅꯤꯡꯕꯗ ꯆꯠ ꯌꯥꯏ ꯅꯤꯡꯊꯧ ꯑꯃꯃꯝ ꯑꯣꯏꯅ ꯂꯥꯛꯑꯕꯅꯦ ꯃꯣꯏ ꯃꯄꯣꯛꯇꯤ ꯃꯅꯤꯡ ꯇꯝꯅ ꯍꯟꯅꯤꯡꯕ ꯃꯇꯝꯗ ꯍꯟꯖꯤꯟꯕ ꯌꯥꯏ ꯅꯨꯄꯥꯗꯗꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯂꯩꯇꯦ ꯅꯨꯄꯤꯗꯗꯤ ꯇꯣꯉꯥꯟꯕ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯌꯥꯝꯂꯩ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯏꯟꯇ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯍꯥꯏꯕꯁꯤꯒꯤ ꯍꯛꯆꯥꯡꯗꯗꯤ ꯏꯁꯣꯔ ꯃꯥꯅ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯑꯝꯇ ꯄꯤꯔꯝꯗꯦ ꯅꯨꯄꯤ ꯍꯥꯏꯕꯒꯤ ꯍꯛꯆꯥꯡꯗꯗꯤ ꯍꯦꯛ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯄꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯃꯥꯡ ꯑꯁꯦꯡ ꯃꯥꯡꯉꯤ ꯁꯦꯡꯉꯤ ꯆꯥꯛꯈꯨꯝ ꯄꯥꯏ ꯌꯥꯗꯦ ꯌꯥꯏ ꯏꯔꯨꯖꯗꯦꯗꯗꯤ ꯍꯦꯟꯅ ꯑꯗꯨ ꯁꯤ ꯅꯨꯄꯥꯗꯗꯤ ꯑꯃꯥꯡ ꯑꯁꯦꯡ ꯂꯩꯇꯦꯀꯣ ꯀꯔꯤꯝ ꯂꯩꯇꯦ ꯏꯔꯨꯖꯕ ꯂꯨꯗꯕ ꯅꯨꯄꯥꯁꯤꯗꯤ ꯁꯦꯡꯉꯕꯅꯦ ꯑꯗꯨꯝ ꯑꯗꯨꯒ ꯃꯣꯏꯗꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯂꯥꯛꯑꯕꯅꯦꯕ ꯑꯩꯈꯣই ꯅꯨꯄꯤꯅ ꯁꯨꯛꯐꯪ ꯐꯪꯉꯔꯣꯏꯗꯕꯅꯦꯕ ꯃꯣꯏꯒꯤ ꯃꯄꯣꯛꯁꯦ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯤꯗꯗꯤ ꯌꯨꯝ ꯄꯥꯜꯂꯒꯁꯨ ꯌꯨꯝ ꯄꯥꯟꯕ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯒꯤ ꯀꯩꯅꯣ ꯇꯧꯒꯗꯕ ꯊꯧꯗꯥꯡ ꯃꯌꯥꯝ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤꯅ ꯁꯦꯠꯀꯗꯕ ꯐꯤꯖꯣꯜ ꯃꯥꯒꯤ ꯃꯊꯧ ꯃꯌꯥꯝ ꯅꯨꯄꯥꯗꯨꯗꯤ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒ ꯃꯥꯒꯤ ꯐꯤꯖꯣꯜ ꯁꯤ ꯁꯦꯠꯀꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯥ ꯄꯨꯡ ꯁꯨꯛꯇ ꯍꯧꯒꯠꯀꯗꯕꯅꯤ ꯅꯪꯒꯤ ꯅꯊꯧ ꯅꯨꯄꯥ ꯅꯪꯒꯤ ꯌꯨꯝ ꯄꯥꯟ ꯅꯣꯡꯉꯥꯟꯕꯒꯤ ꯅꯨꯄꯤ ꯊꯤꯔꯗꯤ ꯁꯤ ꯍꯥꯏꯕ ꯀꯔꯤꯝ ꯂꯩꯇꯦ ꯃꯥꯏꯗꯤ ꯑꯍꯣꯡꯕ ꯑꯃꯐꯥꯎ ꯂꯩꯇꯦ ꯑꯗꯩ ꯑꯃꯨꯛꯁꯨ ꯅꯨꯄꯤꯗꯤ ꯊꯥ ꯂꯦꯞꯄꯛꯏ ꯑꯉꯥꯡ ꯄꯣꯛꯏ ꯃꯤꯔꯣꯟꯕ ꯆꯥꯛ ꯃꯧꯕ ꯁꯤꯒꯤ ꯑꯋꯥꯕꯁꯦ ꯅꯨꯄꯥꯅ ꯈꯪꯉꯔꯣꯏ ꯑꯩꯈꯣꯏ ꯅꯨꯄꯤ ꯅꯠꯇꯅ ꯑꯉꯥꯡ ꯄꯣꯛꯄꯗ ꯅꯨꯄꯤ ꯁꯤꯟꯅꯔꯤꯅꯤ ꯆꯪꯕ ꯁꯤꯕ ꯑꯅꯤꯗ ꯄꯣꯛꯏꯅꯤ ꯑꯉꯥꯡꯗꯣ ꯑꯃꯁꯨ ꯌꯣꯛꯏꯅꯤ ꯈꯣꯝꯂꯥꯡ ꯄꯤꯊꯒ ꯃꯄꯥꯅ ꯌꯣꯛꯄ ꯅꯠꯇꯦ ꯁꯨꯝꯕ ꯇꯣꯉꯥꯟꯕ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯁꯩꯊꯥꯖꯕ ꯅꯨꯄꯤꯁꯤꯡꯒꯤ ꯑꯋꯥꯕꯁꯤꯗꯅꯦ ꯄꯨꯡ ꯄꯦꯜꯂꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯀꯣꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯑꯩꯈꯣꯏꯅ ꯀꯜꯂꯛꯆꯕ ꯑꯗꯨꯒꯤ ꯑꯅꯤꯁꯤꯗ ꯁꯩꯊꯥꯖꯔꯒ ꯏꯈꯤꯕ ꯐꯤꯂꯝꯅꯦꯕ ꯐꯤꯂꯝꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯅꯣꯁꯦ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯊꯣꯜꯂꯦꯅ ꯌꯥꯝ ꯁꯥꯎꯅꯩꯌꯦꯕꯀꯣ ꯑꯗꯣ ꯀꯣꯏꯁꯟ ꯃꯥꯔꯛ ꯑꯃ ꯌꯥꯎꯏꯗꯣ ꯀꯩꯗꯧꯕꯩ ꯊꯣꯜꯂꯤꯅꯣ ꯍꯥꯏꯕꯅꯦꯕ ꯂꯩꯔꯒ ꯍꯥꯏꯕꯗꯤ ꯁꯅꯥ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯏꯁꯩꯗꯨꯗ ꯑꯝꯇ ꯇꯥꯕꯤꯌꯨ ꯃꯌꯥꯝꯅꯀꯣ ꯅꯨꯄꯤꯗꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯁꯅꯥꯅꯗꯤ ꯀꯩꯅꯣꯁꯦ ꯂꯥꯏꯔꯦꯝꯕꯤ ꯁꯦꯝ ꯉꯝꯗꯦ ꯂꯥꯏꯔꯦꯝꯕꯤꯅꯗꯤ ꯁꯅꯥ ꯁꯦꯝ ꯉꯝꯃꯤꯗꯅ ꯑꯗꯣ ꯇꯥꯏꯕꯪꯁꯦ ꯂꯣꯏꯅ ꯁꯦꯝꯃꯤꯕꯁꯦ ꯅꯨꯄꯤꯅꯦꯅ ꯇꯥꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯅꯨꯄꯥꯁꯤꯡꯅ ꯑꯩꯈꯣꯏ ꯅꯨꯄꯤꯅꯅꯦ ꯁꯨꯛꯐꯪ ꯐꯪꯉꯔꯣꯏꯗꯕ ꯌꯥꯝ ꯇꯥꯡꯅ ꯃꯣꯏꯗꯤ ꯃꯃꯜ ꯌꯥꯝꯅ ꯄꯣꯛꯄꯗꯒꯤ ꯍꯔꯥꯎꯅꯗꯅ ꯃꯣꯏ ꯄꯣꯛꯑꯦꯅ ꯂꯥꯛꯈ꯭ꯔꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥꯗ ꯂꯥꯏꯆꯨꯗꯅ ꯅꯨꯄꯥ ꯃꯌꯥꯝ ꯃꯥꯡꯍꯜꯂꯦ ꯑꯗꯒꯤ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯇꯧꯔꯒ ꯃꯁꯥ ꯑꯗꯩ ꯏꯃꯨꯡ ꯃꯅꯨꯡ ꯃꯃꯥ ꯃꯄꯥ ꯂꯣꯏ ꯋꯥꯍꯜꯂꯦꯀꯣ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯃꯥꯡꯉꯕ ꯅꯨꯄꯥ ꯃꯌꯥꯝ ꯂꯩ ꯁꯤ ꯎꯕꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯜꯂꯛꯆꯩꯕ ꯑꯗꯣ ꯁꯅꯥ ꯑꯣꯏꯅ ꯂꯥꯛꯈ꯭ꯔꯕ ꯅꯣꯏꯗꯤ ꯅꯅꯤꯡ ꯇꯝꯅ ꯂꯥꯛꯈ꯭ꯔꯕ ꯅꯣꯏꯗꯤ ꯁꯅꯥ ꯑꯣꯏꯅ ꯑꯗꯨꯝ ꯍꯟꯒꯣ ꯃꯃꯜ ꯌꯥꯝꯍꯜꯂꯨ ꯅꯣꯏ ꯅꯁꯥꯅ ꯅꯁꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯁꯛ ꯈꯪꯖꯧ ꯅꯁꯥꯅ ꯅꯁꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯒꯅꯨ ꯍꯥꯏꯖꯕꯅꯦꯕ ꯑꯩꯈꯣꯏ ꯅꯨꯄꯥꯗ ꯑꯁꯦꯡꯕꯒꯤ ꯁꯅꯥꯅꯦ ꯑꯩꯈꯣꯏ ꯁꯥꯔꯣꯏꯁꯤꯗ ꯐꯝꯕꯤꯔꯤꯕꯁꯤꯡꯁꯦ ꯑꯁꯦꯡꯕ ꯑꯗꯨꯝ ꯁꯅꯥꯅꯦꯕ ꯁꯅꯥ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯗꯕꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯃꯃꯜ ꯂꯣꯏ ꯂꯩꯍꯟꯅꯤꯡꯉꯦꯕ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣই ꯌꯨꯝꯕꯨꯔꯦꯝꯕ ꯑꯃꯒꯤ ꯗꯥꯏꯇ ꯆꯞ ꯆꯥꯅ ꯂꯧꯕ ꯅꯨꯄꯥ ꯑꯗꯨ ꯁꯅꯥꯅꯦꯕ ꯊꯕꯛ ꯇꯧꯒꯦꯔꯥ ꯇꯧꯔꯣꯏꯔꯥ ꯃꯥ ꯍꯖꯤꯔꯥ ꯁꯨꯒꯦꯔꯥ ꯂꯤꯛꯁꯣ ꯊꯧꯒꯦꯔꯥ ꯑꯣꯐꯤꯁꯥꯔ ꯑꯣꯏꯒꯦꯔꯥ ꯃꯥꯒꯤ ꯊꯧꯗꯥꯡ ꯏꯃꯨꯡ ꯑꯃꯒꯤ ꯂꯧꯔꯤꯕꯗꯣ ꯑꯗꯨ ꯁꯅꯥꯅꯤꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯅꯦ
ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯅ ꯎꯕꯗ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯨꯄꯥ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯒꯤ ꯊꯧꯗꯥꯡ ꯂꯧꯗꯕ ꯏꯉꯥꯎ ꯉꯥꯎꯁꯟꯅꯔ ꯂꯩꯕ ꯃꯥꯒꯤ ꯅꯨꯄꯤ ꯊꯤꯖꯤꯜꯂꯒ ꯑꯗꯨꯝꯕ ꯃꯌꯥꯝꯁꯨ ꯂꯩ ꯑꯗꯩ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯃꯃꯥ ꯃꯄꯥꯒꯤ ꯀꯩꯅꯣꯁꯤꯗ ꯐꯖꯅ ꯗꯥꯏꯇ ꯂꯧꯕ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕ ꯑꯣꯏꯍꯟꯗꯕ ꯃꯥꯒꯤ ꯐꯖꯅ ꯄꯥꯈꯪ ꯅꯤꯌꯝ ꯆꯨꯝꯕ ꯃꯆꯥ ꯑꯣꯏꯕ ꯑꯗꯨ ꯁꯅꯥꯅꯤꯀꯣ ꯑꯗꯨ ꯅꯤꯌꯝ ꯆꯨꯝꯗꯕ ꯃꯆꯥ ꯑꯣꯏꯕ ꯉꯥꯎꯁꯟꯅꯗꯅ ꯁꯦꯟꯇꯔꯗ ꯊꯝꯗꯅ ꯍꯟꯖꯟ ꯍꯟꯖꯟ ꯅꯤꯁꯥ ꯆꯥꯗꯅ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯗꯩ ꯀ꯭ꯔꯥꯏꯝꯁꯦ ꯅꯨꯄꯤ ꯑꯃꯃꯨꯛ ꯀꯣꯏ ꯑꯃꯃꯨꯛ ꯆꯦꯜꯂꯛꯏ ꯑꯗꯩ ꯑꯃꯃꯨꯛ ꯑꯗꯨ ꯇꯧꯔꯨꯏ ꯍꯥꯏ ꯑꯗꯩ ꯅꯨꯄꯤ ꯑꯃꯃꯨꯛ ꯈꯥꯏꯅꯩ ꯑꯃꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯏ ꯁꯨꯃꯥꯏꯅ ꯃꯁꯥꯅ ꯃꯁꯥꯁꯦ ꯃꯥꯡꯍꯟꯖꯔꯕ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗꯣ ꯌꯥꯝ ꯄꯥꯝꯃꯨꯖꯕ ꯑꯗꯨꯅ ꯁꯅꯥ ꯑꯣꯏꯅ ꯂꯥꯛꯈ꯭ꯔꯕ ꯅꯣꯏꯁꯦ ꯁꯅꯥ ꯑꯣꯏꯅ ꯍꯟꯕꯤꯌꯨꯅ ꯌꯥꯝ ꯀꯟꯅ ꯃꯦꯁꯦꯖ ꯄꯤꯖꯕ ꯅꯨꯄꯥꯒꯤ ꯄꯨꯟꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯜꯂꯛꯆꯔꯕ ꯇꯤꯟ ꯀꯨꯠ ꯍꯦꯛ ꯌꯣꯠꯈꯩ ꯀꯜꯂꯛꯄ ꯑꯗꯨꯒ ꯐꯪꯗ꯭ꯔꯕ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯁꯩꯊꯥꯖꯕ ꯐꯤꯂꯝ ꯑꯃꯈꯛꯅꯤ ꯑꯗꯣ ꯐꯤꯂꯝꯁꯦ ꯌꯦꯡꯉꯒ ꯃꯌꯥꯝꯅ ꯐꯤꯂꯝꯁꯦ ꯄꯤꯔꯤꯕ ꯃꯦꯁꯦꯖꯁꯦ ꯃꯌꯥꯝꯅ ꯂꯦꯞꯄꯤꯔꯣ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯩꯅ ꯈꯪꯗꯕ ꯍꯩꯇꯕ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯁꯨ ꯃꯌꯥꯝꯅ ꯂꯣꯏꯅꯃꯛ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯐꯤꯂꯝꯗ ꯈꯔ ꯍꯦꯟꯅ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯅꯕ ꯑꯗꯨꯝ ꯁꯖꯦꯁꯟ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯐꯤꯂꯝ ꯅꯝꯃꯤꯟꯅꯔꯤꯕ ꯁꯦꯅꯤꯌꯔ ꯑꯥꯔꯇꯤꯁ ꯐꯤꯂꯝꯁꯤꯗ ꯌꯥꯝ ꯌꯥꯎꯋꯦ ꯁꯦꯅꯤꯌꯔ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯤꯗ ꯑꯩꯅ ꯍꯥꯏꯖꯩꯕ ꯑꯩ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯑꯩ ꯀꯔꯤꯝ ꯈꯪꯗꯦ ꯑꯩꯗꯤ ꯆꯨꯝꯅꯒꯤ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯄꯤꯅꯤꯡꯕꯒꯤ ꯆꯪꯉꯛꯄꯅꯦ ꯑꯩ ꯑꯥꯔꯠꯇ ꯑꯩꯗꯤ ꯈꯣꯡꯗꯥꯔꯛꯄ ꯃꯤ ꯅꯠꯇꯦ ꯑꯥꯔꯠꯇ ꯇꯝꯃꯛꯄ ꯃꯤ ꯅꯠꯇꯦ ꯑꯗꯨꯑꯣꯏꯁꯨ ꯑꯩꯅ ꯑꯣꯏꯔꯛꯏꯕ ꯑꯩꯅ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯦ ꯀꯥꯔꯛꯏꯕꯁꯤꯗꯤ ꯑꯁꯦꯡꯕ ꯑꯩꯈꯣꯏ ꯃꯤꯅ ꯀꯞꯁꯟꯅꯕ ꯗ꯭ꯔꯃꯥꯒꯤ ꯑꯦꯛꯇꯤꯡ ꯑꯗꯨꯗꯩ ꯂꯥꯛꯄ ꯅꯠꯇꯦꯕ ꯑꯁꯦꯡꯕ ꯃꯤꯒꯤ ꯃꯊꯃꯣꯏꯅ ꯃꯤꯅ ꯀꯞꯄ ꯃꯤꯅ ꯁꯥꯎꯕ ꯃꯤꯅ ꯅꯣꯛꯄ ꯑꯁꯦꯡꯕ ꯑꯣꯏꯅ ꯑꯩꯅ ꯎꯖꯕ ꯑꯋꯥꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯗꯒꯤ ꯑꯩꯅ ꯂꯥꯛꯈꯤꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯣꯝꯕꯤ ꯑꯗꯒꯤꯗꯤ ꯄꯥꯕꯨꯡ ꯘꯅꯁ꯭ꯌꯥꯝ ꯑꯗꯒꯤ ꯏꯕꯨꯡ ꯔꯟꯖꯤꯠꯀꯨꯃꯥꯔ ꯂꯥꯏꯈꯨꯔꯥꯝ ꯑꯗꯩ ꯏꯆꯦꯃ ꯏꯂꯥꯕꯇꯤ ꯑꯗꯒꯤ ꯏꯕꯨꯡ ꯗꯦꯅꯤ ꯑꯗꯩ ꯑꯩꯈꯣꯏ ꯏꯄꯥ ꯀꯣꯃꯦꯗꯤꯌꯥꯟ ꯁꯨꯔꯖꯤꯠ ꯑꯗꯩ ꯃꯨꯈꯥꯏ ꯃꯣꯏ ꯃꯌꯥꯝꯁꯦ ꯑꯩꯅ ꯅꯣꯏꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯑꯐꯥꯎꯕ ꯗꯤꯔꯦꯛꯇꯔ ꯃꯌꯥꯝ ꯂꯣꯏꯅꯔꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯗꯤꯔꯦꯛꯁꯟ ꯄꯤꯔꯛꯄꯁꯤꯗ ꯑꯩꯅ ꯁꯣꯏꯈꯤꯕ ꯑꯩꯅ ꯈꯪꯗꯕ ꯑꯩꯅ ꯑꯋꯥꯠꯄ ꯖꯒꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯂꯣꯏꯅꯃꯛꯅ ꯀꯩꯅꯣꯁꯦ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯌꯨ ꯑꯩ ꯇꯔꯥꯝꯅ ꯑꯣꯛꯆꯒꯦꯅ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯑꯩꯒꯤ ꯗꯤꯔꯦꯛꯁꯟꯗ ꯃꯤꯅ ꯋꯥ ꯉꯥꯡꯕ ꯌꯥꯔꯣꯏ ꯑꯩꯅ ꯄꯤꯕ ꯗꯤꯔꯦꯛꯁꯟꯗ ꯍꯥꯏꯕ ꯑꯩ ꯂꯩꯇꯦꯕ ꯑꯩꯉꯣꯟꯗ ꯑꯩꯅ ꯈꯪꯗꯕ ꯍꯩꯇꯕ ꯖꯒꯥꯗꯣ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯅ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯅ ꯌꯥꯝ ꯄꯥꯡꯉꯦ ꯑꯩ ꯑꯁꯦꯡꯕ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯏꯊꯣꯏ ꯑꯣꯏꯅꯥꯝ ꯏꯊꯣꯏꯗꯒ ꯑꯩ ꯌꯥꯝ ꯍꯪꯉꯦ ꯃꯤ ꯑꯇꯩꯒꯤ ꯗꯤꯔꯦꯛꯁꯟ ꯀꯃꯥꯏꯅ ꯇꯧꯕꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯇꯥꯟꯅꯔꯒ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯏꯄ꯭ꯋꯥꯁꯤ ꯂꯩꯕ ꯌꯥꯝ ꯇꯥꯟꯅꯩ ꯑꯩꯈꯣꯏꯒꯩꯀꯣ ꯐꯣꯟ ꯇꯧꯅꯗꯅ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯥꯔꯇꯤꯁ ꯃꯌꯥꯝꯅ ꯄꯨꯂꯞ ꯌꯣꯝꯃꯒ ꯍꯣꯠꯅꯃꯤꯟꯅꯔꯀꯥꯟꯗ ꯐꯤꯂꯝꯁꯦ ꯀꯩꯅꯣ ꯉꯁꯤ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯧꯕ ꯉꯝꯖꯕꯅꯤ ꯑꯗꯣ ꯑꯔꯣꯏꯕꯗ ꯑꯩ ꯀꯩꯅꯣꯈꯛ ꯅꯣꯛꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯃꯌꯥꯝꯁꯦ ꯉꯁꯤꯒꯤ ꯑꯝꯇ ꯅꯣꯛꯇ꯭ꯔꯦ ꯀꯩꯅꯣꯈꯛ ꯅꯣꯛꯍꯜꯂꯝꯃꯒ ꯑꯩꯁꯦ ꯂꯣꯏꯁꯟꯖꯔꯒꯦꯕꯀꯣ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯇꯁꯨ ꯑꯩꯈꯣꯏ ꯑꯔꯣꯏꯕꯗ ꯍꯦꯄꯤ ꯑꯦꯟꯗꯤꯡ ꯑꯃꯃꯝꯅ ꯂꯣꯏꯁꯜꯂꯦꯕꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤꯅꯦ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯏꯪꯕꯁꯤꯗꯅꯦ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯑꯃꯈꯛ ꯍꯥꯏꯔꯛꯀꯦꯕ ꯑꯩꯈꯣꯏꯗ ꯌꯥꯝ ꯊꯃꯣꯏꯗ ꯆꯥꯛꯆꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯑꯣꯏꯔꯁꯨ ꯃꯌꯥꯝꯒꯤꯅꯦꯕ ꯁꯤ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯐꯩꯖꯨꯞ ꯕ꯭ꯂꯥꯡꯀꯦꯠ ꯑꯅꯤꯍꯨꯝꯒ ꯁꯨꯞꯄ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯂꯩꯌꯦꯕꯀꯣ ꯑꯗ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯁꯦꯟꯗꯟꯁꯨ ꯇꯣꯡꯕ ꯌꯥꯗꯦ ꯂꯥꯏ ꯙꯨꯛ ꯊꯥꯕꯩ ꯐꯤꯔꯣꯟꯁꯤꯁꯨ ꯏꯪꯈ꯭ꯔꯕꯁꯨ ꯑꯁꯦꯡꯕ ꯑꯃꯨꯛ ꯂꯣꯏ ꯍꯣꯡꯗꯣꯏꯕ ꯑꯗꯨꯒ ꯙꯨꯛ ꯊꯥꯕꯁꯤꯗ ꯂꯥꯏꯅꯤꯡꯊꯧ ꯀꯥꯁꯤꯗꯅꯤꯗꯅ ꯅꯨꯄꯥꯒꯤ ꯐꯃꯨꯡ ꯑꯣꯏꯅꯩꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯃꯤꯀꯣ ꯑꯩꯈꯣꯏꯗꯤ ꯏꯪꯕꯗꯨꯗ ꯇꯥꯏꯜꯁꯤꯗ ꯈꯣꯡꯒꯁꯦ ꯏꯪꯉꯒ ꯊꯛꯇꯪ ꯅꯤꯛꯑꯒ ꯙꯨꯛ ꯊꯥꯕꯁꯤꯗ ꯆꯪꯉꯦꯕ ꯏꯄꯨꯔꯣꯏꯕꯁꯤꯅ ꯇꯨꯝꯕꯁꯤꯗꯀꯣ ꯄꯩꯔꯞ ꯌꯦꯡꯗꯣꯏꯅꯦꯕꯀꯣ ꯃꯣꯏꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯅꯦꯕ ꯑꯩꯈꯣꯏꯗꯤ ꯙꯨꯛ ꯊꯥꯗ ꯌꯥꯗꯦ ꯆꯥꯛ ꯊꯣꯡꯗ ꯌꯥꯗꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯊꯦꯡꯅꯩꯅꯦꯕꯀꯣ ꯑꯗꯩ ꯑꯃꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯐꯣꯟ ꯇꯧꯅꯔꯛꯄꯗ ꯅꯨꯄꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯦꯅ ꯈꯜꯂꯁꯤꯅꯦ ꯀꯥꯟꯗ ꯇꯥꯕ ꯅꯨꯡꯉꯥꯏ ꯈꯣꯠꯂꯦ ꯑꯗꯨꯗꯨꯅ ꯆꯍꯤꯁꯦ ꯀꯅꯥ ꯍꯟꯅꯗꯣꯏꯅꯣ ꯑꯗꯨꯗ ꯃꯥꯅ ꯍꯜꯂꯦꯅ ꯈꯜꯂꯁꯤꯕ ꯑꯩꯉꯣꯟꯗꯒꯤ ꯑꯗꯨꯗꯤ ꯏꯆꯦ ꯀꯧꯖꯔꯒꯦꯀꯣ ꯍꯥꯏ ꯍꯣꯏ ꯏꯅꯥꯎ ꯑꯗꯨꯗꯨꯅ ꯍꯥꯏꯔꯒ ꯊꯝꯅꯔꯅꯤ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯑꯩꯉꯣꯟꯗꯀꯣ ꯅꯪꯒꯤ ꯆꯍꯤ ꯍꯪꯅꯒꯗꯕ ꯅꯠꯇꯦ ꯀꯩꯅꯣ ꯑꯩ ꯅꯨꯄꯥꯒꯤꯗꯤ ꯆꯍꯤ ꯑꯁꯨꯛ ꯁꯨꯔꯦ ꯑꯗꯨꯗꯤ ꯅꯪꯉꯣꯟꯗꯩ ꯃꯥꯅ ꯍꯜꯂꯁꯨ ꯑꯩꯅ ꯍꯜꯂꯤ ꯃꯉꯣꯟꯗꯩ ꯑꯗꯨꯏꯗꯤ ꯑꯩꯅ ꯍꯜꯂꯗꯤ ꯅꯪꯅ ꯑꯩ ꯏꯄꯨꯔꯣꯏꯕꯅ ꯍꯜꯂꯦ ꯑꯗꯨꯅ ꯏꯅꯥꯎ ꯀꯧꯔꯒꯦ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯌꯦꯀꯣ ꯃꯥꯅꯀꯣ ꯑꯗ ꯑꯩꯅ ꯁꯤꯗꯤ ꯂꯝꯗ ꯑꯩꯈꯣꯏꯒꯩ ꯁꯨꯝ ꯇꯤꯟꯅꯕꯅꯤꯅ ꯑꯩ ꯑꯅꯛꯄ ꯃꯔꯤ ꯃꯇꯥ ꯑꯩ ꯁꯥꯒꯩꯗꯕꯨꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯩ ꯑꯗꯣ ꯑꯇꯣꯞꯄ ꯂꯝꯗꯩꯁꯤꯗꯤ ꯇꯤꯟꯅꯕꯅꯤ나 마가 ꯑꯩꯒꯒꯤ ꯍꯪꯅꯔ ꯁꯨꯝ ꯍꯪꯅꯕꯅꯤ ꯍꯥꯏꯌꯦꯀꯣ ꯑꯗꯨ ꯌꯥꯗꯦ ꯅꯪ ꯅꯨꯄꯥ ꯂꯩꯇꯕ ꯅꯨꯄꯤꯔꯥ ꯅꯪ ꯅꯨꯄꯥ ꯂꯩ ꯑꯗꯨꯅ ꯅꯨꯄꯥ ꯃꯁꯦꯟꯒꯤ ꯆꯍꯤ ꯍꯪꯅꯒꯗꯕꯅꯤ ꯍꯥꯏꯌꯦꯕꯀꯣ ꯃꯥꯅ ꯑꯩꯁꯦ ꯉꯥꯛꯇꯪ ꯈꯜꯂꯦꯕꯀꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯈꯨꯝꯃꯦ ꯍꯣꯏ ꯐꯔꯦ ꯍꯪꯅꯔꯒꯦ ꯑꯗꯨꯗꯤ ꯃꯥꯒꯤꯁꯨ ꯅꯨꯄꯥ ꯂꯩꯔꯝꯒꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯣꯝꯒꯤ ꯅꯨꯄꯥꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯑꯩꯒꯤꯅ ꯁꯨꯛ ꯁꯨꯔꯦ ꯍꯥꯏꯔꯒ ꯃꯥꯏ ꯅꯨꯄꯥꯅ ꯍꯜꯂꯒꯅ ꯏꯆꯦ ꯀꯧꯔꯒꯦ ꯅꯪꯅ halaga na ingon da isi ka hairage sahi hangna je khoi nupi masen hangna ga dam na te ba ko mai ma puroi baga ai puroi baga hangna ga da hoi me ba sia lo chin jage. Thank you so much mayamda akhagi ozagi director ki wakalon amadi akhagi manipur gi akhagi khunai amadi society da chanari ba khara masu touch torga mayam ge damakta
फजरबा वखलोन थम्बिरमगिदमक्ता अखोगी ओजा रोबिता लेबसु हन थागचरी ओजा रोबिता लेमा मयाम की सेवा तौबदा अदुकी मतिक हनबा लेतबा थौना कया अमा उथोक्तुना मणिपुर सोसाइटी दा अखोगी सोसाइटी से कर्म मोंगदा हेल्दी ओहनबा याय अमदी स्पेशली अखोई क्राइम दा बेस तौगा कमाइना कनबंग होगनी हाइबगी वखलोंदा थोपिरकपा ओजानी मयामना अखोगी ओजा रोबिता लेमा आई इसामका अखोइना एवरी वेडनेसडे एंड सैटरडे क्राइम डायरीज हाइना मयामदा अवेयरनेस अमदी एजुकेशन पिनबगी दमक्ता अखोगी इपो मीडिया टीमना मयामगी दमक्ता खुदोल तमजबसी मयामनसु सपोर्ट तौबगी मतुंगना मपुंग फारे हाइना खोने लौजरगा ngasisu lengbirakliba अखोगी इपो मीडिया बु नुसिबिबा अमदी क्राइम डायरीज की फैमिली सिंगुसु हनना थागचरी लोइनना मतुंगदसु अखोइना मयामगी दमक्ता मतोलोमना सेवा तौबा ngamjage हाइना मयामदगी थौनिजरी लोइनना इपो मीडिया ना program se khona sadum thuna badum hona jage me amaro biroy. Ladies and gentlemen, we would like to invite today's special guest, chief guest, Honorable MLA Kaisamthong Assembly Constituency, Sir Nishikant Singh Sapam, to give his chief guest speech. Ladies and gentlemen. I want Robita. Okay. Oza Robita lema stage ta amdang kakhat pinaba. Space nate. Sorry, pambiyo. My one. Okay. My panthok here ba. Oh, acha acha. iPhone tara kung jara gaya dubita. Anyway. Koi stage selection biri ba. President Khangimbam Kuleshwar, Chairman Film Forum Manipur, Guest of Honor KH Menjor Mangang, Chairman KM Blooming Higher Secondary School, R.K. Narayan Sana, former Chairman Manipur State Social Welfare Board, Wainam Somojit, Special Contractor, Amasung Sida Akoigi Film Industry da Akoigi Film Actors, Actresses, Amasung Linjing Biba Mayambu Kurumjari Ada I think with Robita Ibema do amta kausin view ba Robita Ibema changbiro hamo anyway I think with well first of all I thank the organizers and Ipom Media and I Chen Robita I would say invite to Bibagi. It is an honor to be here at the premiere show of Nupadi Sanani question mark right. Anyway, so sidai sa aina hijacking mase sigi function se actually koigi Robi Taibe mana ai editor da hana hairaga aina yes haidokraba adagi ngarang jai Guwahati chakadaba yamna important oba function number do ada suddenly koigi Ipom Media and amasung koi Robi Taibe matagi invite lakpadagi ai kamado loi cancel tawre because aina film gi premiere gi wanate Robita se kanano haibaje yam toina unada su ai ga ma sa khangna giba chahi taren muk suramani then I think she is one of the most genuine persons I have seen in Manipur. Haujikte ai politician ama oiramnina mi se makhal mathin phasana thengnai pasida Robita gumba misak akoi Manipur da aduk mon sengba aduk genuine oiba mi se ai pak thengnadri aduna Guwahati ki function to cancel taraga Robita ibe me se yaude yade otherwise I am going to be breaking her heart in isi laksa bane. Anyway, so there is the cinema da ngasai chakpada akhoi media ki icha sing hai tare akhoi chei humbu hela nira ada moina nge cinema se nungai gadra na ada ai this cinema I love movies ai cinema yam yengi hojikan OTT series yam yengi last cinema se karai da phajage haibada magi script loi lerameba Shahrukh Khan kumgera akoi gaiku kumgera anybody kumboba adubu script se phajadraba cinema to suin peloe aduna akoi Robita gi script se ai khangeba women crime against women gi matang da loi tobu ngaktani around 7 years back magi aham function Robita gi to matam da akoi editor ta khoge na phone tawre ama nishi sig santa yaw si mateng pangsi na chat matam da aduda all stories told haidi victim mayam do adaida adugi matik akoi tonjana leiba akoi sidai ta Manipur da adu maina lermani thajade moi mayam tholaga moi liba wari do aduda I depression the chatoi malre yam thina it was akoi thuk lawe hai tare
अदुदी खंगरपदगी फंक्शन अहुमुक यावरमनी अदुगा रोबिता सिना मागी मतलब वेरी डिटरमिन्ड टू हेल्प दोस हु आर इन नीड अखोई रेप विक्टिम्स मोई फैमिली की मोइना अवाब थेंगना मयाम दुगी अदु मागी रिजॉल्व तो माई रिजॉल्व अदु मत कनगी अदुबु हौजिक माना ngasi si cinema ama tawasa I'm so proud of her, I'm so proud of Ipom Media also, and never did she ever come to me to take undue advantage. I MLA padigi mayam se changa ba Nishikant Singh lupa changa chapi urugam tawe adu ma sungla lakhi deba aduna I had to be here anyway adu haraga saujiki akhoi manipuri film gi jo khara haijage akhoi manipuri film gi akhoi yamba present we be saying wai sanabada approximately 600 movies kumase me hai and अखोइना पिंगे द से पिक्चर a picture speaks 1,000 words अदु एदी मूवी दुदी फजना अमहेन हेलमगने मे बी a crore of words अदुना पिक्चर मना पिक्चर से कोई बॉलीवुड वगैरह हॉलीवुड वगैरह कोई मॉलीवुड वगैरह इट्स अ सॉफ्ट पावर अखोई पिक्चर द उडली बस है इट इज अ रिफ्लेक्शन ऑफ अ सोसाइटी अदुना लाइव इमोशन स्पिरिट एवरीथिंग रिफ्लेक्शन नेबा अदुना अखोई सिदैस्ता सिगी अखोई मणिपुरी सिनेमा समाइन नमखलकपा अखोई इट रिफ्लेक्ट्स आवर कल्चर चौखटपो ओइबियू and in years to come I hope Manipuri movies do well. I think अखोई मणिपुरी सिनेमा दा आइना अखोई इमाई बेम दोस अखोई माल याम कन्ना नाव मतम दा लई गिदरैदा याम कुई माई मना सुम फमदा इस हिंदी मैथिली सिनेमा फनियाम येंगरे अद येंग बसिदा आया मन इमोशन गाक्ता ओइन चले which is also very difficult अदुबु अखोई से एक्शन की खरा वाटली अदु होजि याम वाई सानजरमनी एक्शन से अखोई होजिकान दी साउथ इंडिया दा येंगबियु स्पेशल इफेक्ट तवे साउथ इंडिया की मूवी सिंग से आई मन ओदे येंग साउथ इंडियन मूवी सिंग से डब तोर लाई मोइसे वारी याम फजगले of course wari akhoi su phajaba yai hojiki nupadi sanani have the wari swem phajarangani adumai tawdana akhoi phajana cinema se we should be more creative akhoi gi hojikan sidi special effects ma khal mathen computer gi through the yam lakhre anyway I am sang zungang dre everybody must be dying to see the movie aduna all I can say is long live Manipuri cinema and long live Manipuri culture. Thank you so much, sir. That was really impressed with all your motivational speech, and we really appreciate all your encouragement towards the film fraternity, also to the Manipur society. Akhoi sir Nishikant Sapamna yamna marik chumlaba akhoi Manipur gi wakhalonda leiba akhoi film amadi. I must interrupt. Please. Rubita ibema I lupa lising yang kai kakta I paisa paisa record nangi bangten I know what to impede Thank you so much. Aduga I want to add we celebrate our sisters and mothers everybody so let women empowerment be there Ima Kaithel ni is a unique Kaithel in the world adagi Nupi Lan who rose up against the British so please let's respect women give them their due and we are all equal partners everybody has equal rights but we must give more respect to the woman more than other men. Thank you. Sir, thank you so much. We with all the valuable words and the advice. Thank you so much, ladies and gentlemen. That was a very special chief guest speech by our Honorable MLA Kaisamthung Assembly Constituency, Sir Nishikant Singh Sapam. Akoigi dignitaries me amgi maraktagi akoigi speech loibasi akoigi presidential speech tangai rabani na marak sida khudong chabal lawzaraga akoigi cast and crew amadi akoigi artist me amgi akoina appreciation moment to them lawzage aduga appreciation to matam sida akoigi artist mayam amadi akoigi cast and crew si khitang yamani na mayam khitang thuna lengbi rakpa singna mayam gi khanbi raga khitang thuna lengbi raklaga akoigi ngasi ge dignitary singdagi akoigi honor to basida saruk yabiyu haine thamjage ladies and gentlemen akhoi ngasi gi Nupadi Sanani haina mayam gi damakta puthok chariba koi crime related oiriba film sida saktam langgiba mati entire team da support tobigiba mayam singbusu hanana thaga chari loinena akhoi gi mayam sima yaudhragadi akhoi ipo media na puthok chariba mayam gi damakta akhoi na puthok chariba film asi Nupadi Sanani habasi ngasi gi Nupadi Sanani gi team mayam sina support tobiram dragadi akhoi mayam gi mamangda puthok chaba ngamjaroi dabani habasi thamjaraga ngasi gi Nupadi Sanani da saktam langliba amadi
contributions supports amadi ekhoi da sponsor torpilwa singbusu hanan thagachari amadi tobimal khangbasu uchari haine thamjage aduga ngasigi ekhoi gi honor to wi khudong chap se lawjarabada ekhoi gi artist mayam se ming oina kausin jage loinana artist sing na kitang ekhoi gi film se mayam na khorang na ngaina duna leirabani na mayam gi khanbiraga kitang khonghai thuna lengbirak na ba haine kausin jage ahan bada lengsin bisi ekhoi gi artist mayam honor to bibada ekhoi gi dignitaries tasu request matang tawjage ahan bada ekhoi chief guest na ekhoi gi artist manga pibiraga aduga atei sing na su dignitaries na manga han pibina ba nongluk chage sa ahan bada ekhoi gi Yaipubagi mama sabiba Lilavati Chanam mayam lengsin birakani amadi mayam nasu ahoba kuba kal success oi minasi hane thamjage. Ladies and gentlemen, we now invite Lilavati Chanu. She has taken the role for Yaifabi's Thangda Yaipubagi saktam langliba silheiba. Ladies and gentlemen, loina na nongthang leimagi saktam langlibi ithoi oinam amadi avi kundrakpam loina na Yaipubagi mapa gi saktam Bikiba Deni Likma Bambu Koksinjari Mayam Warasuwana Kubak Ahoba Mamam Kubiraga artist Mayam si Sogarpiu Agi Kubak si Tatana Dumak Kubiu Haina Tamzage Loinana Nupadi Sanani Yang Balembir Galba Singbusu Hanan Thagachari Loinana Ipo Media bu support Viriba Akagi Ipo Media Mayam Gidamakta platform si Semjabani Akagi Ipo Media Sagolban Mabuto Mantri Lampak next to Pena Store Lezay Mayamna Ipo Media da Tana Ningba Mayam Kudong Chaba Akada Bibi Ningba Amadi Akadi Kudong Chaba Lobi Nimba Singbusu. Everyone is invited, everyone is welcome Haina Thamjage. Loinana Ipo Media si Akoigi Yamna Pukchen Senglaba dedicated Amadi well experienced Lairaba Akoigi group Amana Semjaba Ipo Media ni Akoigi Ipo Media ge young and energetic oirba singsi different areas different field mayamda technicalities amadi exposures kayama lawruba matungda imphal da platform asi semjabani haina thamjage. Ladies and gentlemen, mayamna support obibagi amadi Ipo Media na puthokchariba Nupadi Sanani loinana Ipo Media na mayam gidamakta every Wednesday amadi Saturday da mayam gidamakta khudol tabjariba crime diaries kipu yengbiriba saugatbiriba singbusu hanan thagachaba phongdokchari. Sigi matungda sem sabduna lebiyu akoigi grandfather of Yaipuba gi mapu silhaibagi childhood ki sister oibi khiba baby Martina amadi silhaibagi childhood ki sister oina saktam lang baby Martina baby Julia loina na silhaibagi yum gida akoigi mateng pangbi bagi role sabi khiba Moni busu kausinjari. Ladies and gentlemen, akoigi lengsin birak leba oza ghana shyam oza mombi baby Martina baby Julia amadi Moni gi damakta ahoba khuba matang pipi gani aduga akoigi ngasigi artist manga sida akoigi ngasigi president gi phambam dang da lengsin biriba ikai kumna bada matik charaba oza Kangembam Kuleshona honor to bina behind a request of Zeri. Ekoigi Nasigi President Gi Phambam Lang Lengsin Biriba Oza Kangembam Kuleshor Chairman Film Forum Manipurna Kudol Tambiriba Oza Ghana Shyam Mombi Baby Martina Baby Julia Amadi Moni. Mathangda kausinjage ekhoi sigi hek loibaga kakhat piraknaba haina ekhoi khudong chaba lawjage aduga mathangi honor tobina bagi damakta ekhoi gi Ma'am RK Nayansana former chairperson Manipur State Social Welfare Board ki respected ma'am da ekhoi gi mathangi honor tobina ba haina hangachari. Nupadi Sanani Gida, thank you so much sir. Nupa Mama gi saktam langbi khiba Sophia Sapam loinena kayai ahanba nong thangle magi uncle loina sabi khiba ekhoi Surjit Ratan Mukhai Sophia Sapam Surjit Saikhom Jameson Saizang loinena ekhoi auntie gi role su lobi khiba ekhoi oza su Sabi khiba sanabam babina busu koksinjage.
mayam ki mamangda lection birakliba akhoi Ratan Mukhai, Sophia Sapam, Surjit Saikhom, Jameson Saizang loina na Sanabam Babina. Dong chada badagi akhoi ki artist wat laga su mayam na waro biroi aduga artist ki family natraga akhoi ki relatives sing yaw biraga su akhoi on behalf ta collect to biba yagani haina hangachage. Ma'am, thank you so much. Mathang si akhoi honor to bina ba akhoi ki ngasi ki guest of honor ki phampam lang da lengsin bire ba Oza KH Menjor Mangang bu honor to bina ba haina nolucheri loinena akhoi ki artist maktagi koksinjage Oza Ranjit Laikhuram Lanchenba gi mapa mayam gi Oza Ranjit Laikhuram mathangda yaipubagi mamanaba sabikhiba Alam Thanil Khan lengsin birakani mathangda Lanchenbagi mamanabagi saktam langbikhiba Babulu Nongthombam loinena yaipubagi marup sabikhiba loina na kausinjage transgender gi mamanaba oibikhiba akhoi gi sabikhiba ya marakta akhoi na sinja langjaba sida akhoi gi memento da ming thaba onaba yaubiraga su akhoi da khanghan biraklaga akhoi dagi adum onthok bina ba haina habiraga su haibadi akhoi ngasi gi reception committee ba leizari ba singsina mingdo loimak particularly khangja da banina mayam waro biroi amadi mayamna aswengam yauraga su akhoi gi change to bina ba haina request tawzari Suwana akhoi felicitation si loiraga akhoi athuba matamda mayamna khawrang na ngai biri banupa suwana akhoi gi artist mayam sibusu saugat biraga makhoi gi felicitation sida mayam gi ahobo khubak tu damusu nizage Mathang si thank you so much sir Manjo thank you so much mathang si akhoi gi maupi huidrom loinena principal ki role lobby khiba malem loina na akhoi gi student ithoi gi mamanaba sabi khiba haibatare nang ozasi akhoi gi film da sudmi yawi raga keno to biba mahalika oza se mingsi manare adubu ozana akhoi gi kokacheriba artist sing sida akhoi gi felicitate tobina bahane request tawzari mayam ahobo khubak matang khubi raga lenkhalageba artist sing sibu mayam saugat piu haina thamzari thank you so much Marak sida khudong chaba lawzaraga kausinjage chanu akhoi gi mamanabagi saktam langkhiba loinana thabal chongphamda ithoi gi friend sakhiba sanahanbi loinana Alia busu kausinjari haibadi film sida akhoi gi Man at Thabal with Maroon Cape aina thamirami yamna uniqueness leiba akhoi gi artist mali lengsin birakani chanu sanahanbi amadi Alia Chanu, Sanahanbi and Alia.
यावरप माले ओजासी अखोगी दाइससु फंबीरी अदुगा नुपादी सनानिदसु याम चावबा कंट्रीब्यूशन अमा थंबीबा ओजागी से अखोय अदुम ओजासी थमजरगे ओजाना अखोय डिग्निटरी से फंबीरा बदिना अखोयना ओजादा स्पेशली अखोयना हैंड ओवर तौजरगे जावारो बिरोय थैंक यू सो मच अदुगा मथंगसी अमुका अखोय कौसिनी लेरबनिना आर्टिस्ट मैम खितंग थुने लेंसिन बिरकनी अहान बद कौसिन जगे अखोयगी एसआई गी रोल द लोबी खिबा निरंजन अमुकसु एसआई की पुलिस एसआई की को अखोगी जोइसी बिनोय मास्टर गुणराज मास्टर योहेन जोइसी बिनोय मास्टर गुणराज मास्टर योहेनबा लोइना लोइना बेबी मैराबा मरक सिदा अखोगी आर्टिस्ट की मरक सिदा अखोगी नुपादी सनानी अमदी अखोगी उपो मीडिया दा चावरब सपोर्ट तोबिदुना स्पॉन्सर तोबिरिबा मेन स्पॉन्सर पिबिरिबा सर बिजू सिजा गुरुमयुम लैरेन ज्वेलरी की प्रोप्राइटर लोइना सर नेल्सन हुइड्रोम ब्रिलियंट मैनेजमेंट इम्फाल फर्नीचर के प्रोडक्ट्स में इम्फाल फंगनबीरिबा ओजा अनीबुसु अखोगी चीफ गेस्ट अखोगी फेलिसिटेट तौनबगी खुदोंग चाबद लौजा होगे अमदी स्पॉन्सर अनीना अखोगी मफम सिदा लेबिरगदी लेंखत पिरकनबा हाइन हंगचरी ओजा बिजू सीजा गुरुमयुम प्रोप्राइटर लैरेन ज्वेलरी लोइना नेल्सन हुइड्रोम कसु अखोगी थवाइगा हक्चांगा काइनबा यादबदौना अखोगी स्पॉन्सर सिसु अखोगी थवाइनी हाइन अखोने लौजरगा मयाम ममांगदा अखोगी ऑनर तौबगी खुदोंग चाबसी लौजबनी मयामना अखोगी खौरांग नंगाइबा सर थैंक यू सो मच मयामना अखोगी नुपादी सनानी दा अखोइना लकी ड्रॉ मा मयाम गिदम सोइना अदुमक समझिनजरगे कौसिनजगे अखोगी मीडिया पार्टनर्स आर्ट फिल्म मणिपुर अहानबदा अनिसुबदा सचिनकर सगोलसेम यूट्यूबर लोइना मेसो टीवी की संजीत कांगू जंबुसु फिल्म मणिपुर सचिनकर सगोलसेम मेसो टीवी की संजीत कांगू जंबुसु लेंसिन बिरकनबा हाइना हंगचगे मथंगदा कौसिनजगे अखोगी ओजा आर के नयन सनाना ऑनर तौबिरबगी मरक सिदा अखोई खुदोंग चाबा लौजरगा कौसिनजगे अखोगी नुपादी सनानगी एडिटर ओइबिखिबा स्टेलिन जुमलेम्बम असिस्टेंट एडिटर अहानबदा पारी थिंगोम असिस्टेंट एडिटर ताइबंग गानबा माइबम मेकअप कोरौ तौबुल असिस्टेंट मेकअप नंदराम लाई अमदी अंगौ वाईफाई लेंसिन बिरकनी स्टेलिन जुबलेम्बम पारी थिंगोम ताइबंग गानबा माइबम कोरौ तौबुल नंदराम लाई अमदी अंगौ वाईफाई
ngasi mayamda lanthokchariba akoina felicitate tawzariba memento singsida ming onaba yawbi khargasu akoida adumak semdok piraknabagi akoida khudong chabdo pibiyo haina thamjage. Thank you so much. Masih Ipo Media ki ahanba production ki premiere show Nupa di Sanani si yang biba lakpiriba batuan pangwidana lengbirikliba film fraternity ki kampusing halaman manupang session punama ahanba tekai khuna usari ani subada koi ngasi function sida asin bagya kai thopidana si guest oibiriba Honorable MLA ke Sampong Assembly Constituency ki Nisikanta Singa Sapang Busu Thagasari Mathangda Guest of Honor da KSM Menjor Manga Nasai speech da khangja hore akogi bajasina magida akogi film shooting area ama makhan suna yawba ma senggot pi haibisima yam thagasaningi akoi film forum ki site gi koise Manipur si film nampham location si marang kaidedana yam wana ba matam sira wajana senggot pisma thagatsari mathangda Sanaima Arkanen Sana former chairperson Manipur State Social Welfare Board Sanaima su sol so nang hatang se lakpidana yawiri si yam thagatsari loinana oinam somorji special contractor busu masigi daista lingsen bidana mayam coordinate tobibigi damta thagatsari akoigi function si ayam sang matam logjaroi akoigi governor la ambagi sai nungthinda lambi si sathok sasin se divert tawba aduna sigi hall sigi mamangda gari thanam makhotlam ba cinema ma kapa me hana in la ko kana mi me loi kau tho ga gari ga lotho andana auto kumai moi re mafam de thaido hanba adudagi stuck tawkina mi si sang ko sia daba thok ko sia daba dun to mai tawdana atam siamna thengre lambi de la ko tasu adum pandana lei ba haitare aduna function si yam sondara abanina hojik se pung taret tare aigi special oraga cinema hauna ba mayam se masida kharthun loi gadi phani da ne khanar mji ai adubu apne film forum gi site gi sum la kunina film ki phibam akoi kamai tawri gai se khadi sum haining unari ngai da si haider gadi film yang ma hatana di akoi gi film si chawkhat nam khona bada mating pang du oiroi ne khanjai duna Manipur di mamangi sahi singda normal life oring da akoi gi film si sahi mada Film nungai bro? Nungai ya? Si film nungai bro? Nungai. Yang nungai ya? Yang kini nungai. Okay, thank you. Si film nungai bro? Nungai hamna. Okay, message from you. Okay, sige. Kaya hai tayo koi kasagi mama na masanupa pok na bagi damak ta ko bagi nong marak ta ga dagi ising daga kumba ta bodo andai matang da so isa se sing law ba ma khoi tu sunge ko adu gi matang do mayam nung sire adu ga ado khang de mama pa do sina sai gi masanupa se khang da mai cha ko sai ko so hawang ngani kan de yam nuai re ma Kita sih yang belapio. Ini sih nungai bro. Nungai. Jadi film nungai, jadi film nungai bro. Okay, thank you. Nungai bro, film nungai bro. Film nungai bro. Oh, yang nungai. Film nungai bro. Nungai ya. Mama film nungai bro. Film nungai bro. Okay, thank you.
ꯐꯤꯂꯝ ꯑꯁꯤꯗ ꯇꯤꯀꯦꯠ ꯀꯛꯄꯤꯗꯨꯅ ꯌꯦꯡꯕ ꯂꯥꯛꯄꯤꯔꯤꯕ ꯄꯨꯝꯅꯃꯛꯇꯁꯨ ꯑꯃꯗꯤ ꯉꯁꯤꯒꯤ ꯃꯤꯁꯣ ꯇꯤꯚꯤꯒꯤ ꯆꯦꯅꯦꯜ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯙꯅꯃꯟꯖꯨꯔꯤ ꯈꯔꯤꯕꯝꯅ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯉꯁꯤꯒꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯃꯌꯥꯝꯅ ꯌꯦꯡꯕꯗ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯑꯃꯗꯤ ꯃꯌꯥꯝꯗ ꯀꯥꯟꯅꯒꯗꯕ ꯃꯦꯁꯦꯖ ꯄꯤꯕ ꯌꯥꯔꯕ ꯐꯤꯂꯝ ꯑꯃꯅꯤ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯤꯁꯣ ꯇꯤꯚꯤ ꯑꯦꯞꯇꯁꯨ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯀꯅꯤ ꯑꯗꯨꯒ ꯁꯣꯝꯅ ꯂꯨꯄꯥ 119 ꯈꯛꯇꯪ ꯀꯛꯄꯤꯔꯒ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯌꯥꯔꯒꯅꯤ ꯑꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯦꯡꯕꯤꯔꯣ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯇꯤꯀꯦꯠ ꯑꯃꯗꯤ ꯆꯦꯔꯤꯇꯤꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏ ꯃꯤꯁꯣ ꯇꯤꯚꯤꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯛꯄ ꯌꯥꯒꯅꯤ matamgi irang yauduna arimada matam manghanganu matamgi irang yauduna arimada matam manghanganu